Vâng, ăn uống thêm chút. Yung kung baru sana mas na nandito ko ini itu kan. Lama lagi. Pwede upo ka nung wangan ko. Ano ba? Tabra niya. Lagi. Ini mau kali berapa tinggi? Nang lagi niya. Ini mau kali tinggi ni lakon tinggi, live lang mo tinggi. Berapa berapa tinggi? Laya. Aku lah. Ini lah bo. Ấy lại mày em lậu ấy. Hare Krishna, Hare Rama, Rama Rama, Hare Hare. Hare Krishna, Nandi कोई रे मिन्ना में फाड़ नंदी नंग लागती कहीं किन्हों ने नंदी लाऊं ने ओ नंदी मोबाइल बिल्डिंग है ने नहीं कितना ना लागता है Udah ketemu deh. Kenapa lagi? Lần lại RJ lần lại RJ ta pro ta lần ta lần lại Nandi ऐसे रे RJ ta bro tay Nandi nang tap nangangu ko Noy nawa na gara horen fulak kan ko ki ko mi lakti ni Nandi lakti ni pun baru tare mi lakti nang lai Oke RJ ay Ako Nandi Andiyan na ko ay meet higin ako Tung baru nak kenal laki jenggi si jenggi si. Nanti pun baru saya gil, bila kenal laki jenggi. Nang oi nanti lagi tu ya. Ah. Ospot sini na. Jenggi na kami jenggi. Pwede ito ka na lagi nanti jenggi do. Kung ano yung thong ni may mga hindi ko rin. Thì mua cô, lấy gáy lấy lẩu. Cũng dừng cho không ăn mình thu. Matang mga laki. Lain itu, bentuk, lain itu kenam lah yung, apa aja kenam lah yung.
이제 수요다 이제 수요다 일단 이제 수요다 또 뜸들이고 like that thank you 이제 수요다 미홈 꺽 레이 아사가 디팔리가 하이나 아모나 니사 하이 미홈 니사 우스가이 우리에 디팔리 우이 세자나 바이 바이 tumning tumo mani good night tumo this ta tumo tumo sudah ini kop kop kaya nanti na ôi nanti anh ngasi thong mới nung ngày thế bo mình chừng giảm phát thế bo anh cái comment pa đi mong kaya phong no nanti lạc pa ka pong kya ba bo nanti pong kya bu thau anh nang nang pong kya bu lagi na hay no hay rồi chẳng cái ấy lagi nang pong kya bu lagi hay no hay rồi nanti nang hay rồi pong kya bu lagi ngam ngani hay rồi chẳng cái lagi aja nang kari taurage hay rồi ay nanti yang phone tawai sana si okay nanti wah ida punci sih wah ida ingang tumi he nanti hippie mamang kali nanti ai nggak saya video nang full was tau bora nang si jadi ni ko ai makuta nang si do ni kamu nang ai video full was tau do nang si da ni kamu nang ai video full was tau di na tara nang nako nang ơi mi lối na tum na là mà ni ai toàn nang ai cái video full was tau là tôi hay rồi chẳng kìa tawri ni je aseng ba hairo de ngai gi mayai da kai do ai mayai da kai do ina do hairo dang natta dina ngai si de mo kudang
그이오네 코멘트 하나 되지 그이오네 네? 음 ako nhưng Fonda hay cái cô hen Fonda hay cái cô tàu đi nè chị sinh bộ Princess 손도 pula cái gì Prince की cái mi से 손도 pula cái nào còn lấy lại được Prince की mi pula cái nang 손 잘라가 am hai lắm mune nanti nang 손다 nang 손 잘라 comment orang muzo mi ini le kena kena nong ini Oh, Nandi nang taro lady si buhay gelbi desa dasani hebo Nandi. Ako na ako ay Nandi sunod ka na Nandi sunod ka na. นั่งใช้ไลน์เขาด้วยก็เลยแบบนี้ไอ้ตันน่ะคอมเมนต์เอาแต่ว่านี่นั่งอยู่เฉยๆก็ดูจริงๆอะมีญาติไม่ได้อยู่เตียงก็ขี้อินจีไอ้แกโน้ยไปกี่ตัวคนเลสกีวารีก็ดูทำไมไม่เป็นโน้ยอุ้ยเนาะแต่ละตัวท่าไปเลยไอ้คอมเมนต์ส่งไอ้ตัวอีกเงินคืนกันนะข้างกันนี่นะไอ้ซ่าไอ้ซ่าไอ้คอมเมนต์ชาวนิ่งด้วยเลยนิชาตุ้มตุ้งแล้วคอมเมนต์ออกมาเลยมาสิ Uri mana uri una camino tu tro. Mungkin Jamie si masal jenga jangi ko. Ini mo ngam ni ko. Pues amala am te ko pagino amala ini. Ibu pa de, ibu mo hello ma pa de. Mami pa de. Jeep kai chi no. Kanano. Sa kanano hai si mo. Kanano hai de dai. Lai na sa ba mi de ni na hai si. Loe. Lai na sa ba mi de ni. Ngasi ne Prince lai che. Mai than tong ka na. Ye je le. Ngam mai tham. ทั้งหมดไม่ท้าเลยไปไก่เนาะพามาให้พี่ด้วย Hi, hello, kanano la Ligo ท้า Dila เลยที่ไก่เนาะ to be HD. เจ้าวันเมื่อกี้โอ้ยเนี่ยสารตายบัวไม่ใช่นับพัดนั่นเลยนะบ้าไอ้งาตั้งไหนก็หลังเนี่ยก็ไอ้ที่เนี่ยละมาแต่คอมมานด์บลูบลาคอมมานด์บลูบลาคอมมานด์ดิซ่ากับบลูบลา Hi, Ligo Zilla to be HD. Mami di hi. Bro ra sister ra khang dire. อาจจะกับกันด้วยไลฟ์ของที่ไทยรถไม่หลักหรอรถไม่หลักหรอ Ay ke desa ila dual tabay. ไม่ได้ก็จะบอกมันก็อะไรก็โอ้โหมันมันไม่ได้ก็เยอะเลยเนาะมันเยอะ
nga makoy tunggal, sa makoy tunggal. Nga mo na, Nandi bro. Nang phone chalaga kare kasa nandi kare phare kari chu kai de da ai kari saude Sangba matamda diba, kayo sa diba, ay sa mamatanda, lahat hindi life out, ay life, ay naman na nawa, manata, nawa di manata, sa batong ay, lagi may naitong na rin, yun. Oy, diba? Come on, hello, bro. Thank you for na kabahaw dari ating boy. oh liko zila hai hai ren mang gara man ni liko zila mi hung lai je kana ana no khang ni comment ju torok ti sum lep kare gi comment je khang dire ai gi net na to ida kana gi net na to ida oh nandi lai bro nandi oh nandi re tumi aseni re ai mi khana ba pam de koi cái nó là mi khana pam de ga anh na da la Bakit ito magkadaro? nanti kayak no nó cái 손나가 사올 라이도 cái nó ba ấy cho nó gì như đang đang ai gitu cái đó là cái wa ngang udah yang na ngang view koi cái đó là nanti mới giờ group mà xem cái bani này ấy không muda mới giờ yang group mà xem cái mới giờ cái group ấy sẽ cái singa lifestyle dugagi ningtho moi se esa robita moi group moi gara bani moi ga wanga ngwa jar ro ji moi che ji group ta li chu bra adugi mathak ta comment pau kara mano
ꯑꯩ ꯃꯤ ꯈꯟꯅꯕ ꯄꯥꯝꯗꯦꯀꯣ ꯑꯩꯁꯤꯔꯣ ꯌꯥꯔꯦ ꯏꯕꯦꯝꯃ ꯏꯕꯨꯡꯉꯣ ꯕꯥꯏ ꯀꯔꯝꯕ ꯀꯣꯃꯦꯟꯅꯣꯅꯦ ꯑꯣ ꯐꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯩ ꯀꯔꯤꯝ ꯁꯥꯎꯗꯦ ꯑꯩꯅ ꯁꯪꯕ ꯃꯇꯝꯗ ꯖꯍꯥꯃꯤꯒꯤ ꯑꯦꯜꯕꯤ ꯌꯥꯎꯅꯤ ꯑꯩ ꯑꯦꯜꯕꯤꯅ ꯂꯨꯗꯦ ꯑꯩꯒꯤ ꯐꯦꯃꯤꯂꯤꯅ ꯃꯔꯨꯅꯤ ꯅꯣꯏꯗꯤ ꯅꯨꯡꯉꯥꯏꯅ ꯅꯋꯥꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏꯗꯤ ꯏꯀꯨ ꯏꯅꯦꯝ ꯁꯦꯕꯥ ꯇꯧꯖꯔꯤ ꯍꯥꯏꯗꯣ ꯑꯗꯨꯔꯣ ꯑꯩꯒꯤ ꯕꯤ ꯍꯥꯏꯗꯣ ꯀꯩꯅꯣ ꯑꯩꯒꯤ ꯀꯣꯃꯦꯟ ꯑꯗꯨꯅ ꯅꯪꯒꯤ ꯀꯣꯃꯦꯟꯅꯤ ꯄꯥꯏꯁꯦ ꯑꯩꯅ ꯄꯥꯏꯁꯦ ꯅꯪꯗꯤ ꯑꯦꯜꯕꯤ ꯂꯣꯏꯁꯤꯜꯂꯒꯦꯔꯥ ꯂꯣꯏꯁꯤꯜꯂꯒꯦ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯑꯣ ꯃꯥꯡꯂꯦꯝꯕ ꯑꯦꯜꯕꯤ ꯂꯣꯏꯔꯒꯦ ꯂꯣꯏꯁꯤꯜꯂꯁꯤꯔꯣ ꯀꯅꯥꯃꯨꯛ ꯂꯥꯛꯇꯦ ꯂꯣꯏꯁꯤꯜꯂꯛꯁꯤꯔꯣ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯀꯔꯤꯝ ꯇꯧꯗꯦꯗ ꯃꯥꯂꯦꯝꯕ ꯁꯨꯝ ꯇꯧꯔꯤꯅꯤ ꯏꯁꯥꯅ ꯁꯣꯏꯔꯤꯕ ꯃꯥꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯇꯦ ꯍꯥꯏꯅ ꯑꯩꯒꯤ ꯉꯁꯥꯏ ꯑꯦꯜꯕꯤꯗ ꯃꯥ ꯂꯥꯛꯈꯤ ꯍꯥꯏ ꯀꯣꯃꯦꯟ ꯄꯤꯔꯣꯏ ꯍꯥꯏꯅ ꯄꯤꯗ꯭ꯔꯤꯅꯤ ꯍꯥꯏ ꯈꯪꯗꯦꯗ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩꯗꯤ ꯀꯅꯥꯃꯨꯛꯀꯤ ꯀꯗꯥꯏ ꯋꯥꯔꯧꯕꯁꯨ ꯂꯩꯇꯦ ꯅꯪꯗꯤ ꯇꯜꯂꯤ ꯁꯨꯃꯥꯏꯅ ꯀꯔꯤ ꯍꯥꯏ ꯈꯠꯅꯕ ꯈꯣꯠꯅꯕ ꯌꯨꯇ꯭ꯌꯨꯕꯇ ꯁꯨꯃꯥꯏꯅ ꯈꯠꯅꯕ ꯄꯥꯝꯗꯦꯗ ꯃꯥ ꯃꯥꯒꯤ ꯊꯝꯃꯣꯏꯅꯤꯗ ꯑꯗꯨꯒ ꯇꯅꯨ ꯏꯆꯦ ꯑꯥꯔꯖꯦ ꯇꯅꯨ ꯏꯆꯦ ꯂꯥꯛꯏꯅꯤ ꯄꯨꯡ ꯕꯥꯔꯣ ꯍꯦꯜꯂꯤꯅꯤ ꯇꯅꯨ ꯏꯆꯦ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯃꯥꯂꯦꯡꯕ ꯆꯥꯔꯕꯣ ꯆꯥꯔꯦꯅꯦ ꯃꯥꯂꯦꯡꯕꯗꯤ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯇꯅꯨ ꯏꯆꯦꯅ 6 ꯂꯥꯏꯛ ꯗꯟ ꯃꯥꯂꯦꯝꯕꯅ ꯆꯥꯔꯕꯣ ꯑꯥꯔꯖꯦ ꯆꯥꯔꯦ ꯃꯥꯂꯦꯡꯕ ꯅꯪꯗꯤ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯏꯆꯦ ꯇꯅꯨ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯈꯪꯗ꯭ꯔꯦꯗ ꯑꯩꯗꯤ ꯀꯅꯥꯃꯨꯛꯒ ꯀꯩꯅꯣ ꯇꯧꯗꯦ ꯇꯜꯂꯦ ꯑꯩꯗꯤ ꯏꯆꯦ ꯇꯅꯨ ꯍꯣꯏꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯂꯥꯛꯇꯦ ꯃꯥꯂꯦꯝꯉꯁꯨ ꯑꯩ ꯚꯤꯗꯤꯑꯣ ꯂꯥꯛꯇꯦ ꯅꯣꯏ ꯁꯤꯖꯖꯅꯤ ꯑꯩ ꯃꯈꯨꯠꯇ ꯈꯪꯉꯣ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯗ ꯂꯥꯛꯇꯕ ꯑꯩꯅ ꯅꯣꯏ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯅꯣꯏꯅ ꯑꯩ ꯚꯤꯗꯤꯑꯣ ꯂꯥꯛꯇꯕ ꯑꯩꯒꯤ ꯑꯦꯜꯕꯤꯅ ꯕꯦꯁ ꯅꯠꯇꯦ ꯑꯩꯁꯦ ꯑꯦꯜꯕꯤꯗ ꯀꯠꯊꯠꯂꯁꯨ ꯐꯔꯅꯤ ꯀꯠꯊꯠꯂꯒꯅꯤ ꯁꯤ ꯑꯦꯜꯕꯤꯁꯤ ꯑꯩ ꯄꯥꯕ꯭ꯂꯤꯛꯇ ꯇꯧꯔꯔꯣꯏ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯕ ꯅꯟꯗꯤꯅ ꯀꯔꯤ ꯍꯥꯏꯕ ꯀꯔꯤ ꯃꯊꯧ ꯇꯥꯒꯦ ꯍꯥꯏꯕ ꯑꯩꯅ ꯁꯪꯕ ꯃꯇꯝꯗ ꯑꯦꯜꯕꯤ ꯌꯥꯎꯕꯅꯤ ꯀꯅꯥꯝ ꯃꯋꯥ ꯂꯧꯗꯦ ꯍꯣꯏꯅꯦ ꯑꯗꯨꯗꯤ ꯀꯔꯥꯏ ꯆꯨꯝꯃꯤꯅꯦ ꯑꯩꯁꯨ ꯀꯔꯦ ꯑꯩꯒꯤ ꯃꯇꯝꯗ ꯑꯩꯁꯨ ꯀꯔꯦ ꯐ꯭ꯔꯤ ꯑꯣꯏꯕ ꯃꯇꯝꯗ ꯑꯩꯁꯨ ꯌꯥꯎꯕꯅꯤ ꯑꯗꯨ ꯀꯅꯥꯅꯣ ꯇꯅꯨꯖꯅ ꯚꯥꯏꯒꯤ ꯑꯦꯜꯕꯤꯗ ꯗꯤꯗꯤ ꯅꯍꯤ ꯑꯥꯏꯒ ꯌꯦ ꯇꯣ ꯅꯍꯤ ꯁꯛꯇꯥ ꯏꯆꯦ ꯇꯅꯨ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯇꯅꯨ ꯑꯣ ꯏꯆꯦ ꯇꯅꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯗꯦ ꯀꯩꯒꯤꯅꯣ ꯑꯩ ꯚꯤꯗꯤꯑꯣ ꯈꯇꯪ ꯊꯥꯡꯒꯠꯂꯤꯗꯣ ꯅꯪ ꯚꯤꯗꯤꯑꯣ ꯌꯦꯡꯗꯦꯅꯦ ꯑꯩ ꯀꯞꯄꯨꯔꯣ ꯃꯪꯂꯦꯝꯕꯅ ꯀꯔꯦꯕ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯑꯩꯗꯤ ꯂꯥꯛꯀꯅꯤ ꯑꯦꯜꯕꯤ ꯁꯪꯉꯤꯗ ꯑꯦꯜꯕꯤꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯂꯥꯛꯑꯣ ꯚꯤꯗꯤꯑꯣꯗ ꯑꯦꯜꯕꯤꯗ ꯂꯥꯛꯇꯁꯨ ꯌꯥꯏ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯂꯥꯛꯑꯣ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯀꯩꯅꯣ ꯀꯀꯥꯂꯥꯅꯤ ꯍꯥꯏꯕꯕꯨ ꯑꯦꯜꯕꯤꯗ ꯀꯛꯊꯠꯈꯤꯅꯤ ꯍꯥꯏꯕꯁꯤ ꯄꯥꯕ꯭ꯂꯤꯛ ꯇꯧꯔꯣꯏ ꯍꯥꯏꯕꯁꯤ ꯑꯩꯅ ꯑꯥꯔꯖꯦ ꯆꯦ ꯈꯪꯉꯤ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯒꯅꯤ ꯅꯟꯗꯨ ꯀꯔꯦ ꯅꯤꯗꯨ ꯃꯥꯏꯅ ꯍꯥꯏꯅꯨ ꯍꯣ ꯇꯅꯨ ꯏꯆꯦ ꯑꯩ ꯚꯤꯗꯤꯑꯣ ꯌꯦꯡꯉꯨ ꯚꯤꯗꯤꯑꯣ ꯌꯦꯡꯗꯗꯤ ꯊꯃꯣꯏ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯑꯦꯜꯕꯤꯅ ꯑꯩ ꯊꯃꯣꯏ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯨꯅ ꯑꯩ ꯊꯃꯣꯏ ꯅꯨꯡꯉꯥꯏꯅꯤꯁꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯂꯥꯛꯄ ꯃꯤꯁꯤꯅ ꯑꯩ ꯊꯃꯣꯏ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯅꯟꯗꯤꯅ ꯀꯔꯤꯕ ꯑꯥꯔꯖꯦ ꯑꯦꯜꯕꯤ ꯑꯣꯐ ꯇꯧꯔꯣ ꯁꯤꯒ ꯇꯧꯅꯒꯦ ꯁꯤꯒ ꯇꯧꯅꯒꯦ ꯇꯧ ꯅꯪꯗꯤ ꯇꯧꯅꯨꯍꯦ ꯅꯪ ꯅꯀꯣꯛ ꯆꯥꯛꯄ꯭ꯔꯣ ꯅꯪꯁꯦ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯃꯋꯥ ꯂꯧꯗꯦ ꯀꯔꯤꯝ ꯈꯟꯒꯅꯨ ꯅꯣꯔꯠ ꯏꯁꯇꯔꯟ ꯁ꯭ꯇꯥꯏꯜ ꯑꯥꯔꯖꯦ ꯃꯪꯂꯦꯝꯕ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯌꯦꯡꯂꯛꯀꯦ ꯍꯣꯏ
ꯏꯁꯥꯁꯦ ꯊꯤꯛ ꯇꯧꯒꯦ ꯑꯩ ꯇꯧꯅꯨ ꯊꯤꯛꯀ ꯇꯧꯅꯨꯍꯦ ꯅꯪꯗꯤ ꯊꯤꯛ ꯇꯧꯅꯨ ꯇꯨꯃꯤꯟ ꯂꯩꯔꯣ ꯇꯅꯤꯇꯅ ꯌꯦꯡꯒꯅꯤꯕ ꯀꯝ ꯁꯦ ꯀꯝ 1 2 टाइम दो प्लीज 1 से 2 तो टाइम दो प्लीज ꯍꯣꯏ ꯏꯆꯦ ꯇꯅꯨ ꯌꯦꯡꯕꯤꯌꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯣ ꯐꯨꯜ ꯋꯥꯁ ꯇꯧꯕꯤꯌꯨ ꯑꯗꯨꯒꯒꯤ ꯅꯣꯔꯠ ꯏꯁꯇꯔꯟ ꯁ꯭ꯇꯥꯏꯜ ꯑꯥꯔꯁꯦ ꯂꯣꯛ ꯊꯨꯡꯉꯕꯣ ꯊꯨꯡꯗꯦꯍꯦ ꯀꯥꯏꯗꯤ ꯂꯣꯛ ꯊꯨꯡꯕꯅꯣꯅꯦ ꯑꯩꯅ ꯈꯔ ꯍꯤꯞꯄꯒ ꯀꯔꯤ ꯑꯩ ꯀꯣꯃꯦꯟ ꯄꯥꯕꯗꯣ ꯇꯧꯔꯤꯅꯤ ꯑꯦꯁꯥꯔꯅꯤ ꯑꯦꯁꯥꯔ ꯑꯆꯥ ꯏꯆꯦ ꯑꯦꯁꯥꯔ ꯏꯆꯦ ꯑꯁꯥꯅꯤꯅꯦ ꯊꯤꯛ ꯅꯣꯔꯠ ꯏꯁꯇꯔꯟ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯑꯗꯨꯒ ꯁꯣꯝꯗ ꯑꯗꯨꯒ ꯑꯦꯁꯥꯅꯤ ꯑꯆꯥ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯀꯅꯥꯅꯣ ꯋꯥ ꯂꯨꯗꯦ ꯍꯥꯏꯕꯕꯨ ꯀꯅꯥꯃꯨꯛ ꯋꯥ ꯂꯨꯗꯦꯗ ꯂꯣꯏ ꯆꯨꯝꯃꯤ ꯑꯩ ꯈꯪꯗꯦꯗ ꯅꯟꯗꯤꯅ ꯁꯥꯎꯔꯤꯅꯤꯗ ꯅꯟꯗꯤꯅ ꯊꯃꯣꯏꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ ꯑꯩ ꯈꯪꯕꯗ ꯉꯁꯤ ꯀꯔꯤ ꯍꯥꯏ ꯑꯦꯁꯥꯟꯅ ꯏꯆꯦ ꯑꯦꯁꯥꯟꯅ ꯀꯔꯤ ꯍꯥꯏ ꯀꯩꯅꯣ ꯍꯥꯏ ꯈꯪꯗꯦꯗ ꯃꯣꯏ ꯑꯗꯨꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯇ꯭ꯔꯤꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯅꯪ ꯌꯥꯜꯂꯨꯕꯗ ꯑꯗꯨꯒꯤ ꯃꯥꯂꯦꯝꯕꯅ ꯀꯔꯤ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯅꯪ ꯑꯩꯒꯤ ꯑꯦꯕꯤꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯣ ꯀꯩ ꯃꯥꯂꯦꯝꯕ ꯅꯪꯅ ꯅꯪ ꯑꯩꯉꯣꯟꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯣꯏꯍꯦ ꯑꯩ ꯅꯪꯒꯤ ꯑꯦꯝꯕꯤꯗ ꯃꯃꯤꯡꯗꯣ ꯑꯩꯅ ꯉꯁꯥꯏ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯕꯅꯤ ꯀꯥꯎꯊꯣꯛꯈ꯭ꯔꯦꯅꯦ ꯇꯧꯗꯦꯅꯦ ꯑꯩ ꯅꯪꯁꯨ ꯑꯩꯅ ꯑꯩꯒꯤ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯄꯦꯖꯇ ꯅꯪ ꯀꯅꯥ ꯐꯣꯂꯣ ꯇꯧꯔꯣ ꯄꯦꯖ ꯑꯩꯒꯤ ꯄꯦꯖ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯐꯣꯂꯣ ꯇꯧꯔꯛꯑꯣ ꯃꯤꯁꯤꯡꯁꯦ ꯎꯁꯤꯠꯇꯔꯦ ꯍꯥꯏ ꯃꯤꯁꯤꯡꯁꯦ ꯃꯥꯂꯦꯝꯒꯅ ꯀꯔꯤ ꯆꯦ ꯅꯟꯗꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯃꯥꯂꯦꯝꯒꯅ ꯆꯦ ꯅꯟꯗꯤ ꯍꯥꯏꯅ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯍꯥꯏꯅ ꯀꯔꯤ ꯕꯣꯛꯁꯤꯡꯒꯤ ꯀꯔꯤ ꯀꯩꯅꯣ ꯄꯤꯈꯔꯦ ꯒ꯭ꯂꯥꯞꯁ ꯄꯤꯔꯦ ꯒ꯭ꯂꯥꯞꯁ ꯀꯅꯥ ꯈꯪꯅꯗꯣꯏꯒꯤꯅꯦ ꯅꯪꯕꯨ ꯅꯪꯅꯤꯅ ꯑꯩꯅ ꯆꯪꯅꯤꯡꯕ ꯑꯦꯜꯕꯤꯗ ꯆꯪꯒꯅꯤ ꯀꯅꯥ ꯃꯋꯥ ꯂꯧꯗꯦ ꯑꯩ ꯑꯗꯨꯗꯤ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯁꯨꯃꯥꯏꯅ ꯇꯧꯅ ꯂꯥꯛꯏꯅꯤꯀꯣ ꯑꯥꯔꯖꯦꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯥꯔꯖꯦꯗꯤ ꯑꯥꯔꯖꯦ ꯑꯣꯏꯇꯥꯔꯦ ꯃꯤꯒꯤ ꯑꯋꯥꯕ ꯌꯦꯡꯕꯗ ꯁꯤ ꯇꯥꯔꯦ ꯑꯗꯨꯒ ꯂꯣꯒꯣ ꯖꯤꯜꯂꯥꯒ ꯑꯥꯔꯖꯦ ꯃꯩꯇꯩ ꯕ꯭ꯂꯣꯛ ꯅꯟꯗꯤ ꯕ꯭ꯂꯣꯛ ꯃꯥꯂꯦꯝꯕ ꯁꯤꯡꯍ ꯏꯟꯇꯔꯅꯦꯠ ꯑꯦꯟ ꯀꯅꯥꯅꯣ ꯃꯥꯡꯂꯦꯝꯕꯝ ꯀꯔꯤꯅꯣ ꯇꯅꯨꯖꯅ ꯀꯔꯤꯕ ꯆꯦꯁꯦ ꯑꯩꯉꯣꯟꯗ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕ ꯃꯤꯗꯨꯒ ꯑꯗꯨꯒꯅꯤ ꯚꯤꯗꯤꯑꯣ ꯂꯣꯏ ꯐꯨꯜ ꯋꯥꯁ ꯇꯧꯔꯤꯌꯦ ꯆꯦꯁꯦ ꯑꯩꯉꯣꯟꯗ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕ ꯃꯤꯗꯨꯒ ꯚꯤꯗꯤꯑꯣ ꯂꯣꯏ ꯐꯨꯜ ꯋꯥꯁ ꯇꯧꯕꯤꯌꯦ नेट मयाम लोई को दुना खरा टाइम थोड़ा लगता है इसलिए बोला है तू 2-3 दिन टाइम दो बोला अच्छा 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 कहीं कहीं देता नगै नंदीने करे तनु आई नसी छाव रे आई नोटिस आरजे आई ओन निको आई अच्छा मालेम्बना चे नंदी चारबो आई दुगै सिंगा लाइफस्टाइल बोन आरजे गुड मॉर्निंग सिंगा लाइफस्टाइल आई एलबे लाखमै दमता हाइनिंगा लेतना थागतचरी लाइक तौबिरमो ꯇꯥꯕ꯭ꯔꯣ दुगै लेगो जिल्ला टू बी एचडी गाय ꯑꯩ ꯍꯣꯁꯄꯣꯠꯇꯣ ꯄꯤꯔꯛꯑꯣ ꯂꯣꯏ ꯄꯤꯔꯕꯅꯤ ꯇꯅꯨ ꯁꯤꯡꯍ ꯍꯦꯁꯇꯦꯛ ꯅꯣꯔꯠ ꯏꯁꯇꯔꯟ ꯍꯦꯁꯇꯦꯛ ꯁ꯭ꯇꯥꯏꯜ ꯍꯦꯁꯇꯦꯛ ꯑꯗꯨꯗꯒꯤ ꯁꯤꯡꯍ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯍꯦꯁꯇꯦꯛ ꯔꯣꯛ ꯍꯥꯏ ꯅꯣꯔꯠ ꯏꯁꯇꯔꯟ ꯑꯩ ꯄ꯭ꯔꯤꯟꯁꯀ ꯖꯣꯏꯟ ꯇꯧꯔꯤ ꯇꯧꯔꯣ ꯃꯥꯂꯦꯝꯕꯅ ꯆꯦ ꯅꯟꯗꯤ ꯍꯥꯏꯔꯣ ꯆꯦ ꯅꯟꯗꯤ ꯍꯥꯏꯔꯣ ꯍꯥꯏ चे नंदी हैरो आए तनु चेना नंदी कोई बात नहीं करो गुस्सा फुल सपोर्ट साउरो कना दे नंदी वाइटी साउरो कना दे कहीं कना दे नंगी कंटेंट ना चुम चलो दा साउनु ꯑꯩꯗꯤ ꯀꯔꯤ ꯇꯜꯂꯦ ꯃꯤ ꯈꯠꯅꯕꯁꯦ ꯇꯜꯂꯦ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯃꯤꯒ ꯈꯠꯅꯗꯦꯗ ꯑꯩꯒꯤ ꯏꯁꯥꯒꯤ ꯀꯔꯤ ꯚꯤꯗꯤꯑꯣꯗ ꯑꯩꯒꯤ ꯏꯁꯥꯒꯤ ꯀꯔꯤ ꯀꯣꯟꯇꯦꯟꯗ ꯑꯩ ꯆꯠꯂꯤ ꯃꯤꯒꯤ ꯀꯔꯤ मी मावा लावूदे जगनिंग जीबी जगनी जगनी जग लावूदे मीने उन्हें करे वाथी गांग मुझे पामदे और ऐशु मी तो वाथी गांग पामदे ऐदे सीधा वारी नहीं नुसीगे नुसीरोइदरा दी खंगदे ऐदे इसागी करे तौनिंग बाई तौई आज ऐ बाय ओरगे को मी सिंगसे उनिंगदे ऐ येंग फोन तोरके एना दे लइए कदौरगेने अखोई मसेन मदनीने तौनु नवेना मलेंगवा चे तनु फुल सपोर्ट नॉर्थ ईस्टर्न नसी एलविना वाई चाइना
Ngasida wai chara nahan di wai chai dira ai che sir. Oh ai gel bi lak ko da wai chai ra wai sa. Oh acha acha. Siel bi na wai chai de gai. Pile. Hmm. Arje bro good. Arje bro good 100% है तो नीचे ना कौन क्या करना है करो अपना आप मर्जी हाँ इजे तनु चुम्मे इसागी करा तौनिंग तौगदनी ꯑꯩꯗꯤ ꯏꯁꯥ ꯇꯧꯅꯤꯡꯕ ꯇꯧꯏ ꯃꯋꯥ ꯂꯧꯗꯦ ꯀꯅꯥꯃꯨꯛ ꯑꯩꯗꯤ ꯇꯅꯨꯆꯩ ꯃꯪꯂꯦꯝꯕ ꯇꯅꯨꯆꯩꯅ ꯑꯣ ꯅꯟꯗꯤ ꯀꯩ ꯇꯧꯔꯒꯦ ꯍꯥꯏꯔꯛꯑꯣ ꯍꯥꯏ ꯃꯪꯂꯦꯝꯕꯅ ꯆꯦ ꯇꯅꯨ ꯍꯥꯏ ꯒꯗꯥꯅꯟꯗꯤꯅ ꯑꯩꯁꯦ ꯐꯔꯗꯤ ꯌꯥꯝ ꯐꯕ ꯃꯤꯅꯤ ꯐꯠꯇ꯭ꯔꯗꯤ ꯃꯑꯣꯡ ꯆꯥꯗꯦ ꯈꯪꯉꯨ ꯍꯥꯏ ꯑꯦ ꯅꯟꯗꯤ ꯇꯧꯔꯛꯀꯅꯨꯍꯦ ꯁꯨꯗꯧꯔꯣꯏ ꯍꯧꯖꯤꯛ ꯇꯝ ꯂꯥꯡꯒꯅꯨ ꯑꯍꯤꯡꯁꯤꯒ Cara penjai su lainnya, hoi ma, ice penjai tum dari bonang bau. Karino aja, toro misi. LB ni ice nan ice penjai LB. Cara penjai kare, nandi askek besar ho gaya re ice penjai nandi dah thimu ne. Saure nandi sih. Malay mabro na kare, ice penjai cara po, aduh gaya tani cina टेंशन लेना नहीं टेंशन देने का है हाँ इसे तनु टेंशन देने का है लेने का नहीं देने का है तनु चना पेंचई जी नोक पने करियाई इकाई बने लाइक ने खरोम जबने अमुक तलोय लोगरे पेंचई ना एदी तुम बदगी हगोलक पदा आरजेगी एलबी उरमी नतरा नंगी करे हेंग करे अयुक्ता होगलगा नंग दशा जाम फदुनी आरजेगी एलबी उगसे Maleng kare ba arjo bro tumba yadre ko ai tais ai de pungan itu mi he maleng ba bro kare penjena tanu love you ओ नंदे कहाँ गया रे तुम मेरा एलबी में आ जाओ रे बात करो रे नंदी ले इतनी नुंगाई थी नंदी लाओ छावनु नंदी छावनु लाओ Nanti lau re nanti lau ne nang kai sakino nanti nang sakino nang layune nanti lau ne Malemba तुम दबना फरनी तने जना जो लोग जलता है उन्हीं लोगों की आगे नाचना और घूमना है ऐस जमे ऐ दिख रहा है जल भी नहीं जलता है यार जो जलता है और उन्हीं लोगों के आगे नाचनो जल भी नहीं जलता है नाच भी नहीं नाचता है हम तो अपना आप काम करता है तो देखिए ये कैसा नंदी ने करे तनु अबू ऐसा ना मागी एलबी दल लागते है मीगी ददी यावरी है ऐगी इकुबोगी मरम नोय ननमदा हंगो ऐ फोन ना मरु नते ऐगी फैमिली ना मरुनी नंदी कंट्रोल कूल ओइरो तनु ओइबु एसाना मागी एलबिदा लागते हाय मागी ददी यावरी हाय ऐगी इकुबोगी मरम नोय namada hangu ai phone na maru nate aigi family na maruni chumi nandi loi jing ta bani youtube ki sum matam pi ga ta bani family ki sum matam pi pa ta bani loi matam maintenance to raga chat pa ta bani ai se aduna base oi bani duga gi chara penjena rj tumoro che ai pungani tum gani nang sut legi hai ro Dugai ichi penjene करे बनंदी कनाना फूरा गया है फूदे है कहीं नो फूदे वो हनुबी करें नंगसु वो फूरा भाई अपना आप खुद जल जाएगा है दुgai नंदी ना करे ऐगी इकुबोक तो मकोक फत्तबा औरम बनी मोइना अदु खंगदे होय नंदे चारे penjene arjaina ngamba nate भाई एकरे arjaina ngangba nate भाई arjaina ngam ei lendo nei we Aja ina ngang ba nate bai kri ina
ngang man nate ba kino kana ngangin adudi malema che nandi aina jube tanuna da hoi khangi nandi time mila to jayega time nahi mil nahi to nahi jai dugai north eastern che san nandi edu wa duga bu dugyam mokok thadari do angak pani chalo bai ngasi dagi eiga nandiga close oire maleng bana kare ba loisalo ne noibu ai tanu chana nandi jane do okay tanu ai kai nu khang ne da noi kari khai da khana ru na hau da ai lakte ai ama lakte na kari waro nu da video da lai video da jenge na adu tani da kari waro nu da khang ne da ai ngasi ba mi ai chai ma pha rai video ai ki youtube channel pai se ngasi ba kanamu kari mayam gi video su jengi matam chara gel bis lai anu tani da te kaino to dise hoi ai matam phangi ai lai ne tai ai matam phang di kai elbi da lak tu ge andu ni wari di matam phang matam da elbi da lai kholi adu tani da ai matam phang di ai kai lai lak tu ge ai mayam da support to dise ai su matam phang ga lai ni na elbi lai se matam phang di kai elbi lak tu ge ne elbi phang ma da matam yam changi ba aina matam phangba duga LB officer phangba duga LB da lai ni na ta de kai te LB lak thige ai su lak phang moi video da di mayam gi video dum support ba khot pa di tong chai ngam ne du di na se ya to ba thaba phang ra de no gi LB da su lak pa su ngam ra du di khango mayam party karo क्या पार्टी करेगा दारू पिएगा मन लग बा चिकन लेग पीस लेके आओ nandina kare ba isu tanugi lb yaude kari taurage ba hoya ba yaude ba isu yau tai che tanugi lb de isu japa ngamdre matam sina ngamdre isu kare nungdang khudingi kare isu kare mukbang to boni na matam phangwa tam da pung garo matam da isu tanu chi ngatang de lb dai pung khai bu jau bi de sum jau wi isu matam phang da bani jau de matam da maintenance so ro chali da du tani da karim kanamu kare karim waro ba mathau ta de da chiga ise tanu ge bil lak the ne chi tanu gi video da lawe hai ro du mai na di to bo ya te ko matam phang ma ting gi mayam su loi kare family le bani na mayam su kare housewife ni na loi su thabak to bo matam ni thabak to bani sum sang ma matam da sum mayam su lai du tani da matam de ko lb da matam pi ba ko mai ngang mai loi su pi ba ngam moi bai ngang mai na ngam moi ama na ngam moi mana ni dah maleng ba doge maleng mana arje bro cumi ai maleng bro na che tanu ai ne tanu arje you are right che tanu ai on kya cuma wangang bro ne ibu kare cuma wangang hai te ko on da ga right cumi ai do ai di khang de che ai di kare che tanu gi elbi ta su lak ta su ai gi che tanu gi video da su lai matam phanga de che tanu gi elbi da lai du mai na khoi du mai to ro ga sum tat ka tani da ama lakte khotte no to bo de chu to de da ngasi bo de chu mai na to de mai ama ga nu cham mana na chali ngam ba khuding ngai aina ngam ba ngam gi hai ma khuding de gi mai am gel bi changi adu tane gi ka duty le de kai chat ngam doi ge adu ne karim na te da adu dom video da di mai am na sum support to bo khot po tu adu na kari ai matam phanga ga to wi lo adu tani da video da di support to ban adu ne ai di ai am hai te ko metro ngang mai te ko ai metro ngang mai di jam ngang mai ko ai phatta pata ni ko kasan handi na kare ba aina asing ba matam da loina yauri ni aina sangma matam da loina yawi ni hoya ba hoi ba nandi tumil lai ro da jam ngang nu da nandi jam ngang mo je phatta bani tanu jana manglemba no ga dugai chara me arje athing ba libi se aina ngamba nate hai bani bai hoya ba che chara penjai karim kai di che chara penjai da mate elwi lak pai da mata hainga litena thaka chari che aina kai gi da manda sau tu ni che bu lai se bu che na gi da makta hainga litena thaka chari ya bai da manda da mana support to rok se che aina sau godra bai gi elwi da lakte khote na ai sau dia ba aina ngamba mayam gi elwi changi kai da manda sau tu ya ba ai kana mun ai gi ngasi ba ina ngasi ba ina ai gi LB da lai lakte ai gi video da lakte na ngasi kana mun sau dia ba ye du do adu wakhan na khan ngano ba du wakhan khan ma jam phat te ba
ꯑꯗꯣ ꯋꯥꯈꯜ ꯈꯟꯒꯅꯨ ꯃꯇꯝ ꯐꯪꯉꯒ ꯏꯆꯦꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯂꯥꯛꯏ ꯏꯆꯦ ꯚꯤꯗꯤꯑꯣ ꯂꯥꯛꯏꯅ ꯆꯪꯒꯅꯤ ꯑꯗꯨ ꯋꯥꯈꯜꯗ ꯈꯜꯂꯨ ꯑꯩ ꯀꯔꯤꯝ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯝ ꯈꯟꯗꯦ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯇꯦꯅ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩ ꯆꯪꯉꯣꯏ ꯍꯥꯏꯗꯣ ꯑꯗꯨ ꯋꯥꯈꯜꯗ ꯑꯩꯒꯤꯗꯃꯛꯇ ꯂꯩꯇꯦ ꯏꯆꯦ ꯑꯗꯨ ꯇꯅꯨ ꯏꯆꯦꯅ ꯀꯔꯤꯕ ꯇꯅꯨ ꯑꯗꯨꯃꯥꯏꯅ ꯈꯟꯗꯦꯀꯣ ꯇꯅꯨ ꯇꯅꯨ ꯑꯗꯨꯃꯥꯏꯅ ꯈꯟꯗꯦꯀꯣ ꯏꯆꯦ ꯇꯅꯨ इसे तनु चा कना थोंगे आइरो अदु इबाई थोंगिरा नंग थोंगिरा हाइरो तो तनु जन आरजे यू लाइव नहीं तो वीडियो दोनों तरफ नहीं तो वन तरफ सपोर्ट करता हूँ है ना होय अब चुमिया बाई चे एदी करे एलबी दी जाम तौ देखो आई जो मरक मरक ते सोम एलबी तो रही जे नी चे एदी वीडियो दा जानो फोकस तो निंग बनी करे दी हनक करे था होम दिगी करे मणिपुर की इरांग दिगी एदी वीडियो दा सु करे नुतिगे थांगत पंगम दरे अब वीडियो से अदु नमतै सु मरक मरक ते सोम एलबी तो रही नी जे नत ते करे एलबी के तो बई वखन दा लेते दै चे ꯑꯩꯗꯤ ꯚꯤꯗꯤꯑꯣꯗ ꯌꯥꯝ ꯐꯣꯀꯁ ꯇꯧꯅꯤꯡꯉꯦ ꯑꯩ ꯈꯜꯂꯤ ꯑꯇꯩ ꯑꯦꯜꯕꯤꯗꯗꯤ ꯌꯥꯝ ꯐꯣꯀꯁ ꯇꯧꯅꯤꯡꯗꯦ ꯑꯗꯨ ꯃꯌꯥꯝꯒꯤꯗꯤ ꯀꯔꯥꯏ ꯋꯥꯔꯤ ꯇꯣꯡꯉꯥꯜꯂꯤꯀꯣ ꯑꯩꯒꯤ ꯋꯥꯔꯤꯗꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩ ꯌꯥꯝ ꯐꯣꯀꯁ ꯇꯧꯅꯤꯡꯉꯦ ꯁꯤꯡꯒꯅ ꯀꯔꯥꯏꯕ ꯆꯦ ꯅꯨꯇꯥ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯗꯨꯒꯤ ꯅꯟꯗꯤꯅ ꯀꯔꯥꯏꯕ ꯑꯥꯔꯖꯦ ꯑꯩ ꯇꯨꯝꯃꯒꯦꯀꯣ ꯍꯌꯦꯡ ꯏꯉꯥꯡꯒꯤ ꯁ꯭ꯀꯨꯜ ꯂꯩ ꯄꯨꯡ 7ꯗ ꯃꯊꯪꯒꯤ ꯑꯦꯜꯕꯤꯗ ꯑꯥꯔꯖꯦ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯅꯤꯀꯣ ꯁꯥꯎꯅꯨ ꯍꯣꯏ ꯅꯟꯗꯤ ꯁꯥꯎꯗꯦꯗ ꯑꯗꯨꯒ ꯇꯅꯨꯅ ꯀꯔꯥꯏꯕ ꯖꯒꯣꯏ ꯁꯥꯔꯤ ꯌꯥꯏ ꯁꯤꯡꯒꯥꯅ ꯑꯥꯔꯖꯦ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯑꯩ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯏꯅꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦꯅꯦ ꯑꯩ ꯁꯣꯌꯥꯕꯤꯟ ꯊꯣꯡꯕ ꯆꯥꯏ ꯁꯤꯡꯒꯥ ꯑꯗꯨꯒꯒꯤ ꯇꯅꯨꯖꯅ ꯁꯤꯡꯒꯥꯅ ꯅꯟꯗꯤ ꯀꯔꯤ ꯇꯧꯔꯦ ꯑꯗꯨꯒꯒꯤ ꯁꯤꯡꯒꯥ ꯑꯩ ꯉꯁꯤ ꯁꯥꯎꯔꯦ ꯌꯥꯏ ꯑꯣꯏꯃ ꯁꯤꯡꯒꯥ ꯅꯟꯗꯤ बस करो साउबा इदुगा इबान आरजे तुमद्रिबो इबाई तुमद्रिये लई एलबी जगा मको ngau ngau leiri दुका माय डायरी लाइ माय डायरी ब्रो ए लाके ngai lai ngasidi sak utte ngata ne ut kana ko माय डायरी दुका तनु ने ना नंदी गुड नाइट दुका मलंग ब्रो आर्ज ब्रो नचे नुपी नचा नुपी दो करी मिंग कोगे अक्सिता कोई मंगलेम्बा ब्रो अक्सिता नंग आइगी वीडियो जेंगदबनी ना दुई दमत ममिंग दो खंग दिने गी चानुपी ममिंग दो दुका माय डायरी ना इच्चे नंदी चक्चारबो दुका इबाई ना लाइक डन थैंक यू इबाई दुका नंदी ना करेबा आर्जे मिसु लेते एलबी ऑफ तौरो को प्लीज गुड नाइट नुंगाइना तुमलोको मॉर्निंग दा फंगनासिको ओय तुमगेदा मी लेते सु करे खरा लेइबसे सुम तौरगेदा नंदी आइगी कराई लेइछेदि नाय मालेम्बा लेइरी माय डायरी लेइरी चे तनु लेइरी बाई लेइरी नंदी नंग तुमो हेंगवाई सनासि दगगी मंगलेम्बा ब्रो ना याम फजैको आर्ज ब्रो कइनो याम फजैको आइदी कई फजरगे माइडरी ना ब्रो ngasiदी निसा करी ngasi निसा फजरे करी ब्रो ngasiदी निसा फजरे before takchan lage before takchan halak pada ngai di kari ngasiदी निसा फजरे oh निसा फजरे before takchan laga halak pa ngai di oima nandi nongsaба ai bai oraga ko ai ngasi khara sauri ko ai nandi lewe nang saurage chake ai ran sau hengai to tum ngan na hola di leyu saurage chala di chakanu sei cha ni nandi sije jani hong duga arje bro masak urlo duga malam bro arje bro mingdo haiba egi chan mingdo nang khang da ni manglemba bro aksita koi aksita nang ai video jeng da mani na du gi nam da khang moi mai dai na kai ba wakal waman dana leifam khang dere bro ai mai dani kai do loge ne dugjaw na wakal nungai ti do bu nang bo nupi bu thi di na wakal nungai te le si bo nupi thi de mi na wakal ga nungai te na jam wan le de bo khoi nupi thi de ka do ni ai du hai ro jeng ga khoi de mai nupi thi de ka do ni nang de kare mogok ta la kare ai mukuk pai ga leita ni na khoi de mai no oi de malam bro nongsaба charabo de tanu chena arja bai ko ibai lagle ai chen hak khuman gi da chatluge ko hoi tanu che chalo okay
ꯑꯗꯨꯒꯒꯤ ꯑꯥꯔꯖꯦ ꯊꯕꯛ ꯆꯠ ꯆꯣꯡ ꯀꯩ ꯊꯥꯕꯜ ꯆꯣꯡꯂꯨ ꯍꯥꯏꯔꯣ ꯏꯃꯥ ꯏꯃꯥꯏ ꯀꯥꯏ ꯊꯥꯕꯜ ꯆꯣꯡꯗꯣꯏꯅꯤꯕꯣ ꯍꯥꯔꯦ ꯀ꯭ꯔꯤꯁꯅ ꯍꯥꯔꯦ ꯀ꯭ꯔꯤꯁꯅ ꯃꯥꯂꯦꯝ ꯕ꯭ꯔꯣ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯅꯪ ꯀꯌꯥꯝ ꯄꯥꯜꯂꯨꯔꯒꯦ ꯀꯣꯃꯦꯟ ꯆꯨꯝꯅ ꯄꯥꯔꯣ ꯑꯦ ꯄꯥꯏꯗꯦꯍꯦ ꯃꯥꯡꯂꯦꯝꯕ ꯅꯪꯁꯨꯕꯣ ꯋꯥꯊꯤ ꯇꯧꯔꯦꯍꯦ ꯑꯩ ꯀꯔꯤ ꯇꯨꯝꯕꯗꯨꯒ ꯇꯧꯏꯅꯦ ꯑꯩꯒꯤ ꯃꯈꯅꯥꯎꯁꯦ ꯇꯨꯝꯕꯗꯨꯒ ꯐꯨꯜꯅ ꯇꯧꯏ ꯃꯥꯅꯦ ꯑꯗꯨꯒ ꯃꯥꯏꯗꯥꯏꯔꯤꯅ ꯀꯔꯤꯕ ꯃꯥꯡꯂꯦꯝꯕ ꯏꯇꯥꯎ ꯆꯥꯔꯣꯏ ꯉꯁꯤꯗꯤ ꯕꯤꯔꯅ ꯄꯨꯛ ꯊꯜꯂꯦ ꯍꯥꯏ ꯑꯗꯨꯒꯒꯤ ꯅꯟꯗꯤꯅ ꯀꯔꯤ ꯍꯥꯏꯕ ꯅꯨꯡꯁꯥꯕ ꯁꯥꯎꯅꯨꯀꯣ ꯑꯩ ꯕꯥꯏ ꯑꯣꯏꯔꯒꯦꯀꯣ ꯑꯩꯉꯥꯡꯒꯤ ꯁ꯭ꯀꯨꯜ ꯂꯩ ꯑꯩ ꯅꯟꯗꯤ ꯂꯩꯌꯨ ꯍꯦ ꯅꯈꯣꯏ ꯅꯪ ꯁꯥꯎꯅ ꯆꯠꯅꯤꯡꯉꯤ ꯍꯥꯏꯔꯣ ꯑꯩꯁꯦ ꯑꯩ ꯃꯁꯛ ꯎꯠꯂꯛꯀꯦ ꯅꯈꯣ ꯂꯩꯌꯨ ꯂꯩꯌꯨ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯃꯁꯛ ꯎꯠꯂꯣ ꯑꯩ ꯃꯁꯛ ꯎꯠꯂꯛꯀꯦ ꯅꯈꯣꯏ ꯑꯩꯃꯥ ꯑꯩ ꯀ꯭ꯋꯥꯗꯣ ꯈꯔ ꯄꯤꯔꯛꯑꯣ ꯑꯩ ꯆꯥꯒꯦ ꯀ꯭ꯋꯥ ꯂꯩꯇꯦ ꯑꯩ ꯑꯗꯨꯝ ꯆꯥꯒꯦ ꯍꯥꯏꯕꯅꯤ ꯂꯣꯏꯒꯔꯦ ꯏꯃꯥ ꯕ꯭ꯂꯦꯛ ꯑꯦꯟ ꯋꯥꯏꯠꯇ ꯄꯨꯂꯞ ꯕ꯭ꯂꯦꯛ ꯑꯦꯟ ꯋꯥꯏꯠꯇ ꯄꯨꯔꯥ ꯋꯥꯏꯠ ꯑꯣꯏꯒꯔꯦ ꯍꯧꯖꯤꯛꯇꯤ ꯅꯪꯁꯦ ꯀꯩꯗꯧꯔꯤꯅꯣꯁꯦ ꯂꯧꯀꯣꯏ ꯀꯩꯒꯤꯅꯣ ꯀꯥꯏꯅꯣ ꯑꯩꯒꯤ ꯃꯁꯨꯡꯁꯦ ꯑꯗꯨ ꯂꯣꯏ ꯎꯒꯔꯦ ꯀꯩꯅꯣ ꯇꯧꯒꯔꯦꯅꯦ ꯅꯪ ꯅꯈꯣꯟ ꯃꯥꯟꯒꯤꯁꯅꯨ ꯀꯩꯅꯣꯅꯦ ꯑꯥꯔꯖꯦ ꯑꯣꯜꯂꯛꯀꯅꯨ ꯑꯩ ꯀꯞꯅꯤꯡꯒꯅꯤ ꯅꯈꯣꯏ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩꯒꯤ ꯀꯩꯅꯣ ꯐꯣꯇꯣꯗꯨꯕꯨ ꯀꯥꯏꯅꯣꯃꯤ ꯂꯩꯇ꯭ꯔꯤ ꯀꯩꯅꯣꯅꯦ ꯀꯦꯃꯦꯔꯥ ꯅꯠꯇꯦ ꯑꯩ ꯖꯣꯏꯒꯤꯅꯦ ꯍꯥꯏꯁꯦ ꯅꯈꯣꯏ ꯁꯤꯗꯗꯤ ꯌꯣꯜꯂꯤꯔꯣ ꯅꯪ फिल्टर जाते हैं ꯉꯜꯂꯤꯃ ꯎꯔꯕ ꯌꯦꯡꯉꯨꯇꯣ ꯃꯁꯛꯇꯣ ꯁꯤ ꯃꯁꯛ ꯕ꯭ꯂꯦꯛ ꯑꯦꯟ ꯋꯥꯏꯠ ꯑꯣꯏꯔꯦꯀꯣ ꯀꯩꯅꯣꯅꯦ ꯏꯇꯥ ꯀꯔꯤ ꯑꯥꯔꯖꯦ ꯑꯣꯜꯂꯛꯀꯅꯨ ꯑꯩ ꯀꯞꯅꯤꯡꯒꯅꯤ ꯍꯥꯏ ꯑꯗꯨꯒ ꯑꯥꯔꯖꯦꯒꯤ ꯈꯟꯕꯗ ꯑꯩ ꯆꯠꯄ ꯉꯝꯗꯔꯦ ꯅꯟꯗꯤ ꯂꯩꯌꯨ ꯅꯈꯣ ꯑꯗꯨꯒ ꯃꯥꯏꯗꯩꯅ ꯀꯔꯤ ꯍꯥꯏꯕ ꯏꯇꯥꯎ ꯃꯥꯡꯂꯦꯝꯕ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯅꯨꯄꯤꯗꯤ ꯑꯩꯅ ꯐꯅ ꯊꯤꯅ ꯉꯥꯡꯂꯁꯨ ꯑꯩꯉꯣꯟꯗ ꯁꯥꯎꯕ ꯉꯝꯗꯕ ꯅꯠꯇꯦ ꯁꯥꯎꯕ ꯉꯝꯗꯦꯗ ꯁꯥꯎꯕ ꯉꯝꯒꯗꯕ ꯅꯠꯇꯦꯗ ꯑꯗꯨꯒ ꯑꯩ ꯃꯥꯂꯦꯝꯉꯥꯟꯕ ꯑꯥꯔꯖꯦ ꯀꯩꯅꯣ ꯃꯁꯛ ꯎꯠꯂꯣ ꯍꯥꯏꯔꯒ ꯃꯈꯣꯡ ꯎꯠꯂꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯏꯆꯦ ꯅꯟꯗꯤ ꯑꯩ ꯑꯦꯜ ꯕꯤ ꯌꯥꯎꯕ ꯉꯝꯍꯧꯗꯔꯦ ꯉꯁꯤꯗꯤ ꯏꯆꯦ ꯅꯟꯗꯤꯒꯤ ꯇꯧꯈꯤꯕꯗꯣ ꯍꯥꯏ ꯑꯗꯨꯒ ꯃꯥꯂꯦꯝꯉꯥꯟꯕ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯀꯥꯏꯀꯨ ꯃꯥꯜꯂꯤꯀꯣ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯌꯥꯔꯦꯍꯦ ꯃꯥꯂꯦꯝꯕ ꯅꯪꯁꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯥꯂꯦꯝꯕ꯭ꯔꯣꯅ ꯀꯔꯤ ꯍꯥꯏꯕ ꯅꯣꯡꯁꯥꯕ ꯇꯨꯝꯂꯣ ꯍꯥꯏ ꯃꯥꯏꯗꯩꯅ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯏꯆꯟꯅꯨꯄꯤꯗꯣ ꯑꯩ ꯂꯧꯖꯔꯒꯦ ꯀꯔꯤꯒꯤꯅꯣꯅꯦ ꯑꯩ ꯏꯆꯥꯅꯨꯄꯤ ꯂꯧꯔꯗꯤ ꯑꯩ ꯀꯞꯄꯨ ꯍꯥꯏꯔꯣ ꯌꯥꯝ ꯍꯩ ꯁꯤꯡꯉꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃꯠꯇ ꯂꯩꯕ ꯅꯪꯅ ꯂꯧꯖꯔꯒꯦ ꯍꯥꯏꯗꯨꯗꯤ ꯑꯩ ꯀꯃꯥꯏꯅ ꯂꯩꯌꯣ ꯍꯥꯏꯅꯣꯅꯦꯕꯣ ꯃꯥꯂꯦꯝ ꯀꯔꯤ ꯃꯥꯏ ꯗꯥꯏꯔꯤ ꯑꯩ ꯀꯞꯄꯨ ꯍꯥꯏꯔꯣ ꯉꯁꯥꯏꯅꯗꯤ ꯑꯣꯟ ꯏꯕꯥꯏꯅ ꯑꯥꯔꯖꯦ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯉꯁꯤ ꯀꯩ ꯃꯊꯦꯜ ꯆꯥꯅꯤ ꯏꯕꯥꯏ ꯀꯥꯎꯈꯔꯦꯕꯣ ꯃꯊꯦꯜꯗꯨꯕꯨ ꯑꯩ ꯉꯥꯛꯇ ꯂꯩꯔ ꯈꯜꯂꯒ ꯍꯥꯏꯔꯛꯀꯦ ꯏꯕꯥꯏ ꯏꯕꯥꯏꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯉꯁꯥꯏꯉꯟꯗꯤ ꯑꯣꯟ ꯃꯥꯏꯗꯩꯅ ꯏꯇꯥꯎ ꯃꯥꯡꯂꯦꯝꯕ 3M ꯗ ꯇꯨꯝꯗꯣꯏꯅꯤ ꯍꯥꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯀꯅꯥꯅꯣꯝ ꯄꯨꯕꯤꯅꯨꯀꯣ ꯏꯆꯥꯅꯨꯄꯤ ꯃꯊꯟꯇꯅꯤꯀꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯨ ꯌꯥꯎꯗꯦ ꯅꯣꯏ ꯄꯨꯕꯤꯅꯨꯀꯣ ꯏꯆꯥꯅꯨꯄꯤꯁꯦ ꯑꯩ ꯀꯞꯀꯅꯤꯌꯦ ꯑꯗꯨꯒ ꯑꯩꯒꯤ ꯀꯔꯤ ꯃꯥꯂꯦꯝꯉꯥꯟꯕ ꯅꯨꯡꯁꯥꯕ ꯑꯗꯨꯗꯤ ꯊꯛꯂꯣ ꯍꯥꯏ ꯕꯤꯌꯥꯔ ꯍꯣꯏꯃꯥ ꯕꯤꯌꯥꯔꯒ ꯄꯤꯁꯜꯂꯛꯏ ꯅꯈꯣꯏ ꯑꯩꯒꯤ ꯕ꯭ꯂꯦꯛ ꯑꯦꯟ ꯋꯥꯏꯠ ꯑꯣꯏꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩ ꯀꯥꯎꯈ꯭ꯔꯦꯅꯦꯕꯣ
non filter. Thấy nó quay quay đi. Aje onda leiko Nandi okay Nandi. Dogagi kadai malemba na kadai baju bro. Oi bani kaiku mali. Hat. Ai gì nó kaiku mali gai. Malemba nang su kadai tawi he karadi. Kaiku ka mali gai. Anh masuk cek. Kayaknya tuh why do ini boy same जाते नहीं सीखा कौन तो दिनों ini apa jeng itu haha di Bali lah ini di Bali ahin sih pun kita tarik di Bali nang ahin sih lah sih hei tum diri bolong bo aja bro ini ngau baga ngau lo oke aja bro emang koki mali tuh kayak madain aja bro ini ngau baga ngau baga ngam lo ihe icanupi gumba lay di aja bro ini ngau baga ngam lo ihe icanupi gumba lay di aigi canupi se aigi ka Lakshmi ne si canupi se my daddy aigi Lakshmi ne si se तो कसान नंदी ने कराया मांगलेम्बा आज से काइकू मान ब्रो है ngalang नहीं जंगो जो फजब नहीं जे खरा माथे थी दे बनी को खरा फजब नहीं जंग लुगागी दीपाली ने के दार जे करी हिजंग चागे दार हिजंग कावरे ने दीपाली कसान नंदी ने ऑन माइदरी ने कराया इचे नंदी ऑन हायरागा ओ okakta yakani nahak leiraga manglemana arja bro masam do yam semli do aigi heavy do reda si masam sai same ni da aigi mukbang yo jeng ai masam mana same mani sita aigi heavy do re dogai nandina on dogai dipalina phare chat lage good night chala ke aira chalo adu di dogai bana dipali nungai di boy dogai nandina nung saba ina no ko dogai mai dalina on the on ha and ani sujalak ai dogai nandina on malengon na chen nandi mali kai kuni dipali nungai di hei bai dogai nandina kare man mani ai nandina su haira kan we man mani ka dipali na kare ba good night ibai kona che tanugi elvida wari sana si ai elvida wari sana jata bai se dipali nang bo da sani he dipali nang su da ji ke la masak dengan la mini nang se ha da ji video de jeng dera ngasi ki video de jeng da ji video de jeng mo hinang khangi ai su elvida ngau le ga da ji video kai u de no ne Hoi ma, Hare Krishna, Karina Tauri Sebu, Dugugi, Ajabro se Koilang Muk Samli ne, Koilang Muk Samli ne, Dugugi, Bro Ade, Ichanupi give Khalgi, Chahi Kaya Surage, Ichanupi do. Ichanupi Chahi Manga Surani November da. Andaki November chahi manga sudah ni cantik. Aja bro se koilang muk sim ni ne. Ini koi jauh berapa? Tuh. Malang ba đấy koi jauh tu. Ada berapa jeng me? Ini saya jauh berapa? Jauh berapa? Jadi makan itu sim itu. Ini semuanya sih mengenai semuanya blok ini sih koi semuanya blok ini semuanya. Nah kalau sih kan sambil. Ada bro komen cuma pau. Jadi di mana dah je elvida lagi gugam singe kerja lagi. No hai. Adun chat lagi hai ba. Oh di mana calo. Jadi mai dari nak kaya ba. Ada bro lipam kaya jeno house number kaya jeno.
ꯑꯩ ꯒꯅꯦꯁꯒꯨꯔꯤꯗ ꯂꯩꯌꯦ ꯒꯅꯦꯁꯒꯨꯔꯤꯗ ꯂꯥꯛꯑꯒ ꯁꯨꯝ ꯍꯥꯏꯔꯣ ꯑꯩ ꯄꯥꯎ ꯐꯥꯎꯅꯁꯤ ꯅꯝꯕꯔ ꯄꯤꯔꯒ ꯑꯩ ꯍꯥꯏꯔꯛꯀꯦ ꯑꯩ ꯒꯅꯦꯁꯒꯨꯔꯤꯒꯤ ꯍꯅꯨꯃꯥꯟ ꯃꯟꯗꯤꯔ ꯂꯩꯕꯗꯣ ꯑꯗꯨꯒ ꯂꯩ ꯑꯩ ꯍꯅꯨꯃꯥꯟ ꯃꯟꯗꯤꯔ ꯍꯥꯏꯔꯗꯤ ꯁꯨꯝ ꯈꯪꯕꯅꯤ ꯀꯦꯀꯨꯔꯥꯅꯒꯔ ꯍꯥꯏꯔꯗꯤ ꯈꯪꯕꯅꯤ ꯀꯦꯀꯨꯔꯥꯅꯒꯔ ꯃꯥꯂꯦꯝ ꯃꯅꯥ ꯀꯔꯤ ꯑꯥꯔꯖꯕ꯭ꯔꯣ ꯐꯥꯔꯨꯛ ꯃꯥꯂꯦꯝ ꯀꯣ ꯃꯣꯂꯥꯡꯗꯣ ꯀꯔꯤ ꯑꯥꯔꯖꯕ꯭ꯔꯣ ꯐꯔꯨꯛ ꯃꯥꯂꯤꯀꯣ ꯀꯣꯏꯂꯥꯡꯗꯣ ꯑꯩꯅ ꯐꯔꯨꯛ ꯃꯥꯜꯂꯤ ꯍꯥꯏꯗꯤ ꯐꯨꯔꯨꯞ ꯍꯥꯏꯗꯤ ꯀꯩꯅꯣ ꯅꯣꯡꯁꯥꯕ ꯇꯨꯝꯂꯣ ꯊꯛꯄ ꯂꯣꯏꯔꯗꯤ ꯑꯃꯥꯏ ꯑꯥꯔꯖꯦꯕ꯭ꯔꯣ ꯇ ꯐꯔꯨꯛ ꯃꯥꯜꯂꯤꯀꯣ ꯐꯧꯔꯨ ꯍꯥꯏꯁꯦ ꯀꯩꯅꯣꯅꯦ ꯑꯩ ꯈꯪꯗꯦꯍꯦꯕꯣ ꯐꯧꯔꯨ ꯍꯥꯏꯁꯦ ꯑꯗꯨꯗꯒꯤ ꯅꯨꯡꯁꯥꯕ ꯇꯨꯝꯂꯣ ꯊꯛꯄ ꯂꯣꯏꯔꯗꯤ ꯅꯟꯗꯤꯅ ꯑꯣꯟ ꯍꯥꯏ ꯅꯟꯗꯤ ꯊꯦꯡꯀ꯭ꯌꯨꯕꯣ ꯑꯩꯒꯤꯗꯃꯛꯇ ꯂꯩꯕꯒꯤꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯅꯟꯗꯤ ꯊꯦꯡꯀ꯭ꯌꯨ ꯅꯟꯗꯤ ꯅꯪ ꯇꯨꯝꯗ꯭ꯔꯤꯕꯣ ꯅꯟꯗꯤ ꯇꯨꯝꯃꯨ ꯅꯟꯗꯤ ꯊꯦꯡꯉꯦ ꯑꯩ ꯅꯥꯀꯣ ꯉꯥꯛꯇꯪ ꯃꯤꯅꯤꯠ 5 ꯅꯥꯈꯣꯀꯣ ꯑꯩ ꯁꯥꯗꯥ ꯆꯥꯒꯦ ꯁꯥꯗꯥ ꯀꯣꯃꯦꯟ ꯏꯔꯣ ꯑꯩ ꯁꯥꯗꯥ ꯂꯣꯏꯈꯤꯒꯦ ꯀꯣꯃꯦꯟ ꯏꯔꯣꯁꯦ ꯒꯅꯦꯁꯒꯨꯔꯤꯗꯒꯤ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤꯍꯦ ꯑꯩ ꯕ꯭ꯔꯣ ꯒꯅꯦꯁꯒꯨꯔꯤꯗꯤ ꯑꯩ ꯂꯩꯕ ꯃꯐꯝꯅꯤꯍꯦ ꯒꯅꯦꯁꯒꯨꯔꯤꯗꯤ ꯕ꯭ꯔꯣ ꯒꯅꯦꯁꯒꯨꯔꯤ ꯕꯥꯁ ꯁ꯭ꯇꯦꯟꯒꯤ ꯃꯅꯥꯛꯇꯅꯤ ꯀꯔꯤ ꯑꯩꯅ ꯂꯩꯔꯤꯁꯦ ꯕꯥꯁ ꯁ꯭ꯇꯦꯟꯒꯤ ꯆꯠꯂꯒ ꯁꯣꯝꯗ ꯍꯅꯨꯃꯥꯟ ꯃꯨꯀꯦꯁ ꯍꯣꯟꯗꯥꯏ ꯂꯩꯕꯗꯣ ꯃꯨꯀꯦꯁ ꯍꯣꯟꯗꯥꯏꯒꯤ ꯀꯔꯤ ꯍꯥꯏ ꯒꯂꯤ ꯑꯃ ꯂꯩꯕꯅꯤ ꯀꯦꯀꯨꯔꯥꯅꯒꯔ ꯍꯥꯏꯅ ꯒꯂꯤꯗꯣ ꯑꯗꯨ ꯒꯂꯤꯗꯅꯤ ꯑꯩ ꯂꯩꯔꯤꯁꯦ ꯅꯪ ꯒꯅꯦꯁꯒꯨꯔꯤꯗ ꯐ꯭ꯂꯥꯏꯑꯣꯚꯔꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯔꯣ ꯃꯥꯏ ꯗꯥꯏꯔꯤ ꯃꯥꯡꯂꯦꯝꯕꯝ ꯅꯤꯁꯥ ꯅꯨꯡꯉꯥꯏꯔꯛ ꯀꯔꯤ ꯅꯤꯁꯥ ꯅꯨꯡꯉꯥꯏꯔꯛꯀꯗ ꯅꯪꯅ ꯗꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯊꯛꯄꯒꯤ ꯃꯃꯜ ꯃꯥꯡꯒꯅꯤ ꯀꯥꯏ ꯃꯃꯜ ꯃꯥꯡꯒꯅꯤ ꯑꯥꯔꯖꯦ ꯉꯁꯤ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯏꯕꯥꯏ ꯑꯩ ꯀꯔꯤ ꯏꯟꯖꯥꯡꯅꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦꯅꯦ ꯅꯈꯣꯏ ꯑꯩꯈꯣꯏꯗꯤ ꯀꯩ ꯏꯟꯖꯥꯡꯅꯣ ꯍꯥ ꯑꯣ ꯏꯕꯥꯏ ꯃꯌꯥꯟ ꯇꯨꯌꯥꯟ ꯆꯥꯏꯌꯦ ꯀꯥꯎꯔꯦ ꯏꯟꯖꯥꯡꯕꯨ ꯑꯩꯁꯨ ꯃꯌꯥꯟ ꯇꯨꯌꯥꯟ ꯆꯥꯏ ꯃꯌꯥꯟ ꯇꯨꯌꯥꯟ ꯑꯩ ꯒꯅꯦꯁ ꯃꯟꯗꯤꯔ ꯃꯅꯥꯛꯇ ꯕꯥꯔꯗ ꯊꯛꯂꯨꯕꯅꯤ ꯒꯅꯦꯁ ꯀꯔꯤ ꯒꯅꯦꯁ ꯃꯟꯗꯤꯔ ꯑꯆꯥ ꯗꯨꯒ ꯅꯠꯇꯦꯍꯦ ꯃꯥꯂꯦꯝꯕꯥꯏ ꯂꯩꯁꯦ ꯑꯩ ꯁꯣꯝ ꯁꯥꯏꯠꯇꯅꯤ ꯒꯅꯦꯁ ꯖꯤ ꯑꯦꯁ ꯔꯣꯗꯇꯅꯤ ꯖꯤ ꯑꯦꯁ ꯔꯣꯗꯇ ꯒꯅꯦꯁ ꯃꯟꯗꯤꯔꯗꯤ ꯈꯪꯉꯦ ꯀꯥꯂꯤꯄꯥꯔꯥ ꯂꯝꯕꯦꯟꯗꯨꯒ ꯅꯠꯇ꯭ꯔ ꯅꯪ ꯂꯩꯗꯣ ꯅꯣꯡꯁꯥꯕ ꯍꯥꯏꯅ ꯀꯗꯥꯏ ꯍꯤꯡꯆꯥꯕꯒ ꯄꯤꯔꯛꯑꯦꯅꯦ ꯏꯃꯣꯖꯤ ꯀꯩꯅꯣꯗ ꯅꯠꯇꯦ ꯒꯅꯦꯁ ꯃꯟꯗꯤꯔ ꯅꯠꯇꯦꯅꯦ ꯀꯩ ꯅꯪ ꯂꯥꯛꯑꯗꯤ ꯀꯩꯅꯣꯗ ꯂꯥꯛꯎꯅꯦ ꯍꯅꯨꯃꯥꯟ ꯃꯟꯗꯤꯔꯗꯣ ꯍꯅꯨꯃꯥꯟ ꯃꯟꯗꯤꯔ ꯍꯥꯏꯕꯗꯣ ꯏꯆꯦꯅꯗꯤ ꯑꯣꯟ ꯁꯦꯡꯅ ꯏꯕ ꯉꯝꯃꯤꯕꯣꯏ ꯑꯣꯟꯗꯣ ꯁꯦꯡꯅ ꯁꯦꯡꯅ ꯏꯕ ꯉꯝꯃꯤꯕꯣ ꯍꯪꯉꯤꯕ ꯃꯥꯂꯦꯡꯕꯟ ꯑꯣ ꯃꯥꯂꯦꯡꯕ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯖꯕ꯭ꯔꯣ ꯈꯪꯉꯤꯌꯦ ꯈꯪꯂꯤꯌꯦ ꯑꯗꯨꯒꯅꯦ ꯃꯥꯡꯂꯦꯝꯕ ꯑꯩ ꯂꯩꯁꯦ ꯍꯅꯨꯃꯥꯟ ꯃꯟꯗꯤꯔ ꯃꯅꯥꯛꯇ ꯀꯦꯀꯨꯔꯥꯅꯒꯔꯗꯣ ꯃꯪꯂꯦꯝꯗ ꯍꯥꯏꯒꯗꯕꯅꯤ ꯃꯥꯡꯂꯦꯝꯕ ꯕ꯭ꯔꯣ ꯍꯥꯏꯗꯣ ꯑꯩ ꯗꯨꯀꯥꯟꯅꯤ ꯍꯅꯨꯃꯥꯟ ꯃꯟꯗꯤꯔ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯒꯂꯤꯗ ꯀꯦꯀꯨꯔꯥꯅꯒꯔ ꯍꯥꯏꯕꯗꯣ ꯑꯗꯨꯒꯅꯤ ꯑꯩ ꯂꯩꯁꯦ ꯃꯨꯀꯦꯁ ꯍꯣꯟꯗꯥꯏꯒꯤ ꯁꯣꯔꯨꯝ ꯂꯩꯕꯗꯣ ꯑꯣ ꯍꯅꯨꯃꯥꯟ ꯃꯟꯗꯤꯔꯁꯦ ꯑꯩ ꯈꯪꯗ꯭ꯔꯦ ꯕ꯭ꯔꯣ ꯈ꯭ꯔꯤꯁꯇꯥꯟ ꯕꯁꯇꯤ ꯍꯩꯠ ꯀꯥꯏꯗꯦꯍꯦ ꯈ꯭ꯔꯤꯁꯇꯥꯟ ꯕꯁꯇꯤ ꯑꯁꯣꯝ ꯆꯠꯈꯔꯦꯍꯦ ꯃꯥꯡꯂꯦꯝꯕ ꯀꯗꯥꯏ ꯃꯥꯏ ꯗꯥꯏꯔꯤ ꯀꯗꯥꯏ ꯅꯪ ꯒꯅꯦꯁꯒꯨꯔꯤ ꯈꯪꯗꯦ ꯍꯥꯏꯗꯤ ꯏꯕꯣ ꯑꯩ ꯉꯛꯏꯍꯦꯕꯣ ꯅꯪ ꯒꯅꯦꯁꯒꯨꯔꯤ ꯈꯪꯗꯦ ꯍꯥꯏꯗꯤ ꯍꯥꯇꯤꯒꯥꯎ ꯂꯩꯔꯦ ꯒꯅꯦꯁꯒꯨꯔꯤ ꯈꯪꯗꯦ ꯍꯩꯃ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ
Hanuman mo kaya nang nahatigaw la rega Ganesh gari khang ne ba manglema khang ni manglema dang aja bro nong sama do hojik full ni haira su BP bab taroi aja bro adu ni ai do Ganesh guri haise flyover makha do kak tro bro ai flyover la la gani hai Ganesh guri a kare khana para chapal mi do do ni flyover la la ga songi flyover la ga le gani songi flyover na te walpur ki do na te sonda songi flyover la la gani Ganesh guri phangi do khana para chapal mi do nung saba nang tumluai malem kasana ni kayo nung saba yadre ai bai orage ko saunu o nandi nang bai ro thengi nandi punga matare tumo heng wai sana si Vishal Siddhita Vishal Siddhita are Vishal aduni da Vishal odi krai bris makha da ni ne mangne krai mai dari Vishal ai do flyover ki makha da ni Vishal ai do middle ni Vishal ai do middle adu lai sonda hengra bari chapo to hengra bari ga duga gi songi flyover son side tani ai le do iche nandi tari bana saurak tari bana saurak abuai mangle mana kare ba nong saba tumo ya daradi si oina pairo ai biar oina pairo nong saba ai mangle ba yang chage che mo mita wai ki video dai ngasai jengi ne nang mo mata wai che ga kare ai nang video ka do manipur ki kare ai khulau lau do kare ai program to do doga assembly yau bro kare assembly yau bro assembly ai di no assembly yau bro assembly mamang da ni ne ele che assembly jodi mamang da ni le do ina kare Hanuman mandir do assembly jodi mamang da ni haba Hanuman mandir phang bani haba duga gi kare ba mangle man arja bro mathak ta hai khi bani yenglo kare mathak ta hai bani kaino hai gi do arja bro nong saba do hotik full ni haira su bab tar ro arja bro ai duga gi arja bro khangli ai che nandi on sangnal ibai ngamiro kare kamono khang dere mangle ma nang ko comment ro se mangle ma kare arja bro comment lagli ai duga gi mai dari mang kare momita wai do di kare ya khoi di am khangna ba kan ni da hana gi kare youtuber ni khangna ba daga mai dari na kare mangle ma bro mang nungai te aduna tumba talle ibai na on hai re nandi chakare mangle ma bro kare nang di lai tro ai saude da nong saba kana no comment dile ro ise kana gi comment dile ro na view jenge mangle ba gi ni ne mangle ba na kare nong saba nang hojik chatlu Ganesh guri da chatlo car showroom duda leibo duga call to ro arje pro da adu manak tani chumi mangle ba mukesh Honda gi showroom leibo do adu manak jora call to ro ai sum phang na ni duga kenne comment se tu pa ja atre ne kenne to isu
ꯑꯖꯦ ꯕ꯭ꯔꯣ ꯑꯩ ꯆꯤ ꯆꯨꯞ ꯀꯔꯤ ꯑꯣꯏꯅ ꯀꯔꯤ ꯆꯤ ꯆꯨꯞ ꯀꯔꯤ ꯑꯣꯏꯅ ꯆꯥꯔꯦ ꯀꯩꯅꯣ ꯆꯤ ꯆꯨꯞ ꯍꯥꯏꯖꯦ ꯀꯩꯅꯣ ꯁꯤ ꯆꯨ ꯁꯤ ꯄꯤ ꯆꯨꯞ ꯀꯩꯅꯣ ꯍꯥꯏꯁꯦ ꯅꯪꯒꯤꯁꯦ ꯅꯪꯒꯤ ꯁ꯭ꯄꯦꯂꯤꯡꯁꯦ ꯀꯩꯅꯣ ꯑꯩ ꯁꯤ ꯒꯦꯠ ꯊꯤꯡꯈ꯭ꯔꯦ ꯑꯩꯒꯤ ꯕ꯭ꯔꯣ ꯃꯥꯂꯦꯝꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏ ꯃꯥꯏꯟꯊꯔꯤ ꯑꯩ ꯌꯥꯝ ꯊꯥꯞꯇꯦꯗ ꯅꯪꯒ ꯑꯩꯒ ꯌꯥꯝ ꯊꯥꯞꯇꯦꯗ ꯍꯥꯊꯤꯒꯥꯎ ꯂꯩꯕꯅꯤ ꯌꯥꯝ ꯊꯥꯞꯇꯦ ꯂꯤꯚꯤ ꯐ꯭ꯂꯥꯋꯔ ꯁ꯭ꯀꯨꯜꯒꯤ ꯃꯅꯤꯡꯗ ꯂꯩ ꯍꯥꯏꯕꯗꯣ ꯈꯪꯉꯤ ꯁꯤ ꯆꯨꯞ ꯆꯨꯞ ꯍꯥꯏꯕ ꯁꯤ ꯆꯨꯞ ꯆꯨꯞ ꯀꯩꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦꯍꯦ ꯅꯪꯒꯤ ꯁ꯭ꯄꯦꯂꯤꯡꯁꯤꯕꯣ ꯅꯪꯗꯨ ꯀꯌꯥꯝ ꯄꯥꯏ ꯂꯥꯛꯑꯒꯦ ꯃꯥꯡꯅꯦꯝꯕ ꯅꯪꯁꯨ ꯗꯁꯥꯅꯤꯍꯦ ꯅꯪꯒꯤ ꯁꯤ ꯆꯨꯞ ꯍꯥꯏꯁꯦ ꯑꯩ ꯈꯪꯗꯔꯤ ꯏꯕꯣ ꯃꯤ 3 ꯂꯩꯅꯦꯕꯣ ꯑꯩꯒꯤ ꯑꯍꯤꯡꯒꯤ ꯑꯦꯜꯕꯤꯁꯦ ꯃꯤ 3ꯀ ꯂꯩꯔꯝꯃꯤꯅꯦꯕꯣ ꯗꯁꯥꯅꯤꯍꯦ ꯑꯩ ꯐꯖꯅ ꯊꯛꯂꯦ ꯕ꯭ꯔꯣ ꯉꯁꯤꯗꯤ ꯊꯛꯀꯅꯨꯍꯦ ꯃꯥꯏ ꯗꯥꯏꯗꯤ ꯀꯔꯤꯒꯤ ꯊꯛꯏꯅꯣ ꯌꯥꯝ ꯊꯛꯀꯅꯨꯍꯦ ꯏꯕꯥꯏ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯏꯅꯣ ꯍꯥꯏꯁꯨ ꯍꯥꯏꯔꯛꯇꯦꯅꯦ ꯏꯕꯥꯏꯁꯦ ꯏꯕꯥꯏ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦꯅꯦ ꯍꯥꯏꯔꯧꯅꯦ ꯀꯔꯤ ꯏꯟꯖꯥꯡꯅꯣ ꯑꯩ ꯑꯦꯜꯕꯤ ꯂꯣꯏꯁꯟꯗꯣꯔꯅꯤꯅꯦ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯤꯅꯣ ꯄꯨꯡ ꯀꯌꯥ ꯐꯥꯔꯦ ꯑꯩꯒꯤ ꯑꯦꯜꯕꯤꯁꯤꯕꯨ ꯄꯨꯡ ꯑꯃꯒ 7 ꯃꯤꯅꯤꯠ ꯑꯩ ꯐꯖꯅ ꯊꯛꯂꯦꯍꯦ ꯕ꯭ꯔꯣ ꯉꯁꯤꯗꯤ ꯊꯛꯀꯅꯨ ꯌꯥꯝ ꯊꯛꯀꯅꯨ ꯀꯦꯞꯁꯤ ꯆꯨꯞ ꯀꯦꯞꯁꯤ ꯀꯨꯞ ꯀꯦꯞꯁꯤ ꯀꯨꯞ ꯁꯦ ꯈꯪꯕ꯭ꯔ ꯕ꯭ꯔꯣ ꯈꯪꯉꯦ ꯀꯦꯞꯁꯤ ꯀꯨꯞ ꯍꯥꯏꯗꯤ ꯅꯪ ꯁꯦ ꯆꯨꯞ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯦꯅꯦꯍꯦ ꯅꯪꯕꯨ ꯀꯦꯞꯁꯤ ꯆꯨꯞ ꯀꯦꯞꯁꯤ ꯀꯞ ꯍꯥꯏꯔꯣ ꯑꯠꯆꯥ ꯀꯦꯞꯁꯤ ꯀꯞ ꯁꯦ ꯈꯪꯕ꯭ꯔꯣ ꯈꯪꯉꯦ ꯈꯪꯉꯦ ꯀꯦꯞꯁꯤ ꯀꯞ ꯑꯠꯆꯥ ꯃꯥꯏ ꯕ꯭ꯔꯣ ꯉꯁꯤꯗꯤ ꯏꯆꯦ ꯁꯥꯔꯁꯨ ꯑꯦꯜꯕꯤ ꯊꯥꯗꯦ ꯀꯩꯅꯣ ꯊꯥꯕꯅꯤꯅꯦ ꯄ꯭ꯔꯤꯟꯁ ꯊꯥꯕꯅꯤ ꯑꯦꯜꯕꯤ ꯃꯥꯡꯂꯦꯃꯅ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯅꯨꯡꯁꯥꯕꯅ ꯊꯛꯂꯒ ꯑꯥꯔꯖꯦ ꯕ꯭ꯔꯣꯗ ꯄꯥꯜꯂꯦ ꯀꯥꯏꯍꯦ ꯃꯥꯡꯂꯦꯃ ꯅꯪꯁꯨ ꯃꯥꯡꯂꯦꯝꯕ ꯅꯪ ꯂꯩꯁꯦ ꯍꯥꯏꯗ꯭ꯔꯕꯥꯠꯇ ꯂꯩ ꯅꯠꯇ꯭ꯔꯥ ꯑꯩ ꯍꯥꯏꯗ꯭ꯔꯕꯥꯠꯇ ꯂꯩꯔꯝꯃꯤꯅꯦ ꯍꯥꯟꯅ ꯆꯍꯤ ꯑꯃ ꯍꯥꯏꯗ꯭ꯔꯕꯥꯠꯇ ꯂꯩꯔꯝꯃꯤꯅꯦ ꯒꯣꯜꯗꯨꯗꯤ ꯍꯥꯏꯕ ꯃꯐꯝ ꯂꯩꯔꯝꯃꯤꯅꯦ ꯒꯣꯜꯗꯨꯗꯤ ꯍꯥꯏꯗꯣ ꯃꯥꯏꯀ꯭ꯔꯣꯁꯣꯐꯀꯤ ꯀꯣꯝꯄꯥꯅꯤ ꯂꯩꯕꯗꯣ ꯑꯗꯨꯒ ꯂꯩꯔꯝꯃꯤ ꯍꯥꯟꯅ ꯑꯗꯨꯒ ꯃꯥꯏꯗꯩꯅ ꯀꯔꯤꯕ ꯉꯔꯥꯡꯗꯤ ꯈꯨꯃꯟꯅ ꯀꯣꯛ ꯆꯥꯛꯈꯕꯅꯤ ꯍꯥꯏꯌꯦ ꯑꯗꯨꯒ ꯃꯥꯏꯗꯩꯅ ꯀꯦꯞꯁꯤ ꯀꯞ ꯍꯥꯏꯕꯅꯤ ꯕ꯭ꯔꯣ ꯀꯦꯞꯁꯤ ꯀꯞ ꯑꯗꯨꯅꯤ ꯆꯨꯝꯃꯦꯕ ꯃꯥꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦ ꯃꯥꯒꯤ ꯏꯁꯄꯦꯂꯤꯡꯗꯣ ꯀꯦꯞꯁꯤꯀꯞ ꯍꯥꯏꯕꯅꯤ ꯕ꯭ꯔꯣ ꯆꯨꯝꯃꯤ ꯀꯦꯞꯁꯤꯀꯞ ꯈꯪꯉꯦ ꯃꯥꯏꯗꯤ ꯅꯪ ꯃꯊꯟꯇ ꯂꯩ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯅꯣꯡꯃ ꯁꯤꯗ ꯂꯥꯛꯑꯣ ꯑꯩꯒꯤ ꯒꯣꯅꯦꯁꯒꯨꯔꯤꯗ ꯂꯥꯛꯑꯣ ꯐꯖꯅ ꯆꯥꯔꯒ ꯐꯖꯅ ꯃꯨꯛꯕꯥꯡ ꯇꯧꯁꯤ ꯂꯥꯛꯑꯣ ꯑꯩꯒ ꯐꯝꯃꯒ ꯃꯨꯛꯕꯥꯡ ꯇꯧꯁꯤ ꯂꯥꯛꯑꯣ ꯅꯪ ꯅꯣꯡꯃ ꯂꯥꯛꯑꯣ ꯑꯩꯒꯤ ꯀꯗꯥꯏ ꯔꯨꯝꯗ ꯂꯥꯛꯑꯣ ꯑꯩꯒꯤ ꯐꯦꯃꯤꯂꯤꯁꯤ ꯂꯩꯒ ꯂꯩꯅ ꯏꯆꯟ ꯅꯨꯃꯤꯠ ꯂꯣꯏ ꯂꯩꯁꯤ ꯂꯥꯛꯑꯣ ꯅꯣꯡꯃ ꯐꯖꯅ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯃꯨꯛꯕꯥꯡ ꯇꯧꯁꯤ ꯑꯗꯨꯒꯒꯤ ꯀꯔꯤ ꯍꯥꯏꯕ ꯏꯇꯥꯎꯅ ꯌꯥꯏꯐꯔꯦ ꯀꯅꯥꯅꯣ ꯁꯤꯁꯦ ꯃꯣꯏꯔꯥꯡꯊꯦꯝ ꯔꯣꯅꯥꯜ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯁꯤꯁꯤꯕꯨ ꯏꯇꯥꯎꯅ ꯌꯥꯏꯐꯔꯦ ꯍꯥꯏꯅꯤ ꯍꯣꯏꯃ ꯀꯅꯥꯅꯣ ꯁꯤꯁꯦ ꯃꯥꯡꯂꯦꯝꯕꯅ ꯀꯔꯤꯕ ꯅꯣꯡꯁꯥꯕ ꯋꯥꯠꯂꯤꯌꯦ ꯊꯛꯂꯨ ꯅꯁꯥꯗꯣ ꯅꯣꯝꯅ ꯊꯛꯂꯒ ꯊꯛꯂꯨ ꯋꯥꯠꯂꯤ ꯄꯤꯔꯛꯀꯦ ꯍꯥꯏ ꯃꯥꯗꯤ ꯏꯇꯥꯎ ꯃꯥꯡꯂꯦꯝꯕ ꯑꯩ ꯉꯥꯎꯔꯁꯨ ꯃꯤꯠꯇꯤ ꯁꯤꯡꯂꯤꯀꯣ ꯍꯥꯍꯥ ꯃꯥꯂꯦꯝꯕꯅ ꯀꯔꯤ ꯍꯥꯏꯕ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯈꯪꯂꯤ ꯍꯥꯏ
duga mai dari na kara hoi arje bro ai du malamana nong saba okay ai re mai dari nong masingala ga nong ma tak sara ma sa si lao ilisa thong ma sa si mai dari itao monglamba aina yo tak yu thakpa ai chatpada khongda khangba ngamlo ya khongda khangba ngamlo ya moirang them ronald cha kana no ai khangdra bo itao kana no ne moirang them ronald maming haidi khangani mangle mana ka ate bro che momita su hana khangna bro khangi he kai mangle ba ai khoi kare hana gi khoi gi kare ena kare youtube pai ba di che momita wai khangna ba ni ne mangle ba iche momita da hangu ate bro khangbra ina Rajiv khangbra ngu haira kani du ga che momita de ai khangi ba momita wai do momita wai manipur gini dugagi ibaina akhoi gi jari bon gini ba ai khangi da han di khangi ai yo yam thangla su isa is hairaga chatle mita red kakta lakani ha 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 ai yo yam thangla su isa hairaga chatte isa hairaga chatte mita red kata lakani oh isa haide mai masa jo haide hai mane acha masa haide kare mamit to ngasa ngangani hai ni ai se malam ba mamita wai to bam pham ni he arje bro okay hange mamita wai da hangu arje bro khangbrai na sum khaira kani khangi na yam phabani che do jam wa ngang bal jam na kare kai noi bune ba jam na kare ai kai noi bune ba jam na kare ai kai hai ni koi standard type to ngang bal jam na le mania ba itau se kari lam gino asam kai gino moirang them ronal nang maming hairo he nang maming haide haira ke asam kai gino aina ai maming khang ai loba ngam dare da moirang them se kana no moirang thang nang maming no hairo se ai maming haira gai haira ke nang se ai kai gino haina maming haidena smai kai hai jagani siga क्योंकि क्यों दाग सुनते ना आसे तो बे एकला चलो रे एकला चलो रे nung saba jirum thonge nang yu thaglaga masa haide haibu ai ama aidi manipur degini kanano manipur moirang them runal le kanano manipur kai kino mami kai no hairo mami kari ko gya hairo aba manipur gi dei di khangi aba kana mayam le ya bai ge mana mami manipur kai kino hairo manipur kai kino manipur ima kangle krai kangle pa kai kino hairo ai hairake nang deu na khagam me di na khangam dare warawa ya de maming khangadi khangani ngasi nongna lakpa uye gel bisiga thobal degi ni thobal degi kanano maming hairo aba itao asing mani ai yu thakki haiba khangba ngamloi hek yengbada aduna phabani ma mai dai yu thoga ngaw ra kholaga tawbado di pamde yu thoga khara thaksalaga khara wathi tawbadi talle he nandi le lamini uma nandi arje le ye ima nandi tumdiri manangbo tumo he nandi nang nungsaba thalung biar oi na pire ma wah arjen bro kya song bu on nandi na on ai de
ꯍꯣꯏ ꯅꯟꯗꯤ ꯇꯨꯝꯃꯣꯏꯍꯦ ꯅꯪꯕꯨ ꯊꯦꯡꯉꯦ ꯅꯟꯗꯤ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯄꯨꯡ ꯀꯌꯥꯕꯨ ꯊꯥꯗꯣꯏꯅꯣ ꯄꯨꯡ ꯑꯅꯤꯕꯨ ꯊꯥꯁꯤꯔꯣ ꯃꯌꯥꯝ ꯂꯩꯒꯗ꯭ꯔꯣ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯄꯨꯡ ꯑꯅꯤꯕꯨ ꯊꯥꯒꯦ ꯂꯩꯒꯗ꯭ꯔꯣ ꯅꯣꯏ ꯂꯩꯔꯗꯤ ꯄꯨꯡ ꯑꯅꯤꯕꯨ ꯊꯥꯒꯦ ꯑꯩꯗꯤ ꯑꯦꯜꯕꯤꯗ ꯁꯞꯄꯣꯔꯠ ꯇꯧꯕ ꯉꯝꯃꯤ ꯑꯗꯨꯒ ꯑꯩ ꯚꯤꯗꯤꯑꯣꯗꯁꯨ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯇꯧꯔꯤ ꯀꯅꯥꯅꯣ ꯂꯥꯛꯏꯁꯦ ꯑꯦꯝ ꯗꯕ꯭ꯂꯤꯎ ꯑꯦꯁ ꯃꯥꯂꯦꯝꯕ ꯅꯒ꯭ꯔꯥꯏꯕ ꯆꯦ ꯅꯟꯗꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯤꯕꯣ ꯑꯗꯨꯒꯤ ꯑꯦꯝ ꯗꯕ꯭ꯂꯤꯎ ꯑꯦꯁ ꯃꯩꯇꯩ ꯆꯦꯅꯦꯜ ꯔꯥꯖꯤꯕ ꯑꯂꯨ ꯕꯤꯔꯌꯥꯅꯤ ꯆꯥꯁꯤ ꯏꯃꯥ ꯀꯅꯥꯅꯣꯅꯦ ꯁꯤꯁꯨ ꯀꯅꯥꯅꯣ ꯂꯥꯛꯏꯁꯦ ꯍꯨꯏꯃ ꯑꯂꯨ ꯕꯤꯔꯌꯥꯅꯤꯒ ꯆꯥꯁꯤ ꯀꯥꯏꯅꯦ ꯀꯅꯥꯅꯣ ꯑꯅꯧ ꯂꯥꯛꯏꯁꯤꯕꯣ ꯃꯥꯡꯅꯤꯡꯕ ꯕ꯭ꯔꯣꯅ ꯀꯔꯤ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯅꯍꯤ ꯅ ꯀꯣꯃꯦꯟ ꯄꯥꯔꯤꯀꯣ ꯀꯔꯤ ꯑꯟꯖꯕ꯭ꯔꯣ ꯅꯍꯦ ꯅ ꯀꯣꯃꯦꯟ ꯄꯥꯔꯤꯀꯣ ꯑꯩ ꯍꯤꯞꯄꯒ ꯄꯥꯏꯅꯤ ꯀꯣꯃꯦꯟꯁꯦ ꯑꯗꯨꯒꯤꯅꯤ ꯃꯥꯏꯗꯅꯤ ꯀꯔꯤ ꯑꯁꯦꯡꯕ ꯑꯥꯔꯖꯕ꯭ꯔꯣ ꯑꯩ ꯌꯨ ꯌꯥꯝ ꯊꯛꯂꯁꯨ ꯑꯩ ꯉꯥꯎꯔꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯣꯏ ꯑꯩꯒꯤ ꯃꯤꯠꯅ ꯈꯪꯒꯅꯤ ꯑꯠꯆꯥ ꯑꯗꯨꯒ ꯃꯣꯏꯔꯥꯡꯊꯦꯝꯅ ꯀꯔꯤꯕ ꯔꯣꯅꯥꯜ ꯀꯧꯏꯍꯦ ꯏꯇꯥꯎ ꯏꯃ ꯀꯅꯥꯅꯣ ꯈꯪꯗꯔꯦ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯩꯗꯃꯛꯇ ꯑꯍꯤꯡꯗ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯩꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯗꯤ ꯑꯦꯝ ꯗꯕ꯭ꯂꯤꯎ ꯑꯦꯁ ꯃꯤꯇꯩ ꯆꯦꯅꯦꯜ ꯅꯤꯡꯖꯥꯒꯨ ꯀꯔꯤ ꯅꯤꯡꯖꯪꯉꯨ ꯑꯠꯆꯥ ꯅꯤꯡꯖꯪꯉꯨ ꯀꯅꯥꯅꯣ ꯅꯤꯡꯖꯪꯉꯨ ꯍꯥꯏꯁꯦ ꯑꯩ ꯈꯪꯗ꯭ꯔꯦꯗ ꯀꯅꯥꯅꯣ ꯅꯤꯡꯖꯪꯉꯨ ꯍꯥꯏꯁꯦ ꯃꯥꯏꯗꯩꯅ ꯕ꯭ꯔꯣ ꯑꯩꯗꯤ ꯄꯨꯡ 2 ꯐꯥꯎ ꯂꯩꯕ ꯉꯝꯒꯅꯤ ꯑꯠꯆꯥ ꯃꯥꯏꯗꯗꯤ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯗꯒꯤ ꯑꯦꯝ ꯗꯕ꯭ꯂꯤꯎ ꯑꯦꯁ ꯃꯤꯇꯩ ꯆꯦꯅꯦꯜꯅ ꯔꯥꯖꯤꯕ ꯀꯅꯥꯅꯣ ꯔꯥꯖꯤꯕ ꯑꯩ ꯃꯃꯤꯡꯁꯨ ꯈꯪꯉꯝꯃꯤꯅꯦ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦꯗ ꯗꯁꯥ ꯇꯥꯔꯦ ꯉꯁꯤ ꯑꯦꯜꯕꯤꯁꯤ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯑꯩꯗꯤ ꯂꯩꯔꯣꯏꯀꯣ ꯃꯥꯂꯦꯝꯉꯥꯟꯕ ꯕ꯭ꯔꯣ ꯑꯣꯀꯦ ꯑꯗꯨꯒ ꯅꯟꯗꯤꯅ ꯑꯣ ꯏꯕꯥꯏ ꯑꯥꯔꯖꯦ ꯅꯪ ꯍꯧꯖꯤꯛ ꯀꯥꯏꯗ ꯂꯩꯒꯦ ꯏꯆꯦ ꯏꯕꯥꯏ ꯑꯩ ꯒꯅꯦꯁꯒꯨꯔꯤꯗ ꯂꯩꯌꯦ ꯔꯨꯝꯗ ꯍꯤꯞꯄꯒ ꯑꯦꯜꯕꯤ ꯇꯧꯔꯤꯌꯦ ꯑꯗꯨꯒ ꯑꯦꯝ ꯗꯕ꯭ꯂꯤꯎ ꯑꯦꯁ ꯃꯩꯇꯩ ꯆꯦꯅꯦꯜꯅ ꯀꯥꯎꯔꯕꯣ ꯍꯥꯏꯔꯧꯅꯦ ꯃꯃꯤꯡꯗꯣ ꯑꯩ ꯀꯥꯎꯔꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯂꯥꯛꯇꯕꯅꯤ ꯇꯥꯕꯅꯤꯅ ꯀꯩꯅꯣ ꯑꯩꯒꯤ ꯚꯤꯌꯨꯋꯔꯁ ꯂꯩꯗꯤ ꯈꯪꯗꯦꯅꯀꯣ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯕꯁꯨ ꯌꯥꯏ ꯑꯩ ꯃꯃꯤꯡꯗꯣ ꯈꯪꯗ꯭ꯔꯦꯗ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯆꯨꯝꯅ ꯍꯥꯏꯔꯗꯤ ꯑꯩ ꯇꯥꯔꯦ ꯃꯣꯛꯁꯇ ꯀꯔꯤ ꯆꯨꯝꯅ ꯍꯥꯏꯔꯗꯤ ꯑꯩ ꯈꯪꯒꯅꯤ ꯑꯗꯨꯒ ꯑꯩ ꯃꯥꯏꯗꯩꯅ ꯀꯔꯤ ꯏꯆꯦꯅꯟꯗꯤ ꯑꯣ ꯂꯥꯛꯇꯦ ꯀꯛꯇ ꯂꯥꯛꯑꯦ ꯄꯥꯞꯄꯨꯕ ꯇꯥꯔꯦ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯄꯥꯞꯄꯨꯕ ꯇꯥꯔꯦ ꯅꯈꯣꯏꯒꯤ ꯃꯤꯇꯩ ꯆꯦꯅꯦꯜꯅ ꯕꯣꯒꯦꯁ ꯇꯥꯔꯦ ꯀꯅꯥꯅꯣꯅꯦ ꯕꯣꯒꯦꯁꯀ ꯇꯥꯔꯦ ꯍꯥꯏꯅꯦ ꯍꯩꯠ ꯑꯩ ꯈꯪꯕ꯭ꯔꯣ ꯑꯩ ꯈꯪꯗꯦꯍꯦ ꯃꯃꯤꯡ ꯍꯥꯏꯁꯨ ꯍꯥꯏꯔꯛꯇꯦ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣꯅꯦ ꯑꯗꯨꯒ ꯃꯥꯡꯂꯦꯝꯕꯅ ꯀꯔꯤ ꯍꯥꯏꯕ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯅꯪ ꯌꯨ ꯊꯛꯄ ꯑꯗꯨꯃꯥꯏꯅ ꯆꯤꯡꯅ ꯀꯣꯃꯦꯟ ꯄꯥꯔꯤꯅꯦ ꯃꯥꯡꯂꯦꯝꯕ ꯑꯩ ꯍꯤꯞꯄꯒ ꯄꯥꯔꯤꯅꯦ ꯁꯨꯃꯥꯏꯅ ꯍꯤꯞꯄꯒ ꯄꯥꯔꯤꯕ ꯑꯩꯒꯤ ꯃꯈꯣꯟꯁꯦ ꯀꯔꯤ ꯍꯥꯏ ꯒꯣꯒꯣ ꯂꯥꯎꯔꯝꯃꯅꯤ ꯍꯩꯠ ꯈꯪꯕ꯭ꯔꯣ ꯑꯩ ꯍꯥꯏꯗ꯭ꯔꯕꯥꯠ ꯈꯪꯕ꯭ꯔꯣ ꯍꯥꯏꯗ꯭ꯔꯕꯥꯠꯗꯤ ꯈꯪꯉꯤꯍꯦ ꯀꯅꯥꯅꯣ ꯑꯩ ꯇꯜꯂꯤꯍꯦ ꯀꯅꯥꯅꯣ ꯍꯥꯏꯔꯣ ꯍꯥꯏꯗ꯭ꯔꯕꯥꯠꯇ ꯀꯅꯥꯅꯣꯕ ꯅꯤꯡꯊꯤꯞ ꯀꯔꯥꯏ ꯅꯤꯡꯊꯤꯞ ꯄꯥꯔꯠꯅꯔ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯑꯩ ꯃꯪꯒꯟ ꯁꯪꯒꯟ ꯅꯥꯔꯦꯕꯣ ꯀꯩꯅꯣ ꯍꯥꯏꯁꯦ ꯅꯤꯡꯊꯤꯞ ꯄꯥꯟꯅꯔ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥꯏꯁꯦ ꯍꯥ ꯅꯤꯡꯊꯤꯞ ꯄꯥꯟꯅꯔ ꯍꯥꯏꯁꯤ ꯀꯅꯥꯅꯣ ꯅꯤꯡꯊꯦꯝ ꯄꯥꯟꯅꯔ ꯅꯤꯡꯊꯦꯝꯁꯦ ꯀꯅꯥꯅꯣ ꯅꯤꯡꯊꯦꯝ ꯀꯥꯎꯈ꯭ꯔꯦ ꯀꯅꯥꯅꯣ ꯅꯤꯡꯊꯦꯝꯁꯤꯕꯨ ꯃꯥꯏ ꯗꯥꯏꯔꯤꯅ ꯏꯆꯦ ꯅꯟꯗꯤꯒꯤ ꯑꯦꯜꯕꯤꯗ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯈꯣꯏ ꯑꯅꯤ ꯀꯛꯇꯅꯤ ꯂꯩꯔꯤꯗꯣ ꯑꯣ ꯏꯆꯦ ꯅꯟꯗꯤꯒꯤ ꯑꯦꯜꯕꯤꯗ ꯑꯥꯔꯖꯦ ꯕ꯭ꯔꯣꯒ ꯑꯩꯈꯣꯏ ꯑꯅꯤꯇꯅꯤ ꯂꯩꯔꯤꯗꯣ ꯍꯥꯏ ꯑꯗꯨꯒꯒꯤ ꯃꯩꯇꯩꯗꯅ ꯔꯨꯝꯒꯤꯗꯣ ꯀꯥꯎꯔꯕꯣ ꯑꯣ ꯅꯤꯡꯊꯦꯝ ꯑꯠꯆꯥ ꯒꯨꯍꯥꯇꯤ ꯂꯩꯔꯝꯕꯗꯨꯔꯣ ꯀꯔꯥꯏ ꯊꯣꯡꯒ ꯊꯨꯒꯥꯏꯕꯗꯨꯔꯣ ꯑꯣ ꯅꯤꯡꯊꯦꯝ ꯀꯔꯥꯏ ꯊꯣꯡꯒ ꯊꯨꯒꯥꯏꯕꯗꯨꯔꯣ ꯍꯥꯏꯕ
ꯍꯣꯏ ꯃꯥ ꯃꯥꯅ ꯅꯨꯡꯗꯥꯡꯗ ꯊꯣꯡꯒ ꯊꯨꯒꯥꯏꯕꯅꯤꯅꯦ ꯅꯤꯡꯊꯦꯝꯗꯣ ꯑꯣꯏ ꯃꯥꯏ ꯅꯤꯡꯊꯦꯝ ꯑꯣꯏ ꯅꯤꯡꯊꯦꯝꯔꯣ ꯑꯠꯆꯥ ꯅꯤꯡꯊꯦꯝ ꯄꯠꯅ ꯑꯠꯆꯥ ꯑꯦꯝ ꯗꯕ꯭ꯂꯤꯎ ꯑꯦꯁ ꯃꯤꯇꯩ ꯆꯦꯅꯦꯜ ꯑꯣꯏ ꯅꯤꯡꯊꯦꯝꯒ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯝꯃꯨꯍꯦ ꯑꯌꯥ ꯅꯤꯡꯊꯦꯝ ꯅꯪ ꯀꯃꯥꯏꯅ ꯉꯁꯤ ꯑꯩꯒꯤ ꯑꯦꯜꯕꯤꯗꯣ ꯀꯃꯥꯏꯅ ꯐꯪꯅꯔꯤꯅꯣꯕ ꯅꯪꯁꯦ ꯑꯌꯥ ꯊꯣꯡꯒ ꯊꯨꯒꯥꯏꯕꯗꯨ ꯑꯩꯌꯥ ꯒꯨꯍꯥꯇꯤ ꯂꯩꯉꯩꯗ ꯊꯣꯡꯒ ꯊꯨꯒꯥꯏꯕꯗꯣ ꯏꯃꯥ ꯔꯨꯝꯒꯤꯗꯣ ꯀꯥꯎꯔꯕꯣ ꯍꯥꯏ ꯀꯥꯎꯗꯦ ꯅꯈꯣꯏꯒꯤ ꯃꯥꯂꯦꯝꯕꯅ ꯀꯔꯤ ꯍꯥꯏꯕ ꯑꯥꯔꯖꯕ꯭ꯔꯣ ꯍꯥꯏꯗ꯭ꯔꯕꯥꯠꯇ ꯍꯥꯏꯅꯤ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯍꯥꯏꯗ꯭ꯔꯕꯥꯠꯇꯅꯦꯕ ꯃꯥ ꯑꯩꯒꯤ ꯒꯨꯍꯥꯇꯤꯗ ꯂꯩꯔꯝꯃꯒ ꯊꯣꯡꯒ ꯊꯨꯒꯥꯏꯒ ꯆꯠꯈꯤꯕꯅꯦꯕ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯔꯨꯝꯒꯤ ꯊꯧꯗꯣꯛꯇꯣ ꯍꯥꯏ ꯑꯗꯨꯒ ꯅꯟꯗꯤꯅ ꯑꯣꯟ ꯑꯩꯈꯣꯏꯒꯤ ꯅꯣꯏ ꯖꯒꯣꯏ ꯁꯥꯕꯗꯣ ꯑꯌꯥ ꯅꯤꯡꯊꯦꯝ ꯏꯃꯥ ꯅꯪ ꯅꯨꯡꯉꯥꯏꯔꯤꯕꯅꯦ ꯅꯪ ꯀꯃꯥꯏꯅ ꯂꯩꯔꯤꯒꯦ ꯏꯁ ꯌꯥꯝ ꯀꯨꯏꯔꯦ ꯇꯧꯗꯕ ꯏꯃꯥ ꯅꯪꯔꯣ ꯍꯣꯏꯃ ꯅꯪ ꯀꯥꯏ ꯂꯩꯒꯦ ꯍꯧꯖꯤꯛ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯂꯩꯕ꯭ꯔꯣ ꯌꯥꯝ ꯇꯞꯅ ꯉꯥꯡꯉꯨꯔꯦ ꯄꯨꯡ ꯑꯃ ꯍꯦꯜꯂꯦ ꯍꯣꯏ ꯃꯥ ꯄꯨꯡ ꯑꯃ ꯍꯦꯜꯂꯦ ꯑꯩ ꯇꯞꯄꯒ ꯉꯥꯡꯉꯦꯀꯣ ꯑꯩ ꯅꯨꯄꯤꯅ ꯉꯥꯡꯉꯦ ꯅꯤꯡꯊꯦꯝ ꯅꯪ ꯍꯥꯏꯗ꯭ꯔꯕꯥꯠꯇ ꯂꯩꯕ꯭ꯔꯣꯕ ꯍꯧꯖꯤꯛ ꯏꯍ ꯌꯥꯝ ꯀꯨꯏꯔꯦꯗ ꯎꯗꯕ ꯍꯣꯏ ꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯪꯕꯨ ꯑꯥꯔꯖꯦ ꯑꯩ ꯂꯩꯌꯦ ꯅꯟꯗꯤ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯒ ꯅꯣꯏ ꯆꯦꯂꯦꯟꯖꯇꯣ ꯑꯗꯨꯗꯒꯤ ꯃꯩꯇꯩꯅ ꯑꯩꯗꯤ ꯕ꯭ꯔꯣ ꯃꯄꯥꯟ ꯊꯣꯛꯂꯛꯑꯗꯤ 24 ꯑꯋꯥꯔꯁ ꯑꯣꯟꯂꯥꯏꯟꯅꯤ ꯑꯗꯨꯅ ꯂꯣꯏꯅ ꯑꯦꯜꯕꯤ ꯌꯥꯎꯒꯅꯤ ꯑꯦꯜꯕꯤꯗ ꯄꯣꯊꯥꯔꯤꯅꯤ ꯊꯦꯡꯀ꯭ꯌꯨ ꯃꯥꯏ ꯗꯥꯏꯔꯤ ꯖꯥꯝꯅ ꯀꯔꯤ ꯃꯣꯕꯥꯏꯜꯁꯨ ꯀꯔꯤ ꯌꯦꯡꯒꯅꯨ ꯌꯥꯝꯅ ꯃꯃꯤꯠꯇꯣ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯒꯒꯤ ꯀꯣꯛꯁꯨ ꯀꯔꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯅꯤꯀꯣ ꯁꯣꯛꯄꯅꯦꯅ ꯑꯩꯗꯤ ꯖꯥꯝ ꯂꯩꯕ ꯉꯝꯗꯦ ꯑꯩꯗꯤ ꯖꯥꯝ ꯂꯩꯃꯟꯅ ꯑꯩꯒꯤ ꯀꯣꯛꯀ ꯁꯣꯛꯂꯦ ꯈꯔꯅꯤ ꯃꯇꯨꯡꯗ ꯑꯅꯞ ꯎꯞꯇꯥꯕ ꯃꯊꯧ ꯇꯥꯗꯧꯕ ꯀꯩꯅꯣ ꯈꯪꯗꯦꯗ ꯑꯗꯨꯒꯒꯤ ꯃꯩꯇꯩ ꯆꯦꯅꯦꯜꯅ ꯑꯠꯆꯥ ꯔꯥꯖꯤ ꯐꯔꯦ ꯒꯨꯗ ꯅꯥꯏꯠ ꯍꯣꯏ ꯑꯩꯒꯤ ꯆꯦꯅꯦꯜ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯝꯃꯨꯍꯦ ꯀꯔꯥꯏ ꯅꯤꯡꯊꯦꯝ ꯑꯁ ꯌꯥꯝ ꯀꯨꯏꯔ ꯃꯇꯨꯡꯗ ꯐꯪꯅꯩꯍꯦ ꯅꯪꯁꯦ ꯅꯪ ꯍꯧꯖꯤꯛ ꯀꯥꯏ ꯂꯩꯒꯦ ꯍꯥꯏꯗ꯭ꯔꯕꯥꯠꯇ ꯂꯩꯔꯣ ꯍꯣꯏ ꯑꯩꯒꯤ ꯌꯥꯝ ꯀꯨꯏꯔꯕ ꯀꯔꯤ ꯏꯇꯥꯎ ꯑꯃ ꯐꯪꯅꯔꯦꯍꯦꯕꯣ ꯊꯃꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯉꯁꯤ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯁꯦ ꯃꯥꯏꯗꯦꯟ ꯏꯗꯤ ꯀꯝꯄ꯭ꯌꯨꯇꯔ ꯐꯣꯟꯅꯤ ꯏꯊꯟꯇ ꯊꯕꯛ ꯁꯨꯔꯤꯁꯦ ꯕ꯭ꯔꯣ ꯍꯣꯏ ꯑꯗꯨꯁꯨ ꯀꯔꯦ ꯃꯇꯝ ꯈꯔ ꯄꯤꯌꯨꯕ 24 ꯑꯋꯥꯔꯁ ꯑꯗꯨꯃꯥꯏꯅ ꯂꯩꯔꯗꯤ ꯀꯥꯏ ꯃꯃꯤꯡ ꯆꯥꯗꯣꯔꯤꯒꯦ ꯅꯣꯡꯁꯦ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ ꯕ꯭ꯔꯣ ꯑꯩ ꯀꯥꯏ ꯅꯣꯡꯁꯨ ꯆꯨꯗꯦꯗ ꯄꯤꯗꯤ ꯆꯨꯔꯒ ꯂꯣꯏ ꯇꯣꯛꯈꯔꯦ ꯅꯣꯡꯁꯦ ꯌꯥꯝ ꯀꯟꯅ ꯂꯥꯛꯀꯅꯤ ꯈꯜꯂꯝꯃ ꯅꯣꯡꯕꯨ ꯆꯨꯗꯦ ꯅꯨꯡꯁꯦ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ ꯕ꯭ꯔꯣ ꯀꯥꯏꯒꯤ ꯅꯣꯡ ꯅꯨꯡꯉꯥꯏꯕꯅꯣꯅꯦ ꯅꯣꯡꯕꯨ ꯆꯨꯗꯦ ꯁꯤꯒ ꯅꯤꯡꯊꯦꯝ ꯀꯔꯤ ꯑꯩꯒꯤ ꯀꯔꯥꯏꯁꯤꯒ ꯀꯩꯅꯣ ꯇꯧꯔꯝꯃꯣ ꯑꯩ ꯅꯪꯒ ꯀꯗꯥꯏ ꯁꯨꯝ ꯐꯦꯁꯕꯨꯛꯇ ꯀꯗꯥꯏ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯑꯩꯒꯤ ꯐꯦꯁꯕꯨꯛꯀꯤ ꯀꯗꯥꯏ ꯀꯩꯅꯣ ꯂꯩꯕꯅꯤ ꯑꯗꯨꯒ ꯄꯦꯖ ꯂꯩꯕꯅꯤ ꯐꯦꯁꯕꯨꯛꯀꯤ ꯀꯗꯥꯏ ꯄꯦꯖꯇ ꯐꯣꯂꯣ ꯇꯧꯔꯝꯃꯣ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯏ ꯇꯤꯗ ꯀꯗꯥꯏ ꯐꯦꯁꯕꯨꯛ ꯄꯦꯖ ꯂꯩꯕꯅꯤ ꯑꯗꯨꯒ ꯁꯨꯝ ꯀꯗꯥꯏ ꯐꯣꯂꯣ ꯇꯧꯔꯣ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯑꯗꯨꯒꯤ ꯀꯔꯤ ꯍꯥꯏꯕ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯀꯣꯛꯇꯣ ꯀꯔꯦ ꯃꯊꯧ ꯇꯥꯔꯗꯤ ꯅꯨꯡꯁꯥꯕꯗꯒꯤ ꯋꯥꯏꯔꯨ ꯍꯥꯏ ꯍꯣꯏꯅꯦ ꯃꯥ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯃꯥꯏ ꯀꯣꯛꯁꯦ ꯌꯥꯝꯅ ꯀꯔꯥꯏ ꯀꯩꯅꯣ ꯇꯧꯏ ꯍꯥꯏꯕ ꯌꯥꯝꯅ ꯏꯁꯄꯤꯠ ꯑꯣꯏꯔꯤ ꯍꯥꯏꯕ ꯃꯥꯏ ꯀꯣꯛꯁꯦ ꯀꯔꯤ ꯀꯣꯛꯅꯣ ꯈꯪꯗ꯭ꯔꯦꯗ ꯀꯗꯥꯏ ꯀꯩꯅꯣꯔ ꯈꯪꯗ꯭ꯔꯦ ꯔꯣꯕꯣꯠꯔ ꯈꯪꯗ꯭ꯔꯦ 24 ꯑꯋꯥꯔꯁ ꯑꯣꯟꯂꯥꯏꯟꯗ ꯂꯩ ꯍꯥꯏꯁꯦ ꯑꯩ ꯃꯥꯏ ꯀꯣꯛꯁꯦ ꯑꯩ ꯈꯟꯕꯗ ꯃꯝꯃꯦꯕ ꯑꯗꯨ ꯕ꯭ꯔꯣ ꯀꯣꯛꯁꯦ ꯃꯊꯧ ꯇꯥꯔꯗꯤ ꯅꯨꯡꯁꯥꯕꯗꯒꯤ ꯋꯥꯏꯔꯨ ꯍꯥꯏ ꯍꯣꯏ ꯃꯥꯗꯤ ꯋꯥꯏ ꯇꯥꯔꯦꯕꯣ ꯑꯩ ꯀꯣꯛꯁꯦ ꯆꯤꯛꯄꯅ ꯃꯥꯏ ꯀꯣꯛꯁꯦ ꯄꯥꯜꯂ ꯐꯒꯗ꯭ꯔꯥ ꯈꯪꯗꯦ ꯅꯣꯡ ꯆꯨꯔꯤꯔꯥ ꯑꯩ ꯅꯣꯡ ꯆꯨꯔꯦ ꯇꯞ ꯇꯞꯅ ꯅꯣꯡ ꯆꯨꯔꯦ ꯅꯨꯡꯁꯥꯕ ꯅꯣꯡ ꯆꯨꯔꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯄꯨꯡ 1:30 ꯇꯥꯗꯣꯔꯦ ꯀꯣꯃꯦꯟ ꯂꯦꯞꯈꯔꯦꯅꯦ ꯃꯌꯥꯝꯅꯤ
Mama mani ko ai. दिल मेरा दिल मेरा tu ai phiền tu tu lấy phiền mà thôi lấy chụp bro lại ra bơi dùm chụp bro tu ta phiền lấy đi tu mong lam na kare arjo bro nong sabagi ko paladi nang arjo bro nang dum yu thakna leiradi kamai tongni adu su da samani ne du su kare wakal makhan ta bani ne mai kok paladi ju thak le te kai ja doi ge ai family kai na bata ran ni du gadi malang bai ki phen chu bro tu to lấy đi chu bro tu mà thak ta lấy chu bro lại ra bagi jum chu bro tu mà thak ta kare phen lấy đi chu bro tu cái kare mukbang to bagi studio chu bro porda na khili se sigani ne tawri se kare mukbang arjo bro nong sabagi kok se pala nang arjo bro nang dum yu thakna leirani kamai tongni comment lai ta mane ne dai lak ta mane ne comment lak ti ni nong sa kare malam atu chubra sunu ni sunu semua ola ulta ara ke no si Ora sunu Lugay asina ako'y bagi flexi na ito kare kalay de ke bagi kare ayurvedic ki hidag nito ke ba comment irakte ida ka namu na kayo tumgara ba mayam khang dere ni mayam tumgara ba kana lagi hello sange se nisha lage se ya kanamul comment rok dene kare arjabrai call lagle leram lu kare arjabrai call lagli leram lu uri ai acha nupi ki call ai hing siga mai dari wai garabo kare ngau lo tum gar ba hang dine mo kari sunu no achi sunu je kare ai guwate sunu ni itian chun kare indian chun ai mami je indian chun bazarar seba special puwa chun ga ai moi asamis ta indian chun Sina kari
Kanarino, kaino kamano. Sina kay kaino raide pasu pade arja brona. Kaino ne kaino komen le jule kaino padu sibu. Sina kay kaino raide kaino kori pono. Ai kara si sero hidak sero. Flex sit ai sero si jaga liver gi ju jam tha di asi hidak sa chau liver gi da mata phabai da mata ni si se. Yu am tha di ne le si chau bai da mata ni. Hidak to sini liver gi ni aba liver gi yu am tha di si jaga ai chau nong pha do si de liver gi hidak ni si liver clear to bai gi. Ayurvedic ni Ayurvedic nong sabada give tau kharo hai kaino give to ro ai di nong sabada give to kharo oh acha si ro oh mala di pi ge si se ma ju thak pani na ma da khara pi na kana ni si se kara ma liver gi da mang ta kana ni si se 299 ni si se ipa chahung ni si se mala de si de give pi du ni si se Flexit ai flexit arje bro ai call lagle wari amata sage leiramu ko ai kanai nupi call lai ne oi nang na nupi thira ba nei khang mo de bo na cha ga jaw ban na sot na cha ga jaw do gyan men ta de nang nupi thira ba khang de na mangne man nang nupi thira bo family ro nang na kare ai bachelor ro hai ro jang na ai di nupi thiba mali bo nang se bo short video da na cha nupi ra kana no khang de video thang la photo Apa mobile browsing ya? Itu. Loh, kenapa? Esa LB thara mini. Yes. Kayaknya deh, singa sih pembagi trenet. Nagki si boy ay nante kaman pulau do na yo. Asalata, salata. On. Ay, so ate ka lang, tumunta na yan. Wala na bigay, pagkwantitan.
Kana ma dugai kare ba dugai ma ai ma kayo mai sa kayo le onda lei la onda lagle dugai gi kare thidri he pura pakhang ni thidri he pura pakhang ni he dugai ma ya gwati nong chuba ya de mai mudli bro ai kai du ne siga mai ke mutte he ko mai dari adu ni ai du noi hati ka du jam mai mut pani dugai gi view kana kana ino view che kare mutni nong saba nang lei di do mayangi mahomni mang mang le ma chumi mayang ni du mahom do hati ka wai se dugai nong saba do kutna ba hau kara khatna ba haurasi arjebo nang lb loraga itao yumbu do yam hospital gi mapuni little flower school monaki adune mapu do raga kare ai nangi kare ai mahom do kare jam nam kene to ya ba kare jam kare khara nong su ba kare jat pon ya ba do mahom do itao yumbu do jane dugai malam la komen do khatna ba haurusi ai chalo idai komen do khatna ba haurusi ai hauroi dai ei lora ni da jangore dugai komen gi do komaina leige channel se komen ete da kanu gi sr gi channel sr gi elbidani komen gi do komaina leige channel se komen channel sr gi channel ni ne aisu lak iche srlb tha de bro tha bani he esa singa gi lb tha bani aje bro kana nong sabana leidi do mayangi mahomni pura yadaba mahomni mayang ni do leido puga dare ne mi no suju bari da na te he ina leidi che ida suju bari di na te 100 minute yang 100 minute हो गया 100 मिनट चावन 100 मिनट हेले है कनु माइ डाली
60 60 ꯑꯗꯨꯗꯒꯤ 40 100 60 40 100 ꯑꯠꯆꯥ 100 minute 100 minute ꯍꯦꯜꯂꯦ ꯈꯪꯉꯤ ꯅꯣꯡꯁꯥꯕ ꯈꯪꯉꯤ ꯅꯣꯡꯁꯥꯕ ꯅꯨꯡꯁꯥꯕ ꯅꯪ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯅꯪ ꯆꯥꯛꯀ ꯆꯥꯔꯛꯄ꯭ꯔꯣꯅꯦ ꯅꯪꯕꯨ ꯉꯥꯎꯅ ꯂꯩꯔꯤꯔꯥ ꯈꯪꯗꯦꯅꯦ ꯅꯪꯁꯨ ꯕ꯭ꯔꯣ ꯀꯔꯤ ꯃꯊꯦꯜ ꯇꯧꯒꯦ ꯉꯁꯤ ꯑꯃꯠꯇ ꯇꯥꯍꯧꯗꯔꯦ ꯑꯩ ꯑꯩ ꯃꯊꯦꯜꯗꯨꯁꯨ ꯀꯥꯎꯈ꯭ꯔꯦꯅꯦꯕꯣ ꯅꯨꯡꯁꯥ ꯀꯔꯤ ꯍꯥꯏ ꯅꯨꯡꯁꯥꯕ ꯀꯔꯤ ꯃꯊꯦꯜꯅꯣ ꯆꯥꯏꯗꯨꯕꯨ ꯑꯣ ꯃꯌꯥꯟ ꯇꯨꯌꯥꯟ ꯆꯥꯏ ꯀꯩꯅꯣ ꯃꯌꯥꯟ ꯇꯨꯌꯥꯟ ꯑꯩ ꯀꯥꯎꯈ꯭ꯔꯦꯗ ꯃꯌꯥꯟ ꯇꯨꯌꯥꯟꯅ ꯀꯩꯅꯣ ꯍꯥꯏꯕꯅꯤꯅꯦ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯃꯌꯥꯟ ꯇꯨꯌꯥꯟ ꯑꯩ ꯀꯥꯎꯈ꯭ꯔꯦ ꯍꯤꯟꯖꯥꯡꯗꯨꯕꯨ ꯃꯌꯥꯟ ꯇꯨꯌꯥꯟꯅ ꯀꯩꯅꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦꯅꯦꯕꯣ ꯃꯥꯏꯅꯩꯗꯤ ꯑꯗꯨꯒ ꯑꯩ ꯆꯥꯔꯣꯏꯕ꯭ꯔꯣ ꯄꯣꯛ ꯁꯣꯞꯀ ꯕꯤꯐꯔꯥ ꯕꯤꯔ ꯍꯥꯏꯔ ꯕꯤꯐ ꯍꯥꯏꯔ ꯕꯤꯐꯀ ꯄꯨꯛ ꯊꯟꯕꯅ ꯊꯛꯂꯛꯑꯦ ꯌꯥꯏ ꯕꯤꯔ ꯕꯤꯔꯒ ꯄꯨꯛ ꯊꯜꯂꯕ ꯊꯛꯂꯛꯑꯦ ꯌꯥꯏ ꯄꯣꯛ ꯁꯣꯞ ꯄꯣꯛꯀꯤ ꯁꯨꯞꯔ ꯑꯩꯗꯤ ꯆꯤꯛꯀꯦꯟꯗꯒꯤ ꯄꯣꯛꯅ ꯌꯥꯝ ꯄꯥꯝꯃꯤꯍꯦ ꯕꯣ ꯀꯔꯥꯏ ꯅꯨꯡꯁꯥꯕ ꯆꯤꯛꯀꯦꯟꯗꯗꯤ ꯀꯔꯥꯏ ꯃꯌꯥꯗ ꯆꯪꯅꯩꯕꯅꯤꯅ ꯀꯔꯥꯏ ꯑꯗꯨꯗꯒꯤ ꯀꯔꯤ ꯍꯥꯏ ꯑꯣꯛꯇꯗꯤ ꯀꯔꯥꯏ ꯊꯥꯎ ꯀꯩꯅꯣ ꯌꯥꯎꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯀꯦꯞꯁꯨꯜꯅꯤꯅ ꯐꯖꯅ ꯅꯩꯊꯕ ꯉꯝꯃꯤꯌꯦ ꯑꯗꯨꯗꯤ ꯑꯗꯨꯒꯤ ꯀꯔꯤ ꯀꯦꯞꯁꯨꯜꯗꯣ ꯑꯩꯗꯤ ꯀꯦꯞꯁꯨꯜꯗꯅꯤ ꯄꯥꯝꯃꯤꯁꯦ ꯑꯇꯩ ꯀꯔꯤꯝ ꯄꯥꯝꯗꯦ ꯁꯥꯒ ꯀꯔꯤꯝ ꯄꯥꯝꯗꯦ ꯑꯩ ꯀꯦꯞꯁꯨꯜꯅꯤ ꯄꯥꯝꯃꯤꯁꯦ ꯑꯗꯨꯒꯒꯤ ꯃꯥꯡꯂꯦꯝꯉꯕ꯭ꯔꯣꯅ ꯅꯨꯡꯁꯥꯕ ꯑꯗꯣ ꯌꯨꯅ ꯄꯨꯛ ꯊꯜꯂꯦ ꯌꯨꯅ ꯄꯨꯛ ꯊꯜꯂꯦ ꯌꯥꯏꯌꯦ ꯅꯨꯡꯁꯥꯕ ꯅꯪ ꯀꯔꯤ ꯍꯥꯏ ꯃꯥꯂꯦꯝꯃ ꯅꯪ ꯊꯛꯇꯔꯣ ꯃꯥꯡꯂꯦꯝꯃ ꯅꯪ ꯀꯣꯃꯦꯟꯁꯦ ꯀꯔꯤ ꯍꯥꯏꯗꯣꯏ ꯀꯩꯒꯤꯅꯣ ꯈꯪꯗꯦꯗ ꯅꯨꯡꯁꯥꯕ ꯃꯐꯝꯗꯨꯗ ꯄꯣꯛ ꯐꯪꯉꯤ ꯅꯪꯀꯣ ꯑꯗꯨꯒ ꯐꯪꯉꯝꯃꯣꯏ ꯍꯥꯟꯇꯤꯀꯥꯗ ꯀꯥꯏ ꯐꯥꯎ ꯐꯪꯗꯣꯏꯒꯦ ꯐꯪꯉꯝꯃꯣꯏ ꯈꯪꯕꯗ ꯒꯣꯅꯦꯁꯒꯨꯔꯤ ꯂꯥꯛꯑꯒ ꯊꯛꯑꯝꯒꯅꯤ ꯃꯥꯏꯗꯣ ꯃꯥꯏꯇꯩꯅ ꯕ꯭ꯔꯣ ꯑꯣꯛꯁꯥꯗꯤ ꯒꯨꯍꯥꯇꯤꯗꯤ ꯍꯥꯎꯇꯦ ꯅꯣꯜꯕꯥꯔꯤ ꯁꯤꯗꯇ ꯌꯥꯝ ꯍꯥꯎꯕꯅꯤ ꯑꯗꯨꯅꯦ ꯒꯨꯍꯥꯇꯤꯒꯤꯗꯗꯤ ꯀꯔꯤ ꯍꯥꯎꯇꯦꯗ ꯅꯣꯡ ꯅꯤꯅꯤꯒꯤ ꯀꯔꯤ ꯑꯣꯛꯁꯥ ꯑꯩꯅ ꯐ꯭ꯔꯦꯁ ꯑꯣꯛꯁꯥ ꯂꯧꯕꯗꯤ ꯀꯩꯅꯣꯒꯤꯗꯤ ꯂꯧꯋꯤꯗ ꯀꯔꯤ ꯕꯣꯔꯕꯥꯔꯤꯗꯣ ꯕꯣꯔꯕꯥꯔꯤꯗꯒꯤ ꯆꯠꯂꯒ ꯂꯧ ꯌꯥꯕ ꯑꯣꯛꯁꯥꯗꯣ ꯈꯔ ꯐ꯭ꯔꯦꯁ ꯀꯛꯄ ꯑꯣꯛꯁꯥꯗꯣ ꯑꯗꯨꯗꯩ ꯂꯧꯏ ꯒꯅꯦꯁꯒꯨꯔꯤꯒꯤ ꯑꯣꯛꯁꯥꯗꯤ ꯍꯥꯎꯇꯦꯗ ꯍꯦꯡꯅꯔꯥꯕꯥꯔꯤ ꯃꯅꯥꯛꯇ ꯑꯣꯛꯁꯥ ꯑꯃ ꯗꯨꯀꯥꯟ ꯑꯃ ꯂꯩꯌꯦꯕ ꯁꯣꯞꯇꯣ ꯑꯣꯛꯀꯤ ꯁꯣꯞ ꯂꯩꯌꯦꯕ ꯑꯗꯨꯒ ꯄꯣꯛꯀꯤ ꯁꯣꯞ ꯑꯗꯨꯗꯒꯤ ꯆꯥꯕ ꯍꯥꯎꯗꯦꯗ ꯑꯩ ꯆꯠꯂꯛꯑꯗꯤ ꯕꯣꯔꯕꯥꯔꯤꯗꯤ ꯆꯠꯂ ꯕꯣꯔꯕꯥꯔꯤꯗꯨꯅ ꯈꯔ ꯍꯥꯎꯕ ꯃꯥꯜꯂꯤꯗ ꯑꯩ ꯕꯣꯔꯕꯥꯏꯗꯒꯤ ꯆꯥꯏ ꯁꯤꯒꯩꯒꯤ ꯑꯣꯛꯁꯥ ꯆꯥꯗꯦ ꯒꯅꯦꯁꯒꯨꯔꯤꯒꯤ ꯑꯣꯛꯁꯥꯗꯣ ꯇꯜꯂꯤ ꯍꯥꯎꯇꯦ ꯀꯜꯂꯤꯑꯕ ꯑꯣꯛꯁꯥꯗꯣ ꯅꯣꯡ ꯅꯤꯅꯤ ꯊꯝꯃꯒ ꯀꯔꯥꯏ ꯃꯣꯏꯗ ꯄꯨꯊꯣꯛꯄ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯁꯤꯠꯇ꯭ꯔꯒ ꯀꯔꯥꯏ ꯐ꯭ꯔꯤꯖꯇ ꯊꯝꯃꯒ ꯄꯨꯊꯣꯛꯄꯗꯣ ꯑꯗꯨꯗ ꯇꯜꯂꯤ ꯕ꯭ꯔꯣ ꯃꯌꯥꯡꯅꯤꯍꯦ ꯌꯥꯔꯖꯦ ꯕ꯭ꯔꯣ ꯅꯪ ꯌꯥꯗꯔꯦ ꯀꯔꯤ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯀꯩꯅꯣ ꯃꯌꯥꯡꯅꯤꯍꯦ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯅꯪ ꯌꯥꯗ꯭ꯔꯦ ꯃꯥꯏꯖꯩ ꯀꯔꯤ ꯏꯇꯥꯎ ꯃꯥꯡꯂꯦꯝꯕ ꯐꯥꯒꯤ ꯑꯗꯨꯝ ꯌꯥꯏ ꯑꯗꯨꯒꯤ ꯃꯥꯡꯂꯦꯝꯕ ꯕ꯭ꯔꯣꯅ ꯍꯥꯇꯤꯒꯥꯎꯗ ꯐꯪꯗꯦ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯇꯤꯀꯥꯎꯗ ꯐꯪꯗꯦꯕ ꯑꯣꯛꯁꯥ ꯑꯗꯨꯒ ꯃꯥꯏꯗꯤ ꯑꯩꯅ ꯀꯔꯤ ꯍꯥꯏꯕ ꯃꯨꯁꯂꯤꯝꯗꯤ ꯁꯨꯖꯨꯕꯥꯔꯤ ꯈꯛꯇꯅꯤ ꯁꯤꯗꯗꯤ ꯑꯣꯀꯣꯃꯤꯌꯥ ꯉꯥꯛꯇꯅꯤ ꯍꯥꯏ ꯃꯨꯁꯂꯤꯝꯗꯤ ꯁꯤꯖꯨꯕꯥꯔꯤ ꯈꯛꯇꯅꯤ ꯍꯥꯏ ꯁꯤꯗꯗꯤ ꯑꯣꯈꯣꯃꯤꯌꯥ ꯉꯥꯛꯇꯅꯤ ꯍꯥꯏ ꯃꯤ ꯃꯔꯤ ꯀꯅꯥ ꯂꯩꯅꯣ ꯈꯪꯗꯦꯅꯦ ꯅꯣꯏ ꯑꯅꯤꯇ ꯀꯣꯃꯦꯟ ꯇꯧꯔꯤ ꯃꯤ ꯑꯅꯤ ꯀꯅꯥꯅꯣ ꯌꯦꯡꯉꯤꯁꯦ ꯈꯪꯗꯦ
mi ấy sẽ cái này cái nó đó mi ấy cái video gì cái nào mi ấy lùm nó gì cái nào nó không để ra pagi aja bro su tau san luai cái nó cái tau san luai nó aja bro su tau san lu cái nó mà lên mà đang hay sẽ mày đấy này cái pagi aseng ba bro pagi aseng bro cái pagi Mangai mana kare bakari gino aigi comment hole da thamli do ai thamde he nangi comment hole oi ni e mangimba ai kai gi hole thamde ge manena manglemba loina phagi oksa sansa loina phangi oksa sansa loina sansa na di open kak ta mani he mai dai chiga khoi asa na di oksa kra gen kra sansa open kak te open na san gisa kak te abasiga nugi borbari giduna pura loge o borbari du gina pura loge kakpani ganesh guri gi dodi chit ta bane ganesh guri kamana mangle manang jam khanga mi ne nang se borbar krai hengra bari gi du karam no hai jenge nang borbari giduna pura loge kakpani ganesh guri giduna chit thabani karam ganesh guri karam giduna hayu jenge male manang jam khanga mi male ma se dugagi mai dai na kai ba siju bai dadi phangi bro muslim area ni chai duga chalu de da kare siju bai do chalu de nam dugagi ade bro aidi cha de he pok to adu kai do phangi ba nang ganesh guri phangi adu kadun no hairo jenge nang mahum no khanga de haira ge nang o nang khangi ai do ganesh guri do kai do phangi no adu hairo jenge ade bro aidi cha de he pok to nipa masa ra pok cha de he little flower gi little flower gi phungda little phangdi gi lakpada ganesh mandi yodi sida wine shop mayam da phangi kaino ai sibu little flower gi flower little flower gi lakpada little flower gi lakpada little flower di khangi aba lakpada ganesh mandir yaudringaida ganesh mandir yaudringaida wine shop mayaida phangi wine shop mayaida kaidano khangde da chalu de little flower ajabro sum asalu he haiba nungsabagi warido haiba nangi wai nangi seina nang nakara ganesh guri da kaino ganesh guri kadon dano ok phangi ai nang hairo jenge se hengra bai da nang ok phangi gai nang bor bai da ok phangi kadon dano nang nakara ai ganesh guri gi do phangi ai no hairo jenge cái masjid đâu đi mà mang nó phăng in cái này masjid đâu đi cái gì mà mang tới cái này máy ai tới nó cái này không được đó anh được giảm chắc thế đâu mà không được anh chỉ bro hengra bari ki duga phangli dudi as mangle ma bro chumi he nang khangi he bro hengra bari ko si mandir banak sa phang mun tara malemba dugani oksa duri dugani dukan ok pok dukan ma lei bania ba footpath ta phang bania ba chumi nang hai do duga mai dai na krai ba assam guest house khang bro aje bro khangi
ꯑꯗꯨꯒꯒꯤ ꯑꯁꯥꯝ ꯒꯦꯁ ꯍꯥꯎꯁꯀꯤ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯣꯛꯁꯥ ꯌꯥꯝ ꯂꯩꯕ꯭ꯔꯣ ꯑꯣ ꯑꯠꯆꯥ ꯑꯣꯛꯁꯥ ꯑꯠꯆꯥ ꯐ꯭ꯂꯥꯏꯑꯣꯚꯔ ꯃꯈꯥꯒꯤ ꯆꯪꯐꯝꯗꯨꯒ ꯐꯪꯕꯗꯣ ꯐ꯭ꯂꯥꯏꯑꯣꯚꯔ ꯆꯪꯉꯤꯕ ꯍꯦꯡꯒ꯭ꯔꯥꯕꯥꯔꯤ ꯂꯩꯃꯦꯟꯗꯨꯅꯤꯅꯦ ꯃꯥꯡꯂꯦꯝꯕ ꯅꯪ ꯍꯥꯏꯁꯦ ꯍꯦꯡꯒ꯭ꯔꯥꯕꯥꯔꯤꯒꯤ ꯆꯪꯉꯒ ꯑꯗꯨꯝ ꯃꯅꯥꯛꯇ ꯂꯩꯕ ꯗꯨꯀꯥꯟꯗꯨꯅꯤꯅꯦ ꯅꯪ ꯍꯥꯏꯗꯣ ꯔꯥꯏꯠ ꯁꯥꯏꯠꯇꯅꯤ ꯂꯩꯕꯗ ꯔꯥꯏꯠ ꯁꯥꯏꯠꯇ ꯄꯜꯇꯟ ꯕꯖꯥꯔꯗꯒꯤ ꯂꯥꯛꯑꯗꯤ ꯔꯥꯏꯠ ꯁꯥꯏꯠꯇ ꯂꯥꯛꯑꯗꯤ ꯂꯦꯐ ꯁꯥꯏꯠꯇ ꯑꯣꯏꯕꯅꯦꯕ ꯐ꯭ꯂꯥꯏꯑꯣꯚꯔ ꯃꯈꯥꯒꯤ ꯆꯪꯐꯝꯗꯨꯒ ꯐꯪꯕꯗꯣ ꯑꯗꯨꯒꯅꯦꯕ ꯀꯔꯤ ꯁꯤꯃꯗꯤ ꯃꯅꯥꯛꯇꯅꯤꯍꯦ ꯅꯪ ꯍꯥꯏꯗꯣ ꯃꯥꯜꯂꯦ ꯈꯪꯉꯦ ꯃꯥꯂꯦꯝꯉꯟꯗꯤ ꯐꯖꯅ ꯒꯨꯍꯥꯇꯤ ꯅꯩꯔꯝꯃꯦ ꯑꯗꯨꯗꯤ ꯑꯗꯨ ꯃꯅꯥꯛꯇꯒ ꯌꯥꯏ ꯑꯗꯨꯒꯤ ꯑꯣꯛꯁꯥꯗꯣ ꯍꯥꯎꯇꯕꯅꯦ ꯃꯥꯜꯂꯦꯕ ꯑꯔꯦ ꯒꯅꯦꯁꯒꯨꯔꯤꯒꯤ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏ 2009ꯗꯔ ꯀꯔꯤ 9ꯗꯔ 10ꯗꯔ ꯀꯔꯤ ꯒꯅꯦꯁꯒꯨꯔꯤꯒꯤ ꯐ꯭ꯂꯥꯏꯑꯣꯚꯔꯗꯨ ꯕ꯭ꯂꯥꯁ ꯇꯧꯈꯤꯕꯗꯣ ꯎꯁ ꯑꯗꯨ ꯃꯇꯝꯗꯗꯤꯕꯣ ꯐꯖꯅ ꯃꯤ ꯁꯤꯈꯤꯌꯦ ꯑꯩ ꯂꯝ ꯃꯃꯤꯡ ꯀꯌꯥ ꯈꯪꯗꯦ ꯑꯗꯨꯗꯅꯤ ꯕ꯭ꯔꯣ ꯊꯥ ꯃꯔꯤꯈꯛꯇ ꯉꯥꯏꯔꯤ ꯑꯠꯆꯥ ꯑꯠꯆꯥ ꯃꯥꯂꯦꯝ ꯍꯣꯏꯅꯦ ꯌꯥꯔꯗꯦ ꯕ꯭ꯔꯣ ꯑꯗꯨ ꯃꯅꯥꯛꯇꯅꯤ ꯑꯗꯨ ꯃꯅꯥꯛꯇ ꯂꯩꯕꯅꯦ ꯂꯣꯟꯒ ꯈꯪꯗꯕꯅꯤꯅ ꯌꯥꯝ ꯋꯥꯏꯕ꯭ꯔꯣ ꯍꯤꯟꯗꯤꯗ ꯉꯥꯡꯉꯨ ꯍꯤꯟꯗꯤꯗ ꯂꯣꯟ ꯌꯥꯝ ꯈꯪꯗ꯭ꯔꯗꯤ ꯍꯤꯟꯗꯤꯗ ꯉꯥꯡꯁꯜꯂꯨ ꯑꯗꯨ ꯃꯥꯂꯦꯝꯅ ꯀꯔꯤ ꯑꯩꯕꯨꯗꯤ ꯆꯥꯗꯦ ꯑꯩꯈꯣꯏ ꯐ꯭ꯔꯦꯟꯁꯤꯒ ꯂꯩꯕ ꯆꯠꯂꯤ ꯐ꯭ꯔꯦꯟ ꯑꯩꯈꯣꯏ ꯐ꯭ꯔꯦꯟꯁꯤꯡꯒ ꯂꯩꯕ ꯆꯠꯂꯤ ꯕꯠ ꯑꯩꯗꯤ ꯆꯥꯗꯦ ꯑꯗꯨꯒ ꯃꯥꯏꯅ ꯍꯤꯟꯗꯤꯁꯨ ꯌꯥꯝ ꯈꯪꯗꯦ ꯑꯩꯗꯤ ꯑꯗꯨꯅ ꯏꯪꯂꯤꯁꯇ ꯌꯥꯝ ꯋꯥꯏꯗꯕ꯭ꯔꯣ ꯏꯪꯂꯤꯁ ꯈꯪꯗꯦ ꯍꯤꯟꯗꯤꯗ ꯑꯦꯛꯁꯟ ꯇꯧꯔꯒ ꯇꯥꯈꯤ ꯅꯨꯡꯁꯥꯕ ꯇꯝꯁꯜꯂꯨ ꯍꯥꯏ ꯇꯝꯁꯜꯂꯨ ꯏꯪꯂꯤꯁꯇ ꯈꯪꯗꯦ ꯍꯤꯟꯗꯤꯗ ꯇꯝꯁꯜꯂꯨ ꯅꯨꯡꯁꯥꯕ ꯑꯣꯏꯅ ꯋꯥꯔꯝꯒꯅꯤꯗ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯍꯥꯏ ꯂꯣꯏ ꯈꯪꯉꯦꯗ ꯍꯤꯟꯗꯤ ꯍꯥꯏꯔꯣ ꯏꯪꯂꯤꯁ ꯍꯥꯏꯔꯣ ꯕꯦꯡꯒꯣꯂꯤ ꯍꯥꯏꯔꯣ ꯑꯁꯥꯃꯤꯁ ꯍꯥꯏꯔꯣ ꯂꯣꯏ ꯈꯪꯉꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯋꯥꯗꯔꯦ ꯑꯣꯛꯁꯥꯗꯤ ꯍꯪꯒꯥꯝꯒ ꯇꯧꯔꯗꯤ ꯂꯣꯏꯔꯦꯍꯦ ꯃꯥꯒꯤ ꯂꯝ ꯂꯩꯇꯦ ꯑꯩꯗꯤ ꯍꯪꯒꯥꯝꯒ ꯌꯥꯝ ꯆꯥꯏꯀꯣ ꯑꯣꯛꯁꯥꯒꯗꯤ ꯍꯧꯖꯤꯛ ꯏꯪꯊꯝꯊꯥ ꯂꯥꯛꯑꯕꯅꯤꯅ ꯑꯣꯛꯁꯥꯒ ꯍꯪꯒꯥꯝꯒ ꯌꯥꯝ ꯍꯥꯎꯗꯣꯔꯕꯅꯤ ꯃꯥꯏ ꯗꯥꯏꯔꯤ ꯑꯗꯨ ꯃꯥꯂꯦꯝꯅ ꯀꯔꯤ ꯍꯥꯏꯔꯖꯕ꯭ꯔꯣ ꯑꯩꯗꯤ
comment pa algebra gi comment pa de pai sitina manglemba ꯑꯩꯕꯨꯗꯤ ꯆꯥꯗꯦ ꯑꯩꯈꯣꯏ ꯐ꯭ꯔꯦꯟꯁꯤꯡꯒ ꯂꯩꯕ ꯆꯠꯂꯤ ꯕꯠ ꯑꯩꯗꯤ ꯆꯥꯗꯦ ꯍꯥꯏ ꯑꯗꯨ ꯄꯥꯔꯦꯅ ꯑꯇꯩꯗꯤ ꯀꯔꯥꯏ ꯍꯣꯏꯅꯦ ꯑꯥꯔꯖꯕ꯭ꯔꯣ ꯍꯥꯏꯔꯦ ꯑꯗꯨꯗꯒꯤ ꯎꯏꯃꯥ ꯏꯆꯦ ꯇꯅꯨ ꯂꯩꯔꯝꯃꯤꯅꯦ ꯎꯃꯥ ꯏꯃꯥ 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 ꯇꯨꯝꯗ꯭ꯔꯤ ꯍꯥꯏꯅꯦ ꯎꯃꯥ ꯏꯆꯦ ꯇꯅꯨ ꯇꯨꯝꯃꯣꯅꯦ ꯊꯦꯡꯉꯦꯅꯦꯕꯣ ꯑꯥꯔꯖꯕ꯭ꯔꯣ ꯑꯩꯒꯤ ꯀꯣꯃꯦꯟꯗꯤ ꯄꯥꯗꯦ ꯏꯆꯦ ꯇꯅꯨꯅ ꯇꯨꯝꯗ꯭ꯔꯤ ꯎꯃꯥ ꯏꯃꯥ ꯏꯃꯥ ꯏꯆꯦ ꯇꯅꯨ 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 ꯃꯥꯏ ꯗꯥꯏꯔꯤꯅ ꯀꯔꯤꯕ ꯏꯪꯂꯤꯁꯇꯤ ꯐꯖꯅ ꯉꯥꯡꯕ ꯉꯝꯃꯤ ꯕ꯭ꯔꯣ ꯑꯩꯗꯤ ꯑꯣꯛꯁꯥ ꯌꯣꯟꯕꯅ ꯀꯃꯥꯏꯅ ꯏꯪꯂꯤꯁ ꯈꯪꯒꯅꯤ ꯀꯔꯥꯏ 1 किलो दे दो भैया ꯍꯥꯏꯅ ꯍꯥꯏꯌꯣ हाफ किलो दे दो ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕ ꯆꯠꯂꯒ भैया हाफ किलो दो ꯍꯥꯏꯅ ꯑꯗꯨꯝ ꯈꯪꯉꯛꯀꯅꯤꯗꯨꯒ ꯃꯥꯂꯪꯕ ꯂꯣꯏꯁꯤꯜꯂꯁꯤꯔꯣ ꯃꯥꯏꯗꯥꯏ ꯂꯣꯏꯁꯤꯜꯂꯁꯤꯔꯣ ꯊꯦꯡꯉꯦ ꯄꯨꯡ 2 ꯇꯥꯗꯣꯔꯦ ꯄꯨꯡ 2 ꯇꯥꯗ ꯃꯤꯅꯤꯠ 4 ꯋꯥꯠꯂꯤ ꯄꯨꯡ 2 ꯑꯩꯒꯤꯁꯨ ꯀꯔꯥꯏ ꯃꯤꯅꯤꯠ 3 ꯃꯤꯅꯤꯠ 3 ꯉꯥꯏꯔꯗꯤ ꯄꯨꯡ 2 hours ꯐꯥꯔꯅꯤ ꯃꯥꯡꯂꯦꯝꯕꯒꯤ ꯚꯤꯗꯤꯑꯣ ꯀꯩꯅꯣꯁꯦ ꯀꯩꯅꯣꯅꯦ ꯁꯨꯝ ꯍꯥꯏꯗꯣꯔꯤꯁꯦ ꯀꯩꯅꯣ ꯃꯥꯒꯤ ꯀꯣꯃꯦꯟꯁꯦ ꯅꯨꯡꯁꯥꯕ ꯑꯩ ꯀꯥꯎꯗ꯭ꯔꯤꯍꯦ ꯃꯅꯤꯄꯨꯔꯒꯤ ꯏꯃꯥ ꯈꯔꯅ ꯄꯇꯟ ꯕꯖꯥꯔꯗ ꯂꯣꯟ ꯈꯪꯗꯕ ꯃꯣꯏꯅ ꯃꯈꯨꯠꯅ ꯆꯂꯥꯏꯔꯒ ꯂꯣꯏꯅ ꯆꯥꯔꯒ ꯆꯠꯈꯤ ꯍꯥꯏ ꯑꯗꯨꯅ ꯍꯥꯏꯗꯣ ꯃꯈꯨꯠꯅ ꯊꯤꯜꯂꯒ ꯏꯇꯨꯗꯣ ꯑꯩꯗꯣ ꯍꯥꯏ ꯇꯧꯔꯒ ꯑꯗꯨꯝ ꯆꯞ ꯆꯥꯕꯅꯤ ꯁꯤꯡꯉꯗꯤ ꯂꯣꯏ ꯌꯥꯏꯌꯦ ꯑꯩ ꯆꯦ ꯇꯅꯨ 4 ꯃꯤꯅꯤꯠ ꯈꯛ ꯉꯥꯏꯔꯤ ꯄꯨꯡ 2 ꯁꯨꯒꯗꯕ ꯃꯥꯏ ꯗꯥꯏꯔꯤ ꯏꯆꯦꯆꯥ ꯂꯣꯏꯈ꯭ꯔꯕꯣ ꯏꯆꯦꯆꯥ ꯂꯣꯏꯈ꯭ꯔꯦ ꯃꯥꯏ ꯗꯥꯏꯔꯤꯅ ꯃꯥꯂꯪꯕ ꯄꯥꯞ ꯆꯦꯜꯂꯅꯤ ꯍꯥꯏ ꯃꯤꯅꯤꯠ 4ꯇ ꯉꯥꯏꯔꯦ ꯑꯩꯒꯤ ꯂꯣꯏꯗꯣꯔꯦ ꯃꯤꯅꯤꯠ 3 ꯉꯥꯏꯗꯣꯏꯔꯦ ꯃꯤꯅꯤꯠ 3 ꯃꯥꯡꯂꯦꯝꯕ ꯄꯥꯞ ꯆꯦꯜꯂꯅꯤ ꯍꯥꯏ ꯗꯁꯥꯅꯤ ꯍꯦ ꯑꯩꯈꯣꯏꯅ ꯀꯔꯤ ꯌꯨꯇꯨꯕ ꯄꯥꯏꯔꯤꯁꯤꯕꯣ ꯀꯔꯥꯏꯕ ꯃꯥꯂꯦꯝꯕꯅ ꯅꯣꯡꯁꯥꯕ ꯍꯥꯏꯅꯨ ꯐꯠꯇꯦ ꯍꯥꯏ ꯑꯗꯨꯒ ꯇꯅꯨ ꯏꯆꯦꯅ ꯁꯨꯛ ꯔꯥꯇ꯭ꯔꯤ ꯈꯨꯔꯨꯝꯗꯔꯦ ꯑꯗꯨꯒ ꯃꯥꯏ ꯗꯥꯏꯔꯤꯅ ꯏꯆꯦ ꯁꯥ ꯂꯣꯏꯈ꯭ꯔꯕꯣ ꯑꯁꯦꯡꯕ꯭ꯔꯣ ꯕ꯭ꯔꯣ ꯂꯣꯏꯈ꯭ꯔꯦ ꯀꯔꯥꯏ ꯃꯥꯏ ꯗꯥꯏꯔꯤ ꯂꯣꯏꯈ꯭ꯔꯦ ꯃꯥꯒꯤ ꯑꯗꯨꯒ ꯃꯥꯡꯂꯦꯝꯕ ꯕ꯭ꯔꯣꯅ ꯀꯔꯤ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯄꯥꯔꯁꯨ ꯌꯥꯝ ꯇꯞꯅ ꯄꯥꯏ ꯍꯥꯏꯕ ꯗꯥꯏꯔꯤ ꯇꯥꯗ꯭ꯔꯣ ꯑꯩ ꯄꯥꯏꯁꯦ ꯐꯝꯃꯒ ꯄꯥꯒꯦ इच्चे तनु अभी तक नहीं सोया है क्या क्या कर रहा है अभी तक इतना 2 बज रहा है अभी तक सोया नहीं है हाँ? ये भाई नहीं है क्या दुगग्रेबा माय डेना इच्चे तनु एलबी थारो ओ लाके हाय पुंग बारोदा पुंग अनि एलबी थारो इच्चे तनु आरजे चेदी आई कमेंट जल्दी पाबदा गला सूख गया है पानी पी लो इच्चे तनु पानी पी के गला को आई नंग इच्चे तनु ना इसिंग हाइबदे इसिंग थंगनिंगे रिबाई है यार 누구 이제 난 농사바이나
ꯅꯣꯏꯗ ꯅꯪ ꯏꯀꯥꯏꯗꯦꯅ ꯈꯪꯗꯦ ꯑꯗꯨꯒ ꯑꯥꯔꯖꯕ꯭ꯔꯣ ꯃꯧꯒꯤ ꯏꯁꯩꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯣ ꯃꯥꯏꯗꯥꯗꯤ ꯇꯧꯔꯅꯨꯕꯣ ꯅꯪꯒꯤ ꯊꯥꯝꯅꯦꯜꯗꯣ ꯎꯕꯗꯩꯕꯣ ꯑꯩ ꯉꯛ ꯀꯗꯥꯏ ꯁꯧ ꯁꯧ ꯂꯥꯎꯏ ꯅꯪꯒꯤ ꯊꯥꯝꯅꯦꯜꯗꯣ ꯎꯕꯗ ꯑꯗꯨꯒꯤ ꯇꯅꯨꯖꯅ ꯀꯔꯤꯕ ꯍꯧꯖꯤꯛꯇ ꯁꯤꯒ ꯖꯟꯃꯥꯁꯇꯃꯤ ꯂꯣꯏꯔꯤ ꯑꯣꯏꯃ ꯏꯆꯦ ꯃꯄꯥꯟꯗꯅꯤꯅꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯁꯤꯒꯗꯤ ꯀꯥꯏ ꯖꯟꯃꯥꯁꯇꯃꯤꯒ ꯂꯩꯇꯦ ꯁꯤꯒ ꯃꯥꯂꯦꯝꯕꯅ ꯀꯔꯤꯕ ꯅꯠꯇꯦꯍꯦ ꯑꯩ ꯀꯣꯃꯦꯟꯗꯣ ꯄꯥꯕꯗ ꯌꯥꯝ ꯊꯦꯡꯅ ꯄꯥꯔꯛꯂꯤ ꯍꯥꯏꯕ ꯑꯠꯆꯥ ꯑꯠꯆꯥ ꯀꯥꯏꯅ ꯀꯣꯃꯦꯟꯁꯨ ꯂꯩꯁꯨ ꯂꯩꯇꯦ ꯃꯤ ꯑꯅꯤ ꯑꯍꯨꯝꯅ ꯀꯣꯃꯦꯟ ꯇꯧꯔꯒ ꯊꯞ ꯇꯞꯅ ꯄꯥꯔꯤꯅꯦ ꯀꯩꯅꯣ ꯃꯥꯡꯂꯦꯝꯕ ब्रो चेतन आज ब्रो क्या बोल रहा है क्या बोल रहा है ꯄꯨꯡ ꯑꯅꯤ ꯐꯥꯔꯦ ꯂꯣꯏꯁꯤꯜꯂꯁꯤꯔꯣ ꯃꯌꯥꯝ ꯄꯨꯡ ꯑꯅꯤ ꯐꯥꯔꯦ ꯂꯣꯏꯁꯤꯜꯂꯁꯤꯔꯣ ꯑꯗꯨꯒꯤ ꯋꯥꯏ ꯇꯤ ꯍꯥꯏꯔꯗꯤ ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯅꯤ ꯍꯥꯏꯅ ꯑꯦꯐ ꯕꯤ ꯍꯥꯏꯔꯕꯅꯤꯅ ꯑꯦꯐ ꯕꯤ ꯍꯥꯏꯔꯕꯅꯤ ꯍꯥꯏ ꯋꯥꯏ ꯇꯤ ꯍꯥꯏꯔꯗꯤ ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯅꯤ ꯍꯥꯏꯅ ꯑꯦꯐ ꯕꯤ ꯍꯥꯏꯔꯕꯅꯤ ꯇꯅꯤꯇꯅ ꯆꯦꯒꯤ ꯂꯤꯕꯤꯗ ꯃꯤ ꯃꯆꯥ ꯈꯔ ꯐꯖꯅ ꯗꯨꯂꯥꯏ ꯇꯧꯈꯔꯦ ꯀꯅꯥꯗꯅꯣ ꯏꯆꯦ ꯀꯤꯖꯩꯍꯦ ꯏꯆꯦ ꯅꯪꯅ ꯗꯨꯂꯥꯏ ꯇꯧꯕꯗꯨꯕꯣ ꯑꯩꯗꯤ ꯀꯤꯖꯩꯍꯦꯕꯣ ꯏꯆꯦ ꯅꯪꯕꯨ ꯇꯟꯅꯨ ꯏꯆꯦ ꯅꯪꯕꯨ ꯃꯗꯥꯝꯅ ꯀꯔꯥꯏ ꯑꯐꯥꯎꯕꯗ ꯑꯩ ꯀꯤꯖꯩ ꯅꯪꯕꯨ ꯑꯩ ꯅꯪꯒ ꯎꯅꯔꯣꯏꯍꯦꯕꯣ ꯁꯤꯗ ꯀꯗꯥꯏ ꯒꯨꯍꯥꯇꯤ ꯂꯥꯛꯑꯁꯨ ꯑꯩ ꯎꯅꯔꯣꯏꯕꯣ ꯅꯪꯕꯨ ꯏꯆꯦ ꯇꯅꯨ ꯅꯪ ꯕꯦꯔꯥ ꯑꯃꯅꯤ ꯃꯣꯏ ꯑꯩ ꯀꯤꯖꯩ ꯏꯆꯦ ꯇꯅꯨ ꯅꯪ ꯑꯗꯨꯒ ꯇꯅꯨꯖꯅ ꯉꯥꯏꯈꯣꯍꯦ ꯑꯗꯨꯒ ꯃꯥꯏꯗꯥꯏꯔꯤꯅ ꯌꯥꯏꯕ꯭ꯔꯣ ꯂꯣꯏꯕ ꯑꯃꯅ ꯌꯥꯏ ꯑꯃꯅ ꯉꯥꯏꯈꯣ ꯍꯥꯏ इचे तनु ना हाय उदही मुझे करेगा मैं तो छोड़ेगा नहीं मुझे जो करेगा उसको छोड़ेगा नहीं गाय उधर इचे तनु नंगी हाइबो मीदा करी हाइनी खंगदबा बेबार लेतबगी अच्छा कनानो जे मितई रना करे अतोबा मी जात्रो मितई मचारो ओके बाय ओय माने मना खोय इचे तनु ना खोय नंग लेरमु ना हो तत्किनु ये तनु नाइको आई थी तादरो तनु की एलबी पे कोई आज आज तो देखो ना करे तनु की एलबी पे कोई आ गया तो देखो ना देखो तनु जना मंगलम्बा रुको आए ये तनु कहीं ना नो खंग दे तनु की एलबी पे कोई आया तो देखो ना कनानो आई से तनु दुगई मनोना चे तनु कनानो ने आए कनानो जे तनु कनानो हेरो जे ऐसे तानेंगे कौन साला बकवास कर रहा है बोलो आज ब्रो कैसु काय बदी याओ मोइदा ऐगी वीडियो दो कम जाओ दुदा करे मांगे माइने थामले दनी खरा करे आए मोंग म ताई हाई ताने ना काय बदी कम जाओ देदा माई डायरी अकाई कम याओ दे कोई चेतनु थबक जाइतो ऐ अहिंग थबक जाइतो नंग करे अहिंग थबक चपरा इसे खनाव कंगे सिंग तके इचे तनु ऐ ओयदी लंजारे हाइजरी kini lanjare haijari aidi kanam yam ngang bani kre kanan yam ngang bani ichai manglamba hujik iche nu hayo he mitei da kare mayang ra hayo he nang su kari no ngang ye khang ji mayang ra mitei ro hayo ne kana kai ngang na mayang ngang ida kana na ngang na hayo arje mera comment paru ai
Manglemba hojik hai ro do manglemba chetanu morning do tanu chena arje mera comment paro do tanu chena oh oh so जाओ ai do manglemba na kare bache tanu morning da chatui ni ai कोई तो मेरा एलबी पे आके धमकी दो देखते हैं ấy tàu cái này thì tao ấy đâm cái tàu rồi lâu rồi ha ha số giờ mà ấy chứ tao nói lâu rồi đâm cái tàu lâu rồi nó nào lâu rồi Elvida ibai là chắc pizza đâu bố 이제 이 소이 khana boy kana cái nó tùy sẽ cái nó hay chịu nơi đi chơi da sum tàu đi ni jani re ai jano ni re 이제 tanu jano ni re kan anje bro heng chatui ni ne haiba khangi male manang haidu heng chatui ni haiba hojik tumla de heng thabak ta uiroina haiba uiraga thabak to nangi thabak to ai khangi nugagi nongsaba karino he ngo kare che tanu kana ngai no khangde bo nang ngai bo mitei ra mayang ra haisu hairak thi moi okhome na jane he okhomia ro na mitei ro তুমি কি কইছা এনে তো বুদো তনু বাইদো বালনে খবর কি খবর হাইদো দুগাগি আছে মানুহ আছে কোন হয় ইচে তনু মোক এবাৰ কবচোন কোন হয় মইতো এইবিলাক এই কাৰণে মই এইবিলাক নাজানো কি কয় মানুহবিলাকে দুগাগি এইসু লাকেচে তনু মিদো luzabi gay hoy ma hết luzabi ga ngay na दिल मेरा चाहे em mobile charge lấy три em em lấy lagi em bisa ma elbi lo isa lagi ije tanu noksan gare kanano gare kene to ite mala nong saba nang kyam palure ai nagagi arje thenge lo salo oima kanano laise bu sar singa ije sar hadita laiba na khonang ije sar heng khang kani nang arje bu naupa ipa hairaga nungsidaba noina khonang lairamu che sar ipa hairaga machinda ipa hairaga nungsidaba haha arje bro nang aina uirido nang khangbro ai khangdena nang urangmani da phama ga garai chian da phama urangmani khangmana malemba ai ngau de ko ai du tanu chena che tanu masti mazak mayam tawri ko गंदी बात नहीं करता हूँ और नहीं करता हूँ मैं और बाहरी लोगों को बहुत रेस्पेक्ट करती हूँ हम तो कि कनानो ने चे तनु नंग वो ngang से अमा चार लोग दे तुम तो रे लोग चे सा न करे बा इंगोन ददी कुथो तौरी लोइरो है ना iche sa ngang ano to ni jene sa right dugo me iche sa ei lakpa ngam dare arje bro thadokpa ngam dare oro binu ko ai dugo ge manglem bana kare ba esa hoine nang su do maina khalla boy ei khade iche sa eh ay mi sin se kene to je mi mamo se jam na kare yang na khan phatta ba khan ba se sini ni to je loiro aje bro esana nong saba ai warau de da kana da su nagi thamui he jam khan ba phatta ba khalli da noi se ba
ꯀꯅꯥꯃꯗ ꯋꯥꯔꯧꯗꯦꯗ ꯋꯥꯔꯧꯗꯦ ꯋꯥꯔꯧꯗꯦ ꯌꯦꯡꯉꯣ ꯑꯩꯒꯤ ꯆꯜꯂ ꯀꯩꯅꯣ ꯉꯁꯤꯗꯤ ꯇꯨꯝꯍꯜꯂꯔꯣꯏ ꯀꯅꯥꯝꯗ ꯄꯨꯡ 5ꯕꯨ ꯊꯥꯒꯦ ꯂꯨꯏꯁꯦ ꯊꯕꯛꯀ ꯆꯠꯂꯔꯣꯏ ꯉꯁꯤꯗꯤ ꯇꯧꯔꯒꯦ ꯉꯁꯤ ꯃꯤ ꯀꯅꯥ ꯂꯩꯁꯦ ꯌꯥꯔ ꯄꯣꯠꯂꯒ ꯐꯝꯒꯦ ꯁꯤꯒ ꯀꯅꯥꯃꯨꯛ ꯂꯦꯡꯕ ꯌꯥꯔꯣꯏ ꯉꯁꯤꯗꯤ ꯑꯖꯕ꯭ꯔꯣ ꯒꯨꯗ ꯅꯥꯏꯠ ꯅꯣꯡꯁꯥꯕ ꯕꯥꯏ ꯑꯦꯁꯥꯔ ꯕꯥꯏ ꯑꯣ ꯃꯥꯡꯂꯦꯝꯕ ꯕꯥꯏ ꯇꯅꯨꯖꯦ ꯂꯩꯌꯨ ꯅꯈꯣ ꯃꯤ ꯂꯥꯛꯏ ꯅꯈꯣ ꯅꯨꯡꯁꯥꯕ ꯉꯥꯎꯔꯣꯏꯒ ꯉꯥꯡꯉꯔꯣꯏ ꯍꯥꯏ ꯑꯗꯨꯗꯒꯤ ꯉꯁꯥꯏꯗꯅ ꯅꯨꯡꯁꯥꯕ ꯑꯩ ꯀꯨꯏꯅ ꯊꯥꯗꯦ ꯉꯁꯤ ꯄꯨꯡ 12ꯗꯤ ꯊꯥꯏꯗꯨꯗꯤꯅ ꯏꯆꯦ ꯇꯅꯨ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯏꯆꯦ ꯇꯅꯨ ꯅꯈꯣ ꯑꯥꯔꯖꯕ꯭ꯔꯣ ꯑꯩꯗꯤ ꯂꯦꯡꯉꯣ ꯌꯥꯏ ꯏꯃ ꯃꯥꯏ ꯗꯥꯏꯔꯤꯁꯦ ꯖꯥꯏꯕꯣ ꯃꯥꯏꯗꯩ ꯅꯪ ꯇꯨꯝꯕ ꯌꯥꯇ꯭ꯔꯕ ꯍꯥꯏꯁꯦ ꯇꯟꯅꯨꯖꯅ ꯑꯦꯜꯄꯤ ꯒꯦꯝ ꯑꯣꯚꯔ ꯑꯦꯗꯥꯏꯗꯅ ꯑꯩ ꯕꯥꯏ ꯇꯧꯔꯣꯏ ꯅꯣꯡꯉꯥꯟꯗ꯭ꯔꯤꯕꯧ ꯂꯩꯌꯨ ꯍꯥꯏ ꯍꯣꯏ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯔꯙꯦ ꯍꯦꯜꯂꯣ ꯖꯟꯃꯥꯁꯇꯃꯤ ꯑꯣꯏꯅ ꯇꯧ ꯑꯩ ꯑꯣꯏꯅ ꯇꯧꯔꯁꯤꯔ ꯀꯩꯅꯣ ꯈꯪꯗꯦ ꯉꯁꯤ ꯑꯣ ꯃꯥꯏ ꯅꯪ ꯌꯥꯏ ꯏꯃ ꯑꯣ ꯃꯥꯏ ꯅꯪ ꯌꯥꯏ ꯖꯦ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯑꯦꯜꯕꯤ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏ ꯖꯩ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯔꯥꯙꯥ ꯒꯣꯕꯤꯟꯗ ꯑꯩꯃ ꯔꯣꯃꯤꯇꯥ ꯂꯥꯛꯑꯃꯤꯅꯦ ꯁꯤꯒ ꯅꯨꯡꯗꯥꯡ ꯑꯩꯁꯤꯒ ꯄꯨꯡ 2 ꯇꯥꯔꯦ ꯃꯥ ꯂꯥꯛꯏꯁꯦ ꯔꯣꯕꯤꯟ ꯑꯖꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯔꯣꯃꯤꯇꯥ ꯇꯨꯝ ꯍꯧꯒꯠꯂꯕꯣ ꯑꯩ ꯇꯨꯝꯗ꯭ꯔꯤꯌꯦ ꯅꯪ ꯇꯨꯝ ꯍꯧꯒꯠꯂꯕ ꯈꯪꯗꯦꯅꯦ ꯑꯣꯏꯃ ꯇꯅꯨꯖꯅ ꯖꯦ ꯁ꯭ꯔꯤ ꯅꯔꯥꯌꯅ ꯑꯦꯜꯕꯤ ꯍꯥꯏꯗꯦ ꯁ꯭ꯋꯥꯏꯗꯅ ꯇꯨꯝꯃꯨꯅꯨ ꯅꯪ ꯉꯁꯤ ꯑꯗꯨꯒꯒꯤ ꯇꯅꯨꯖꯅ ꯖꯦ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯑꯦꯜꯕꯤ ꯖꯦ ꯅꯔꯥꯌꯅ ꯑꯦꯜꯕꯤ ꯑꯗꯨꯒꯒꯤ ꯃꯥꯂꯦꯝꯉꯟꯕ ꯄꯨꯡ 5 ꯂꯣꯏꯔꯣꯀꯣ ꯌꯥꯗꯦꯕ꯭ꯔꯣ ꯚꯏ ꯑꯣꯏꯔꯒꯦ ꯃꯊꯪꯁꯤꯗ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯗꯨꯒ ꯃꯥꯏꯗꯩꯅ ꯑꯥꯖꯕ꯭ꯔꯣ ꯑꯩ ꯇꯨꯝꯗꯦ ꯅꯨꯡꯗꯥꯡꯗ ꯑꯁꯦꯡꯕ 3 AM ꯇꯨꯝꯃꯤ ꯑꯗꯨꯝ 9 AM ꯍꯧꯒꯠꯂꯤ ꯇꯅꯨꯖꯅ ꯀꯔꯦ ꯑꯦꯜꯕꯤ ꯗꯥꯎꯟꯂꯣꯗ ꯀꯔꯣ ꯑꯦꯁꯥꯏꯖꯅ ꯀꯔꯦꯕ ꯑꯩꯁꯨ ꯉꯁꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯇꯨꯝꯅꯤꯡꯗꯔꯦ ꯀꯅꯥꯒ ꯈꯟꯅꯔꯨꯔꯒꯦ ꯉꯁꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯣ ꯑꯗꯨꯒ ꯑꯩ ꯃꯥꯏꯗꯩꯅ ꯀꯔꯤ ꯔꯨꯖꯤ ꯁꯨꯔꯤꯌꯦ ꯌꯥꯖꯕ꯭ꯔꯣ ꯑꯦꯜꯕꯤꯁꯤꯅ ꯄꯣꯊꯥꯔꯤꯅꯤ ꯍꯥꯏ ꯑꯣ ꯃꯥ ꯅꯪ ꯀꯔ 24 hours ꯑꯦꯜꯕꯤꯗ ꯄꯣꯊꯥꯕ꯭ꯔꯣ ꯍꯥꯏꯁꯦ ꯑꯗꯨꯒꯒꯤ ꯉꯁꯥꯏꯁꯤꯅ ꯅꯨꯡꯁꯥꯕ ꯑꯩꯁꯨ ꯂꯥꯛꯀꯦ ꯅꯪ ꯃꯅꯥꯛꯇ ꯆꯠꯈꯔꯣ ꯃꯅꯥꯛꯇ ꯔꯨꯗꯤ ꯁꯨꯔꯤ ꯑꯩꯁꯨ ꯔꯨꯗꯤ ꯁꯨꯔ ꯄꯩꯁꯥ ꯇꯥꯟ ꯉꯝꯒꯅꯤ ꯃꯥꯂꯦꯡ ꯑꯩ ꯂꯥꯛꯀꯦ ꯅꯪ ꯑꯩ ꯃꯅꯥꯛ ꯂꯩꯕꯅꯤ ꯑꯩ ꯂꯥꯛꯀꯦ ꯅꯪꯗꯨꯒ ꯑꯩꯒ ꯅꯪꯒ ꯔꯨꯖꯤ ꯁꯨꯁꯤ ꯄꯨꯟꯅ ꯑꯩꯁꯨ ꯈꯔ ꯄꯩꯁꯥ ꯇꯥꯅꯕ ꯉꯝꯒꯅꯤ ꯅꯪꯒ ꯂꯩꯔꯗꯤ ꯑꯩꯁꯤꯒ ꯑꯩꯁꯨ ꯇꯨꯝꯗ꯭ꯔꯕꯅꯤꯅ ꯃꯇꯝꯁꯦ ꯃꯥꯡꯍꯟꯅ ꯀꯥꯟꯅꯗꯦ ꯈꯔ ꯄꯩꯁꯥ ꯇꯥꯟꯕꯗꯤ ꯐꯩꯅ ꯀꯩꯅꯣ ꯑꯗꯨꯒꯒꯤ ꯃꯥꯏꯗꯩꯅ ꯀꯔꯤꯕ ꯌꯥꯏ ꯏꯆꯦ ꯁꯥ ꯂꯥꯛꯑꯣ ꯍꯥꯏ ꯑꯗꯨꯒ ꯇꯅꯨꯖꯅ ꯑꯣ ꯃꯥꯏ ꯀꯔꯤ ꯇꯧꯔꯦ ꯅꯪꯁꯨ ꯏꯆꯦ ꯏꯁꯥꯅ ꯀꯔꯤ ꯑꯥꯔꯖꯦ ꯈꯔ ꯊꯤꯕꯤꯌꯨ ꯅꯨꯡꯁꯥꯕ ꯃꯅꯥꯛꯇ ꯈꯔ ꯊꯤꯟꯕꯤꯌꯨ ꯅꯨꯡꯁꯥꯕ ꯃꯅꯥꯛꯇ ꯂꯥꯛꯑꯣ ꯒꯨꯍꯥꯇꯤ ꯂꯥꯛꯑꯒ ꯊꯤꯟꯕꯤꯒꯦ ꯑꯩ ꯅꯨꯡꯁꯥꯕ ꯌꯨꯝꯗ ꯄꯨꯁꯟꯕꯤꯒꯦ ꯑꯩꯁꯨ ꯅꯨꯡꯁꯥꯕꯒ ꯈꯔ ꯂꯩꯔꯁꯤꯔ ꯀꯩꯅꯣ ꯈꯪꯗꯦ ꯄꯩꯁꯥ ꯈꯔ ꯇꯥꯜꯂꯁꯤꯔ ꯀꯩꯅꯣ ꯈꯪꯗꯦ ꯑꯌꯤꯡꯁꯤꯒ ꯐꯝꯃꯒ ꯀꯔꯤ ꯀꯥꯟꯅꯗꯒꯦ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯥꯕ ꯈꯔ ꯀꯔꯦ ꯅꯨꯡꯁꯥꯕꯒ ꯊꯕꯛ ꯇꯧꯔꯒ ꯄꯩꯁꯥ ꯐꯪꯒꯅꯤꯅ ꯀꯩꯅꯣ ꯑꯥꯔꯖꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤꯌꯣ ꯌꯣ ꯃꯥꯏ ꯍꯩꯁꯦ ꯀꯔꯤ ꯑꯣ ꯃꯥꯏ ꯍꯩꯁꯦ ꯑꯣ ꯃꯥꯏ ꯒꯣꯗ ꯑꯗꯨꯕꯨ ꯑꯩ ꯊꯕꯛꯇꯅꯤ ꯑꯣꯟꯂꯥꯏꯟꯅꯤꯅ ꯀꯝꯄ꯭ꯌꯨꯇꯔ 3ꯅꯤ ꯁꯨꯔꯤꯁꯦ ꯑꯩ ꯑꯃ ꯁꯨꯕꯤꯒꯦ ꯅꯪ ꯑꯍꯨꯝ ꯁꯨꯕꯤꯌꯨ ꯑꯩ ꯑꯃ ꯁꯨꯕꯤꯒꯦ ꯃꯥꯏ ꯗꯥꯏꯔꯤ ꯅꯪ ꯈꯔ ꯀꯣꯝꯒꯅꯤ ꯑꯩ ꯂꯥꯛꯀꯦ ꯂꯥꯛꯑꯣ ꯑꯗꯨꯒ ꯏꯆꯦ ꯆꯥꯅ ꯀꯔꯤꯕ ꯅꯨꯡꯁꯥꯕ ꯃꯨꯃꯥ ꯐꯔꯕꯣ ꯀꯔꯦ ꯃꯨꯃꯥ ꯐꯔꯕꯣ ꯃꯃꯥ ꯐꯔꯕꯣ ꯃꯃꯥ ꯐꯔꯕꯣ ꯇꯅꯨꯖꯅ ꯑꯣ ꯃꯥꯏ ꯒꯣꯗ
Oh my god, hasi hasi. Nuga mai dai na fare je sar. Oh my god. Oh my god tanu iche. Kaji bu tum dire bo. Romila la mi Romila kai mang re. Oh my god. Ôi, cái nào lại gì ninh thô. Ôi giờ mà ninh thô mà làm cái gì cả. Chê sao tôi mua rồi. Ấy. Ôi mà cái nào lại gì bu. Anh gì cả. Oh my god. Không mấy ninh thô rồi. Oh my god. Tao nói cho nó AJ nó cái. Tao nói cho nó kinh nghe nó cái. Tao nói cho nó AJ. Cấp mina si khara. Cấp gì lại chứ. Oh. Ôi chê sa nang bukay legini nanaw ka pene ngasidi kamoy chakay re nanaw buka pan ganu dugagi kray sana tanu ay tanu jana sa LB korom zari ay dugay oh my god chê sana kray ba chegi kada chegi khamba chegi khamba do gai che sana kare ai oi ai sidire hingi ai do gai gi kare mai da ade bro thabak se nongma da family se 16 hours ni ai acha bro bisa talu nang pakang ngoi ri bani bisa talu ako hanu pha do re do gai gi tanu jena kare ba eh bhagwan LV na kape do gai gi esa jana dumai na kapuhay na te kumai kapuhay no oh esa riche ay bu lo bu lau ni nang bu ning thong na kare bu on che tanu ay tanu jana king go go oh che sa nang bu kai lagi ni nana bu lo lau ni nana kap to re ni Dugay kaya kuman ito na che sa kap kare wakal nungay tida ay siya malay ma bro na aja bro kuman se ngauri jum ona chengle ngau nai trở lại nè chị làm mi không thế này chúng ta chẳng ai nhỉ mày chị ra na esa si khare ngasi hengi pangaro noi u ôi sao đi ăn thì năng ủ từ đi lấy à rồi trên năng bố cái này kia năng bố là nào là cái ngày mày làm bay bay thằng nuôi chứ thằng nuôi lấy con nào bố ô pung anh kia là pung anh ele pung anh mà cái thằng rồi ôi mà Hare Krishna LV ô YT năng bố cái nó tôi sẽ bố bố na cha bố tum mà pin rồi năng YT năng bố mini pan lay dia gel bisa buka ini tau bisa buaing siga oh ba mina kaya mina ngau re hai ni bong da ai tu mina lagi lang rồi cái commanding thầu na kare hai ba che tanu bye bye oi re hai se oi da ba ngangi ni ko oi mà khi ra na kare command nang ni thầu nang kare che sa che tanu kai le nang khang roi se ta sa ni el kaya YT oh YT nang bu kay no tau di sebu YT nang nan tuman pi dire he dunia nang bu ibu jam wahal le he kaya ba inje sana kaya bu nang ngasi YT WD em yo raga hairo million jo raga hairo ai million ka jo raga iche ai aji kaya dollar pamin dollar ay $100 pame kaning pam dere $100 oiban mita iche sa samane picha do ina nunda recharge tor kani nang waro ganu go kare cinta to nai recharge tor kenu do dugagi mai dai na kare ba comment lakpadagi comment to ba ngamdre mai ngai da nang kumnai mai ngai rangi khangjai kani mai ngarangi khonjal tarake mai khanje kholak tarake haha tanu jena king e job duin thena wakhal nuai te YT ka
ꯊꯨꯝꯆꯟꯕꯅꯣ ꯈꯪꯗꯔꯦ ꯑꯣꯏ ꯃꯥ ꯅꯪꯁꯨ ꯀꯔꯝꯕ ꯋꯥꯈꯜꯗ ꯂꯩꯔꯤꯅꯣ ꯅꯪꯕꯨ ꯅꯤꯡꯊꯧ ꯅꯪꯕꯨ ꯀꯔꯝꯕ ꯋꯥꯈꯜꯗ ꯂꯩꯔꯤꯅꯣ ꯅꯪꯕꯨ ꯋꯥꯏꯠꯇꯤꯒ ꯊꯨꯗꯜ ꯅꯨꯄꯤꯒ ꯊꯤꯔꯒꯦ ꯍꯥꯏꯔꯣ nupi thijallohe nupi thiraga nupi ga phajana tumga kadai leiro he shanti da leiro wati ga pai na thungchan garo mai dani kai ba ai emoji thiba talli khunok thi hairakani अजय कुमार हाय ब्रो अजय कुमार मेरा एलबी में आने के लिए थैंक यू दुगै मांगलिमा ब्रो ना कराइबा मयाम मयाम एंड आरजे ब्रो गुड नाइट दुगै माइदारी ना मांगलिमा चटपा यारोय ai चटपा यार मांगलिमा लाइउ नाखो लोइदोरे हंका नंग नाखो अजय जी वेलकम हाय जी जय श्री कृष्ण कैसे हो कहाँ से हो और क्या करती हो बोलो बोलो लोइरे जे नंग दी करा मागी बायोडाटा लोइ हंगरे हेबो लाखपगा बायोडाटा हंगिया ना दुगै जे sana karaiba ai tumganu layu pung ahum manga bu leiduni ngasi di ningthau kari haiwa amana amabu hanthana khanba se nungai de kari gina kanana kari haigarage ningthau nangbu iche kadai mai deri na kadai iche sar tumba yaroi pung manga da tumdoi ne akoi punna pung manga tumdoi ne heng pung tara da hotoi ne amana amabu kari ai hanthana khanba se nungai te acha kanano no to yumu nangbu no kana thamoi thugai garage ne nangbu mai da karai dogage karai ba तुमने दो तनु जना अजय देवगन जी खाना हो गया क्या बोलो बोलो खाने में क्या था बोलो 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 क्या खाया रे अजय लगे निंगशावना काई बा एंगोंदा थाजदबा मी जाउरगले करिगिनोने दुमाइना करिगि खल्लेनोने थाजदबा मी जरक ससे माइ डरेना आई kutsan kaitai kare ai kutsa nakhal nigle he tai torakani hai kai iche sana kare nong saba nache ngasi thawai sathina nungai te ai chatle heng unasi ei iche sar chatpa jaro tamila leyu siga hamoi nungai te heng ei te phone torakani khang adudi thongoi nungai te torakano ai gi elbi da laga thongoi nungai te khote torakano ai gi elbi da laga mai deri na kare ba खाना में खाना था इचे तनु हाय तनु जना अजय से ngai khai ge na khai cái na khai ge ro sindu salu he du do tanu जना ओ अजय का हो बोलो बोलो का हो बोलो mai dai na yaro iche sa tumbaga khamai ning thana ka che sar amado hina lagnaro lamna than kare thanugo kare phina lagnaro lemna thanugo che sar amado ha phina lagnaro lemna thanugo kana no ne no na lemna thanugo ai es mathwai logi ngam modro noibu oh my god iche sa nupi amado neiru hengko lugagi mai dari nai ba iche sa nakhai shu tumba yaro ya doge tanu chena ajoy kaha chup gaya bolo jaldi bolo oh my god mai dari na kare ba manglemba kadai jat khara gei manglemba mang re ni manglemba go tumba koreng to gore mai do अजय दो लागा कदन मांग रह गया अजय दो ओय मा पुंगनी मखाई तादोरे ने बो ऐसे कइनो तो इसे बो एलवी तो इसे बो करिनु ने मिना दि फजारो मिना दि गोंदा फजना कराय सोलामारो या फबा सोलामारो प्लीज इज्जत लेतबा मिदी मसाना मसा योन बनी वहाइना ताकपनी ओइ कइनो आइसे बुइसे तनु एचे सार
ꯇꯅꯨꯁꯤꯅ ꯅꯨꯡꯁꯥꯕ ꯅꯪꯒꯤ ꯃꯃꯤꯡ ꯑꯣ ꯃꯥꯏ ꯅꯤꯀꯣ ꯍꯥꯏ ꯅꯤꯡꯊꯧꯅ ꯗꯥꯔꯁꯦ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯗ꯭ꯔꯤ ꯀꯣ ꯌꯦꯡꯉꯛꯀꯅꯤꯀꯣ ꯌꯦꯡꯒꯅꯨ ꯅꯪ ꯇꯅꯨꯁꯤꯅ ꯑꯦꯁꯥꯔ ꯍꯥꯏꯅ ꯀꯩꯅꯣ ꯍꯥꯏ ꯑꯗꯨꯒ ꯑꯦꯁꯥꯔꯅ ꯈꯟꯈꯔꯦ ꯏꯆꯦ ꯇꯅꯨꯅ ꯈꯟꯈꯔꯦ ꯀꯩꯅꯣ ꯃꯥꯏ ꯗꯦꯗꯤ ꯏꯆꯦ ꯇꯅꯨ ꯏꯀꯥꯏꯍꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯅꯤꯡꯊꯧꯅ ꯒꯨꯗ ꯆꯦ ꯁꯥꯔ ꯃꯤꯡ ꯄꯟꯗꯕꯤ ꯀꯣ ꯃꯤꯡ ꯄꯟꯗꯕꯤ ꯑꯗꯨꯒ ꯑꯩꯒꯤ ꯀꯥꯟꯅꯗꯦ ꯃꯥꯟꯅꯔꯨꯔꯗꯤ ꯀꯔꯤ ꯈꯦꯠꯅꯗꯣꯔꯤ ꯑꯗꯨꯒ ꯇꯅꯨꯁꯤꯅ ꯑꯣ ꯃꯥꯏ ꯅꯣ 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 ꯏꯆꯦ ꯏꯁꯥ ꯅꯣ 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 ꯃꯤ ꯈꯟꯅꯕ ꯐꯠꯇꯦꯀꯣ ꯏꯆꯦ ꯁꯥꯔ ꯃꯤ ꯈꯟꯅꯅꯨ ꯑꯩꯗꯤ ꯃꯤ ꯈꯟꯅꯕꯁꯦ ꯌꯥꯝꯅ ꯇꯜꯂꯤ ꯑꯖꯩꯅ ꯀꯩ ꯍꯥꯏꯕ ꯍꯦꯜꯂꯣ ꯇꯅꯨꯖꯤ ꯑꯥꯞ ꯀꯍꯥ ꯁꯦ ꯍꯣ ꯑꯖꯣꯏ ꯂꯥꯛꯑꯦ ꯑꯣꯖꯣꯏ ꯀꯨꯃꯥꯔ ꯇꯅꯨꯖꯤ ꯅꯤꯡꯊꯧꯅ ꯗꯥꯔꯁꯦ ꯌꯦꯡꯉꯛꯀꯅꯨ ꯍꯥꯏꯕꯗꯣ ꯍꯥꯏꯔꯛꯀꯅꯨꯀꯣ ꯀꯔꯤꯒꯤꯅꯣꯅꯦ ꯉꯁꯥꯏꯗꯗꯤ ꯚꯤꯗꯤꯑꯣ ꯌꯦꯡꯗ꯭ꯔꯒ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯗꯨꯅꯤ ꯆꯦ ꯁꯥꯔ ꯗꯨꯅꯤ ꯆꯦ ꯁꯥꯔ ꯏꯆꯦ ꯁꯥꯔ ꯋꯥꯈꯜꯗꯣ ꯈꯔ ꯄꯤꯛꯀꯗꯥꯏ ꯀꯣꯟꯅꯩ ꯈꯜꯂꯨꯗꯣ ꯉꯥꯛꯇꯪ ꯉꯥꯡꯉꯩꯗ ꯉꯥꯛꯇꯪ ꯉꯥꯡꯈꯔꯒ ꯑꯗꯨꯒꯩ ꯀꯣꯟꯅ ꯄꯣꯁꯇꯥꯏꯕꯗꯨꯗꯤ ꯇꯧꯅꯨꯀꯣ ꯑꯗꯨꯗꯒꯤ ꯋꯥ ꯑꯖꯩ ꯏꯁ ꯀꯃꯤꯡ ꯇꯅꯨꯖꯅ ꯒꯨꯖꯔꯥꯠ ꯁꯦ ꯍꯨ ꯑꯣꯔ ꯑꯞ ꯕꯣꯂꯣ ꯕꯣꯂꯣ ꯑꯗꯨꯒ ꯏꯆꯦ ꯏꯁꯥꯅ ꯀꯔꯤ ꯊꯥꯔꯠ ꯀ꯭ꯂꯥꯁꯅꯤ अजय कुमार तनु जी आप अपने चैनल बताना तनु जी आप अपना चैनल बताना ये तनु का चैनल यही चैनल है भाई तनु सिंह वही चैनल तनु का चैनल है अजय अजय जी मडैना देवगन इचे तनुदा फोकस तो खरे हा दुगे तनु जना ब्लू ले लो तब देखो तो देख लो भाई देना मैं अमृतसर से अच्छा माय डायरी ना करे इचे सा करी तौरगे है दुगे खमे थोना चुम्मी चे सा मसाना अफाउ साजाबनी कुदो ओ माय गॉड ओ माय गॉड ब्लू कहाँ से मिलेगा मेरे से मिलेगा ब्लू कहाँ से मिलेगा भैया ब्लू चाहिए क्या ज्वाइन करना है तो ब्लू दे देगा आपको L42 RJ खन्नगे हाई ngसाइना खन्नबा याई ꯑꯩ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯇꯧꯗꯦ ꯃꯌꯥꯝ ꯀ꯭ꯋꯥꯛ ꯍꯥꯏꯗꯣ ꯈꯔ ꯒꯥ ꯂꯥꯎꯕꯅꯤ ꯆꯦ ꯑꯗꯨ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯁꯨꯝ ꯈꯔ ꯁꯣꯂꯨꯁꯟꯗꯣ ꯁꯨꯝ ꯄꯨꯊꯣꯛꯀꯗꯥꯏꯗ ꯁꯣꯁꯤꯌꯦꯜ ꯃೀಡಿಯಾꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯔꯤꯝ ꯀꯥꯟꯅꯗꯦ ꯀꯩꯅꯣ ꯑꯖꯩ ꯒꯣꯜ ꯍꯥꯏꯅ ꯑꯗꯨꯗꯒꯤ ꯀꯃꯥꯏꯅ ꯆꯦ ꯁꯥꯔꯗꯨ ꯃꯃꯤꯡꯗꯤ ꯄꯟꯗꯕꯤꯗꯀꯣ ꯅꯤꯡꯊꯧ ꯅꯪꯁꯨ ꯀꯔꯤ ꯋꯥꯊꯤ ꯇꯧꯔꯛꯀꯅꯤ ꯃꯃꯤꯡ ꯄꯟꯗꯕꯤꯗ ꯀꯩꯅꯣ ꯉꯥꯡꯉꯤꯗꯣ ꯀꯩꯅꯣ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯑꯦꯖꯩꯖꯤ ꯕ꯭ꯂꯨ ꯂꯦꯂꯣ ꯍꯥꯏ ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯃꯃꯤꯡ ꯄꯟꯗꯕꯤꯗ ꯀꯣ ꯑꯀꯨꯝ ꯉꯥꯡꯉꯩꯅꯦ ꯃꯃꯤꯡ ꯄꯟꯗꯕꯤꯗ ꯍꯥꯏꯅꯦ ꯏꯆꯦ ꯁꯥꯔ ꯀꯔꯤ ꯇꯧꯔꯒꯦ ꯑꯩ ꯁꯣꯏꯈ꯭ꯔꯕꯣ ꯍꯥꯏ ꯅꯨꯡꯁꯥꯕ ꯇꯧꯅꯨꯗ ꯑꯔꯦꯝꯕꯗ ꯆꯣꯞꯄ ꯅꯪꯒꯅꯤ ꯃꯆꯤꯟ ꯀꯟꯕ ꯃꯤꯗꯤ ꯇꯣꯞꯅ ꯇꯥꯕꯅꯤ ꯍꯥꯏ आग में घी किस लिए डाल रहा है मईदा घी कईदमता हापिनोबा अजय कुमार ये भाई दे दो यस भाई दे दो है हाँ मैं दे रहा हूँ भाई दुगगी माय डायरी ना इचे सा केदौरगे है कहीं तो दे माय डायरी तुम करे इचे ना करा
ngasi kare thamoi nungai ta mane jumda problem ai khan nungai dum ब्लू दे दिया देखो तो अजय अजय आपको ब्लू दे दिया मैंने माइडन ने इसे ऐसा के दोरा के दुगगी कमेंट का है दुगगी ए ज्ञान तादे lan khरबो हाइसे इचे सर काय जे ए माइडरी नंग काय नंग तो कहीं लान दे दो लान दे कहीं लान दे तनु जना अजय जी एक बात बताओ आप राजस्थान से हो अमृतसर माय डैडी ना सॉरी चे मैम लोइना म ए माय डैडी कना दा सॉरी नुने कहीं नोंदा कना कई हायरगे ना सॉरी गाइदी कना नोंदा कई हायरगे ने नंगसु ज्ञान ता देदा नोई वारी सनाना लयो तनुदी सपोर्ट अमा फंगदोरे ओ माय गॉड तनुई चे ओ माय गॉड कई तौरे बोलो बोलो ओ माय कई तौरे बोलो बोलो दारजे विटामिन पाइरुगे को पाइरुगे कई विटामिन होने नुंदांग से कई नो विटामिन पाइ दुइसे मुनंगना इंगा मतिंग नतना विटामिन का पाइरुगे लोई छलुरो खंबा चई चानी खंगु करे खंबा चई चानी खंगु आई खांबा करे खांबा चई चानी खाम कहीं आई जे खांबा चई चानी खंगु आई दुगई माय डैडी ना करे बा हा 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 थैंक यू इचे सा आईदी मिहुलगा हा हा याउरे निंथौना करे बा पुलिस नि को मयाम मांगदा मिंग हायरकनु को पुलिस की जबरो ऐसे पूरा लुबो नंगा की जइदो नंसा करे चे साना नंसा बा ला बिदुनि चे ऐसा लास ताइना फम खंगदना इंगोंदा मुक हाइदरबा हाइदरबा खंगदरे नोइगी करे वारी से कई वारी नो onda da lanbira kanuko खंबा तुमुरो है खंबा तुमुरो चे ऐसा दिया है तो तनु सो जाओ है इचे सा नंग लगी है रंग सो जाओ है नंग लई पुंग मंगा दा लेता में नंग से खंगु ngasi ऐसा ऐसे नंग ngasi पुंग मंगा बोई नंग थमदुई से ना जिगा ऐसा आप भी सो जाओ है कोई माँ अनि जे फाइट तो दूर माना के नोंगे आप भी सो जाओ तुम भी सो जाओ मैं भी सो जाओ है तो कोई खुमेन न करे बच्चे ऐसा चलसी को कोई अनि को माय गो याम नुंसीदीने नंग इजे सार से चलसी गाय लेना चत्ता चलू ने जे सार चत्ता चलू हाय जेंगे ने एगी से चत्ता चलू जेंगे ने जे सार दो नंग पुंगा मर जेंगे ने माय डैडी ना इचे सर तारिबो सौद्रो थिंगलाम फौ करे सौद्रो थिंगला फौ तुमनिंग बगी ai leiduini ai leiduini tu taraba khuman इचे सार लेगनी ai king जाने है तो गो गो ai इचे तनु सुपुरा जारी है वो पुंगनी मखाई तादुरे जिको लेदी वो दसानी बोई करम एलबी तो लाइनो ए ओ माय गॉड मैं कहाँ आ गया रे मुझे मारो मुझे मारो मुझे मारो कौन सा एलबी में मैं आज घूम आ गया रे मुझे मारो रे आज दुगगे इचे ऐसा से एगी इचे खमु खमु इचे ऐसा दे एगी इचे नी ने नंगी इचे नी एगी इचे एगी सु इचे नी ने सिया आज खंबा खमु करी खंबा खमई खंग दे खंबा खमु आई जगैनो नुंसाबा साउदेदा दुगगी
RJ khamba khamuai ai khamba khamnu khamba khamnuai khamba khamgan kare khamnuai khamba khamgan waira khamnuai khamba khamnuai ning thona karai ba che tanu ibai da ta ke kon nang tum de hai na tanu jan RJ tanu di ko iche tara pehchano अच्छी तरह से पहचानो हमेशा मेरा भाई हाँ तनुचे अस तनुचे ये करे आए रक्षाबंधन ना करे आए उस तो रोकती जे तनु ना mai đấy này chứ tanu mang khare chứ tanu mang dễ lấy chứ tanu được cái ê là kia mua hay lại mua hay được cái tanu nó ô mai tanu jinda ho ô mai tanu jinda ho ấy được cái này cái message nó cái hai điều đi chứ tanu skin nawa lâu đi ôi mà tanu sẽ cái nuôi chứ nawa lâu đi ôi mà Hare Krishna oh my god nawa lâu đi ôi mà Hare Krishna Govindo Radhe 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 Hare Hare comment nito na kare bache tanu heng ibaida ta ke che hing tumba hing tumba theng na mai dai na kare hamesha jinda rehna hai iche tanu ai de jan jan RJ heng duty chaloi dro chat kani che heng tani pung tara dan chatui je nga si di je ta che sa pung manga bu phaman geng si di du ge tanu jana king kon ibai oi ma ibai ga khang de je tanu je si re ka je tanu ka nu ma to re bo hing si ga oh my god okay ai rồi chế tanu na kare chế sa tumuai ấy tumuai chế sa pung manga mun lei dui ni ning thong nang gam nga ngwe ai gi kare me che di kare pura unlimited ni pung manga pung ai pu tha ge kan lei ti ad bro duty shooty heng di heng di lei kare mai dai duty lay pung tana chắc hẳn pung tana mà khai được duty chắc hẳn đồng cái sai trên cái RJ ấy WhatsApp ta mang cái mình sẽ tôi cái send pura tung cái RJ ấy WhatsApp ta mang tôi cái xin pura tung mua cái gì đó chưa phải này ấy khăn để năng gì maron sẽ xin pura tung mua send Tora tumo kumene chesa nanau khambana haiba yaroi ko yaroi nanau khambara nanau sanara yaroi sigadi mai dai na kadai ba kai thar comment loi ma ngari ni mai dai na kadai ba je mai dai na kadai ba chesa pung manga ta dure lei kho ai du ke na kadai ba khuman khumban che na sup thawai nungai taraga nangna tumu hai sibuai oh my ichi tanu ichi sa ai kapuro ai hipuro ai lepuro tanu ichi na kare besar lab le ki jo lab le ke jaw ai được cái ning thong na kare ai ba che sa na whatsapp text or ke sin to hai ba cái Sento hai bune sen Canada no sento hai budi Canada sento dige noi ki wari se khang re kari wari no oh my god ta dure tam hai budo khang bro tam kare ai ke no na hai budo ibu hol na tam dam hai budo iche sa ani ba no ho iche sa nungalaga chang sokpado nanaw na yengban namla is oi ma yam khala mini bo ngasi di training thau se na ta sa ni he ning thau nang to ise bo
Usaba yai फाइन याय तनु जना ऐसा लब ये तनु की तरफ से है ले लो आए दुगा निंग थोना बच्चे ऐसा ना एसएमएस तौरके हाइबा दुगा एसएमएस पाओ हाइबनी ओ तनु जना का ओ माय गॉड ओ माय कोई माय दाई ना ए ले इचे तनु आई दुगा ऐसा जना तनु लब माय सफल नहीं सफल नहीं पाएंगी निंग थोना का बच्चे ऐसा ना व्हाट्सएप ता एसएमएस तौरगा दा अर्जेना एसएमएस तो Yengbirammu haiba haiba alda SMS onda kare WhatsApp ta SMS to rokni hairo dogai mai dai na kare humang lai siki iche tanu ai ha kare humang lai siki iche tanu ai ha tanu esar kya hua bolo 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 tam tam bolo तनु जन ऐसा टेंशन मत लो यार है टेंशन लेने का नहीं टेंशन देने का है टेंशन लेने का नहीं टेंशन देने का है ओ माय गॉड क्या बोल रहा हो है दुबई ऐसा जना आस लव आस अजीब फील हो रहा है इसलिए थमो इकाई करे यार तुम दाई दा जाओ रे तुम दाई दा जाओ री कहीं नहीं से तुम दाई दा जाओ री कहीं नहीं मी तेरे कनाना मी तेरे ले वो माँ मी तेरे ले कनाना लुम्मा जिंग इसे ऐसा ले रे दुगगी निंगथौ ले रे तन्वी चे ले रे दुगगी कनाना ले से कराई mai dai mi mai le mi mari du mi ani kana no khang ni le bum mi tum bagi matam jaure ai ba तुम बोलो नहीं तो तनु तनु तो टेंशन लेता नहीं दूसरे को टेंशन देता हूँ माय गो माय ओ माय गॉड तनु चे मुझे तो टेंशन तनु चे नंग आई ओनो टेंशन में पिरो नहीं टेंशन लोगे ने वो दो माय देन आज ब्रो कमेंट पापा ngamdre ai pai sin dina keno bro ai ka comment dei chule de keno pa du se bye bye hai du ni to na bye bye hai re तो कैसे ऐसा ना तनु पता नहीं क्यों आज तक मेरा साथ ऐसा कभी नहीं हुआ पहली बार बहुत ज़्यादा बुरा लग रहा है क्या करूँ यार है किसने किसको क्या ठोक दिया है रे यार तू गिनी एलबी तौबसे यामना तल्ले आई से मिया खनाई जामना एलबी तौरगा आरजे कोई कथा अभी गदत करो अरे आरजे हुई दो कटा अभी फोकस करो टेंशन है अभी है कनानो टेंशन लो ये वो टेंशन नहीं लेने का है टेंशन देने का है रे जैसा छोटी सी बात के लिए इतना बड़ा तमाशा जिंदगी में पहली बार हो रहा है माई डायरी न करे भाई की हिंदी कलर रंग भी लाकनी हाँ ऐसा ऐसे है क्या है कनाना करी हाई रुबा खंग दिलाई खंगे दा कना करी हाई रुनवाई दो अखोई मसेन ना कराई अखोई मिते मसेन दा खना ले रो तनु का अजय देवगन कहा गया अजय देवगन सो गया इचे तनु की अजय देवगन तो गो नखोबा कोर्स से आए हो तो इचे तनु जगह चार तो नहीं तू
ꯀꯌꯥꯝ ꯋꯥꯅ LB ꯊꯥꯔꯤꯅꯣ ꯌꯦꯡꯉꯨꯁꯦ ꯁꯨꯃꯥꯏꯅꯕꯨ ꯀꯅꯥꯅ ꯇꯧꯒꯅꯤꯅꯦ RJꯅ ꯇꯧꯔꯤꯁꯤ ꯇꯨ ꯂꯥꯏꯔꯕꯒꯤ ꯀꯔꯥꯏ ꯕꯣꯔꯗꯁꯦ ꯎꯔꯕ ꯃꯌꯥꯝ ꯇꯨ ꯁꯤꯒ ꯕꯣꯔꯗ ꯊꯥꯔꯒ चार्जर पालगा सुमाइना थारगा चार्ज तौरीनी तनु का अजय देवगन कहा गया तनु का अजय देवगन सो गए माइडरी न करे अजय ब्रो जोरहाट की वारी अमा ले नोंगनिंगबा हिंदी की हाइरो जेंगे माइडरी हाइरो से तारगे नंगी वारी से कना कना जखरगे कमेंट औरो से तनु एक बार मेरा दिल में चोट लग गया ना कभी नहीं भूल पाती है अने चोट पी रहा कनाना चोट पी करके मैंने आपको दर्द कराया दिल में चोट लगा दिया क्या है ना अच्छा आरजे बोला था ना तनु दी ने दिल तो टाइम मिला तो फुल सपोर्ट दिया रखना भाई करी आरजे बोला था ना तनु दी ने तनु दी तो टाइम मिला तो फुल सपोर्ट याद रखना भाई अरे इचे तनु कहीं तो मत करे आई खांगो जी ने इचे तनु दमाय हायरा कनु इचे तनु थमोय से काइथोक काइला नि नंग दमाय हायरा दे तुमम दाइ सिगा आरजे ब्रोदी मयाम पुनमकी सपोर्टर नीने इचे तनु मतमदो खरा संगदबा हाइतारे मयामगिसु मतमदो का संगदबा हाइदा अइना अंगमबदी तौवे इचे तनु अदुदि करे आइ ngasi wabodi akai ba yaw gi de da ina thomoda ऐसा जाने दो है दुगे टाइम मिला तो फुल सपोर्ट है बोला अदुने दो मतम फंगदे चे तनु ऐसु करे मतम फंग मयाम दो ऐसु अयुक्ति सुम सपोर्ट तो ले गमनि दे चे तनु खंगदे अतोप थबक तौरदी खंगदरे सपोर्ट तो बंग ngमोदे दि खंगदरे बो अइने इसागी ngasi करे इसागी बिजनेस तौरदे इदि करे मतम पीबा ngमरोय अदुनि माइना बोरा अमा पिउ हाइरे हिंदी दा करीगिनो हंगलपदा अइना या पर परथानी के लिए हाइना एक्शन तौरगा हाइबा नोंगोन गाउदुना मयाम दो हाकरी परथानी के लिए हाइना एक्शन तौरगा हाइबदा गाउदुना मयाम दो हाय बोरा अमा पिउ हाइरे हिंदी दा करीगिनो हंगलपदा अइना यहाँ पर थाने के लिए है कर ताने के लिए हाइना एक्शन तौरगा हाइबदा गाउदना मयाम दो हा पठा है मेरा भाई पटा है मेरा भाई पता है मेरा भाई तनु जना ओ माय गॉड कहा है आए ओ माय गॉड कना नो छे माय डायना इचे तनु आई लेये दुगा ऐसा चेना करे नोंसाबा इबो अंगम्बा नंग नोंसाबा इबु ngamba nang ai ibu ingamba nang kai noi je arje nang heng duty da nakok ngau jarani ai ngau heng kai thabak thadu ga lakani tum ge ai na chala junda laga tum lege tanu chena oh my god nang wa hai do kana do noi ji che on dai ro khang de re che kai noi che bu kai hai ga ge na asoi bo yaw di ngak piu he che tanu इसे साना करे बीपी पाइजनी फत्ते लोइसलो अहिंग तुम्बदा इसा याम सोकनी कहीं से इसा सोकले मायने इचे सा इना लोन बा हिंदी सु मगुम तो हाइचे ओइसु गाउनी फजना ngang दरदी ai दुगे से सना अहिंग तुम दबगी अनाबा डॉक्टर ना
ꯂꯥꯏꯌꯦꯡꯕ ꯉꯝꯗꯕꯅꯤ ꯑꯁꯤꯃꯗꯣ ꯈꯪꯉꯣꯏ ꯍꯣꯏ ꯏꯆꯦꯗꯤ ꯑꯩꯗꯤ ꯄꯨꯡ 2ꯗ ꯇꯨꯝꯃꯤ ꯄꯨꯡ ꯑꯃ ꯑꯗꯨꯃꯥꯏꯅ ꯇꯥꯏꯗ ꯇꯨꯝꯕꯗ ꯄꯨꯡ 1 2 ꯑꯗꯨꯝ ꯇꯥꯏ ꯇꯨꯝꯕꯗꯣ ꯉꯁꯤꯗꯤ ꯀꯔꯥꯏ ꯈꯪꯗ꯭ꯔꯦ ꯉꯁꯤꯗꯤ ꯀꯩꯅꯣ ꯇꯧꯁꯦꯕꯨ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯀꯩꯅꯣ ꯈꯪꯗꯦꯗ ꯑꯦꯜꯕꯤ ꯊꯥ ꯂꯩꯈꯔꯦ ꯉꯁꯤ ꯑꯣ ꯃꯥꯏꯅꯦ ꯄꯨꯡ 3 ꯇꯥꯗꯣꯔ ꯃꯥꯜꯂꯦ ꯑꯩ ꯈꯪꯕꯗꯣ ꯄꯨꯡ 3 ꯇꯥꯗꯣꯔꯤꯅꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩꯅ ꯑꯩ ꯑꯩꯔꯦ ꯑꯩ ꯔꯦꯀꯣꯔꯠ ꯇꯧꯗꯣꯔꯤꯌꯦ ꯑꯍꯤꯡꯒꯤ ꯀꯔ ꯑꯦꯜꯕꯤꯁꯦ ꯑꯩꯅ ꯔꯦꯀꯣꯔꯠ ꯑꯣꯏꯗꯣꯔꯤ ꯃꯥꯜꯅꯦ ꯈꯪꯗꯦꯅꯦ ꯄꯨꯡ 3ꯕꯨ ꯑꯦꯜꯕꯤ ꯊꯥꯈꯔꯦ ꯍꯥꯏꯅ ꯑꯥꯔꯖꯦ ꯅꯉꯣꯟꯗ ꯅꯠꯇꯦ ꯍꯥꯏ ꯑꯗꯨꯒ ꯑꯍꯤꯡ ꯑꯗꯨꯒ ꯑꯩ ꯅꯨꯡꯁꯥꯕ ꯌꯥꯝ ꯍꯩ ꯌꯥꯏ ꯑꯗꯨꯒ ꯑꯦꯁ ꯑꯥꯔ ꯌꯨ ꯑꯥꯔ ꯔꯥꯏꯠ ꯍꯥꯏ ꯌꯨ ꯑꯥꯔ ꯔꯥꯏꯠ ꯍꯥꯏꯗꯤ ꯏꯆꯦ ꯇꯅꯨ ꯅꯣꯏꯅ ꯀꯔꯦ ꯄꯨꯡ 2 3 ꯇꯨꯝꯗꯕꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯗꯨ ꯍꯥꯏꯔꯣꯁꯤꯉꯦ ꯏꯆꯦ ꯇꯅꯨꯁꯨ ꯄꯨꯡ 2 3ꯗ ꯇꯨꯝꯗꯦ ꯏꯆꯦ ꯑꯁꯥꯁꯨ ꯇꯨꯝꯗꯦ ꯅꯣꯏꯗꯤ ꯑꯍꯤꯡꯒꯤ ꯂꯥꯏꯅꯥ ꯄꯥꯏꯗ꯭ꯔꯣꯕ ꯑꯗꯨ ꯍꯥꯏꯔꯣꯁꯤꯉꯦ ꯏꯆꯦ ꯏꯁꯥꯔ ꯑꯣꯏꯅ ꯇꯨꯝꯗꯕꯁꯦ ꯄꯨꯡ 2 3 ꯇꯨꯝꯗꯕꯁꯦ ꯀꯔꯥꯏ ꯅꯁꯥ ꯁꯣꯛꯇꯔ ꯑꯗꯨ ꯍꯥꯏꯔꯣꯁꯤꯉꯦ ꯀꯅꯥ ꯑꯥꯔꯖꯦꯒꯤ ꯑꯦꯜꯕꯤ ꯑꯍꯤꯡ ꯄꯨꯡ 3ꯕꯨ ꯇꯅꯨ ꯑꯣꯔ ꯑꯦꯁ ꯑꯥꯔ ꯏꯃꯥ ꯑꯩ ꯄꯤꯟ ꯇꯧꯒꯦ ꯏꯆꯦ ꯅꯪꯒꯤ ꯄꯤꯟꯁꯦ ꯑꯩ ꯄꯤꯟ ꯇꯧꯒꯦ ꯄꯤꯟ ꯑꯥꯔꯖꯤꯒꯤ ꯑꯦꯜꯕꯤꯁꯦ ꯑꯍꯤꯡ ꯄꯨꯡ 2ꯐꯧ ꯇꯅꯨ ꯑꯣꯔ ꯑꯦꯁ ꯑꯥꯔ ꯑꯗꯨꯗꯒꯤ ꯅꯨꯡꯁꯥꯕ ꯁꯪꯒꯣꯝꯗ ꯇꯧꯃꯤꯔꯁꯤ ꯍꯥꯞꯄꯒ ꯊꯛꯎ ꯈꯔ ꯅꯨꯡꯁꯥꯕ ꯁꯪꯒꯣꯝꯗ ꯇꯨꯔꯃꯦꯔꯤꯛ ꯍꯥꯞꯄꯒ ꯊꯛꯎ ꯍꯥꯏ ꯑꯗꯨꯒ ꯀ꯭ꯌꯨ ꯄꯤꯟ ꯁꯨꯝ ꯇꯧꯁꯤꯜꯂꯤꯅꯤ ꯏꯆꯦ ꯄꯤꯟꯁꯦ ꯑꯥꯔꯖꯦꯒꯤ ꯑꯦꯜꯕꯤ ꯑꯍꯤꯡ ꯄꯨꯡ 3ꯐꯧ ꯇꯅꯨ ꯑꯣꯔ ꯑꯦꯁ ꯑꯥꯔ ꯍꯥꯏ ꯇꯧꯁꯜꯂꯤꯅꯤ ꯄꯤꯟꯁꯤꯁꯦ ꯍꯩꯕ꯭ꯔꯥ ꯌꯦꯡꯉꯤꯅꯦ ꯍꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯣꯏ ꯃꯥ ꯌꯥꯏꯌꯦ ꯑꯩꯈꯣꯏꯁꯦ ꯉꯥꯎꯔꯅꯤꯍꯦꯕꯣ ꯌꯨꯇꯨꯞ ꯄꯥꯏꯕ ꯍꯥꯏꯕ꯭ꯔꯥꯕꯨ ꯇꯦꯖꯄꯨꯔ ꯆꯠꯄ ꯇꯥꯗꯣꯏꯔꯣ ꯈꯪꯗ꯭ꯔꯦꯗ ꯑꯩ ꯇꯧꯔꯔꯣꯏꯒ ꯑꯦꯜꯕꯤꯒ ꯑꯩ ꯇꯧꯔꯔꯣꯏ ꯑꯩ ꯇꯨꯃꯤꯟꯅ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯡꯒꯠ ꯂꯩꯔꯒꯦ ꯑꯩ ꯇꯨꯃꯤꯟꯅ ꯄꯣꯊꯥꯔꯒꯦ ꯄꯤꯟ ꯇꯧꯔꯗꯤ ꯑꯦꯜꯕꯤ ꯈꯔ ꯃꯥꯜꯂꯤ ꯍꯥꯏ ꯑꯠꯆꯥ ꯊꯛꯀꯤ ꯏꯆꯦ ꯀꯔꯦ ꯖꯤꯉꯥꯡ ꯍꯥꯏꯕꯅꯤ ꯖꯥꯏꯉꯪ ꯑꯠꯆꯥ ꯖꯥꯏꯉꯪ ꯍꯥꯏꯕꯅꯤ ꯌꯥꯔꯁꯦ ꯖꯥꯏꯉꯪꯒ ꯀꯔꯤ ꯍꯥꯏ ꯁꯪꯒꯣꯝꯒ ꯊꯛꯄ ꯅꯠꯇ꯭ꯔ ꯏꯆꯦ ꯌꯥꯏꯉꯪꯒ ꯁꯪꯒꯣꯝꯒꯩ ꯊꯛꯑꯝꯃꯤ ꯍꯥꯏꯕ ꯍꯥꯟꯅ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏ ꯃꯃꯥꯅꯁꯨ ꯄꯤꯊꯛ ꯌꯥꯝꯃꯦ ꯀꯔꯤ ꯍꯥꯏ ꯑꯌꯨꯛꯇ ꯍꯧꯒꯠꯂꯒ ꯌꯥꯏꯉꯪꯒ ꯁꯪꯒꯣꯝꯒ ꯄꯤꯊꯛꯄꯗꯣ ꯌꯥꯝ ꯐꯕꯅꯤ ꯍꯥꯏꯕꯅꯤ ꯈꯪꯗꯦꯗ ꯑꯗꯨꯗꯣ ꯏꯁꯀꯤꯟꯁꯨ ꯐꯕ꯭ꯔꯥ ꯍꯥꯏꯔ ꯀꯩꯅꯣ ꯏꯁꯀꯤꯟ ꯐꯕꯩꯔ ꯀꯩꯅꯣꯝꯃ ꯇꯧꯕꯅꯦꯕ ꯑꯗꯨꯗꯣ ꯌꯥꯏꯉꯪꯒ ꯑꯗꯨꯒꯒꯤ ꯁꯪꯒꯣꯝꯒ ꯌꯥꯏꯉꯪꯗꯣ ꯀꯔꯤ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯈꯔ ꯄꯥꯎꯗꯔꯗꯨ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯌꯥꯏꯉꯪꯗꯣ ꯀꯔꯤ ꯍꯥꯏ ꯕꯖꯥꯔꯗ ꯂꯩꯔꯒ ꯀꯔꯤ ꯐꯪꯕꯗꯣ ꯒꯨꯇꯥꯗ ꯐꯪꯕꯗꯣ ꯑꯗꯨꯒ ꯁꯪꯒꯣꯝꯒ ꯊꯛꯄ ꯑꯗꯨꯗꯤ ꯀꯩꯅꯣꯒꯤꯗ ꯑꯃ ꯊꯛꯄꯅꯦ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯩ ꯊꯛꯑꯝꯃꯤ ꯑꯗꯨꯗꯣ ꯑꯗꯨꯒꯒꯤ ꯇꯟꯃꯤꯆꯅ ꯀꯔꯦꯕ ꯑꯕꯤ ꯗꯦꯈꯂꯣ ꯇꯨꯃꯥꯔꯥ ꯁꯞꯁꯦ ꯄ꯭ꯌꯥꯔꯥ ꯗꯤꯜ ꯑꯣꯔ ꯐꯨꯜ ꯁꯞꯄꯣꯔꯠ ꯀꯔने ꯋꯥꯂꯥ ꯑꯕꯤ ꯕꯇꯥꯎ ꯍꯥꯏ ꯍꯣꯏ ꯃꯥ ꯏꯆꯦ ꯇꯅꯨ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯒꯦ ꯄꯨꯡ ꯑꯍꯤꯡꯁꯤꯒꯕꯨ ꯍꯌꯦꯡ ꯑꯌꯨꯛꯇ ꯍꯥꯏꯒꯦ ꯏꯆꯦ ꯇꯅꯨꯁꯦ ꯑꯩꯉꯣꯟꯗ ꯄꯨꯔꯥ ꯀꯔꯤ ꯍꯥꯏ ꯀꯩꯅꯣ ꯇꯧꯔꯛꯑꯦꯅꯦ ꯁꯥꯔꯁ ꯇꯧꯔꯦ ꯑꯩꯉꯣꯟꯗ ꯗꯥꯏꯔꯦꯛ ꯑꯕꯤ ꯗꯤꯜ ꯀꯣꯟ ꯍꯦ ꯑꯕꯤ ꯀꯣꯟ ꯅꯍꯤ ꯍꯦ ꯍꯥꯏꯅ कमेंट अच्छी तरह पढ़वाएं अभी देखो देख लो तुम्हारे सबसे प्यारा दीदी और फुल सपोर्ट करने वाला अभी बताओ आए ꯏꯆꯦ ꯇꯅꯨ ꯑꯩ ꯃꯃꯤꯠ ꯅꯥꯝꯃꯗꯤ ꯌꯦꯡꯒꯦꯀꯣ ꯑꯩ ꯄꯥꯕ ꯉꯝꯗꯔꯦ ꯃꯃꯤꯠ ꯅꯥꯕꯗꯤ ꯌꯦꯡꯉꯦ ꯂꯣꯏꯁꯤꯜꯂꯣ ꯐꯠꯇꯦ ꯑꯔꯁꯦ ꯏꯁꯥꯅ ꯐꯔꯤꯉꯥꯏ ꯇꯨꯡꯒꯤ ꯂꯝꯕꯤꯅꯤ ꯁꯣꯛꯀꯅꯤ ꯌꯥꯝꯅ ꯊꯦꯡꯅ
ꯇꯣꯃꯁ ꯍꯣꯏ ꯑꯩ ꯑꯦꯜ ꯕꯤ ꯌꯥꯎꯅ ꯔꯨꯝ ꯑꯃ ꯗꯤꯖꯥꯏꯅꯤꯡ ꯂꯣꯏꯔꯦ ꯌꯥꯝ ꯀꯥꯟꯅꯩꯍꯦ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯑꯩꯃ ꯑꯣꯏꯃꯛꯀꯤꯔꯅꯦ ꯀꯔꯥꯏ ꯃꯥꯏ ꯗꯥꯏꯔꯤ ꯑꯣꯟꯗꯁꯨ ꯈꯔ ꯄꯩꯁꯥ ꯊꯥꯔꯛꯎꯏ ꯑꯗꯨꯗꯤ ꯑꯣꯟꯗꯁꯨ ꯈꯔ ꯄꯩꯁꯥ ꯊꯥꯔꯛꯑꯣ ꯅꯪꯅ ꯀꯔꯤ ꯗꯤꯖꯥꯏꯅꯤꯡ ꯇꯧꯕꯗꯣ ꯀꯔꯤ ꯍꯥꯏ ꯔꯨꯝ ꯗꯤꯖꯥꯏꯅꯤꯡ ꯇꯧꯕꯗꯣꯝꯗ ꯈꯔ ꯀꯔꯤ ꯍꯥꯏ ꯏꯟꯇꯔꯅꯦꯠ ꯗꯤꯖꯥꯏꯅꯤꯡ ꯍꯥꯏ ꯅꯠꯇ꯭ꯔꯥ ꯅꯪꯒꯤꯗꯣ ꯑꯗꯨ ꯑꯩ ꯄꯨꯡ 5ꯐꯥꯎ ꯇꯧꯕꯤꯒꯦ ꯄꯨꯡ 5ꯐꯥꯎ ꯅꯪꯒꯤꯗꯃꯛꯇ ꯂꯩꯕꯤꯒꯦ ꯑꯩꯉꯣꯟꯗ ꯈꯔ ꯄꯩꯁꯥ ꯊꯥꯔꯛꯑꯣ ꯑꯣ ꯃꯥꯏ ꯒꯣꯗ ꯒꯨꯗ ꯖꯣꯕ ꯑꯩ ꯑꯦꯜ ꯕꯤ ꯌꯥꯎꯅ ꯔꯨꯝ ꯑꯃ ꯗꯤꯖꯥꯏꯅꯤꯡ ꯂꯣꯏꯔꯦ ꯊꯦꯡꯅ ꯇꯨꯝꯃꯤ ꯍꯥꯏꯅ ꯊꯦꯡꯅ ꯍꯧꯒꯠꯀꯅꯨ ꯍꯧꯒꯠ ꯍꯧꯒꯠꯀꯅꯤ ꯈꯟꯒꯅꯨ ꯅꯨꯃꯤꯠꯅ ꯉꯝꯅ ꯇꯨꯝꯃꯗꯤ ꯏꯁꯥ ꯁꯣꯟꯊꯕꯅꯤ ꯌꯥꯝꯅ ꯑꯩꯆꯦ ꯑꯗꯨꯅꯦ ꯑꯩꯗꯤ ꯏꯟꯇꯔꯤꯌꯔ ꯗꯤꯖꯥꯏꯅꯤꯡ ꯑꯠꯆꯥ ꯏꯟꯇꯔꯤꯌꯔ ꯗꯤꯖꯥꯏꯅꯤꯡ ꯑꯩꯅ ꯀꯔꯤ ꯍꯥꯏ ꯏꯆꯩꯗꯤ ꯀꯔꯤ ꯄꯨꯡ ꯀꯔꯤ ꯃꯥꯄꯟ ꯅꯤꯄꯥꯟ ꯃꯥꯄꯟꯗ ꯁꯨꯝ ꯀ ꯃꯤꯀꯞ ꯄꯨꯡ ꯅꯤꯄꯥꯟ ꯃꯥꯄꯟ ꯅꯠꯇꯦꯅꯦ ꯄꯨꯡ 6-7 ꯁꯨꯝ ꯃꯤꯀꯞ ꯊꯣꯛꯑꯕ ꯃꯤꯀꯞ ꯊꯣꯛꯑꯒ ꯀꯝ ꯇꯨꯝꯃꯒ ꯑꯗꯨꯝ ꯄꯨꯡ 8ꯕꯨ ꯀꯔ ꯁꯨꯝ ꯇꯨꯝꯃꯒ 8:30 ꯁꯨꯝ ꯐꯃꯨꯡꯗ ꯑꯣꯜꯂꯒ ꯃꯣꯕꯥꯏꯜ ꯄꯥꯏꯔꯒ ꯑꯣꯜꯂꯒ ꯑꯗꯨꯝ 8:30ꯗ ꯑꯗꯨꯝ ꯍꯧꯒꯠꯂꯒ ꯏꯔꯨ ꯃꯥꯏꯊꯣꯛꯑꯒ ꯑꯗꯨꯒꯒꯤ ꯂꯨꯖ ꯀꯔꯤ ꯍꯥꯏ ꯆꯥꯛ ꯆꯥꯔꯒ ꯗ꯭ꯌꯨꯇꯤ ꯆꯠꯂꯦ ꯂꯣꯏꯔꯦ ꯑꯩꯒꯤ ꯊꯕꯛ ꯍꯥꯏꯗꯤ ꯑꯁꯤꯅꯤ ꯅꯨꯡꯁꯥꯕ 3D ꯑꯩꯁꯨ ꯌꯥꯝꯅ ꯄꯥꯝꯃꯤ ꯂꯣꯏꯔꯣ ꯌꯥꯔꯦ ꯑꯥꯔꯖꯦ ꯒꯨꯗ ꯅꯥꯏꯠ ꯍꯣꯏ ꯏꯆꯦ ꯂꯣꯏꯔꯁꯤ ꯃꯌꯥꯝ ꯊꯦꯡꯉꯤꯁꯦ ꯄꯨꯡ 3 ꯇꯥꯔꯦ ꯏꯟꯇꯔꯤꯌꯔ ꯗꯤꯖꯥꯏꯟ 3Dꯗ ꯕ꯭ꯔꯣ ꯑꯠꯆꯥ 3Dꯗ ꯐꯩꯅꯦ ꯀꯔꯤ ꯏꯟꯇꯔꯅꯦꯠ ꯗꯤꯖꯥꯏꯅꯤꯡꯁꯤꯗꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯊꯕꯛꯅꯤ ꯀꯔꯤ ꯔꯨꯝꯒꯤ ꯀꯔꯤ ꯍꯥꯏ ꯗꯤꯖꯥꯏꯅꯤꯡ ꯇꯧꯕꯒꯤꯗꯃꯛꯇ ꯌꯥꯝ ꯀꯥꯟꯅꯩ ꯍꯥꯏꯕ ꯔꯨꯝꯒꯤ ꯗꯤꯖꯥꯏꯅꯤꯡꯅꯦ ꯁꯤꯁꯦ ꯃꯦꯘꯥꯂꯌꯥꯒꯤ ꯑꯥꯏꯀꯥꯔꯒꯤ ꯒꯦꯁ ꯍꯥꯎꯁꯀꯤ ꯑꯣꯔꯗꯔꯅꯤ ꯍꯥꯏ ꯑꯠꯆꯥ ꯏꯆꯦ ꯁꯥꯅ ꯅꯨꯡꯁꯥꯕ 3D ꯑꯩꯁꯨ ꯌꯥꯝꯅ ꯄꯥꯝꯃꯤ ꯇꯅꯨꯆꯦꯅ ꯂꯣꯏꯁꯤꯜꯂꯣ ꯑꯣ ꯃꯥꯏ ꯒꯣꯗ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯇꯅꯨꯆꯦꯅ ꯁꯥꯔ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯃꯥꯏꯗꯔꯤ ꯏꯆꯦ ꯁꯥꯔ ꯀꯣꯛ ꯌꯥꯝ ꯆꯤꯡꯉꯤ ꯑꯗꯨꯒ ꯃꯥꯏꯗꯔꯤꯅ ꯕꯥꯏ ꯕꯥꯏ ꯏꯆꯦ ꯃꯌꯥꯝ ꯍꯣꯏ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯁꯤ ꯏꯆꯦ ꯇꯅꯨ ꯏꯆꯦ ꯁꯥꯔ ꯏꯆꯦ ꯇꯅꯨ ꯃꯥꯏꯗꯔꯤ ꯂꯣꯏꯁꯤꯜꯂꯁꯤ ꯒꯨꯗ ꯅꯥꯏꯠ ꯇꯨꯝꯃꯒꯦ ꯄꯨꯡ 3 ꯇꯥꯗꯣꯔꯦ ꯍꯌꯦꯡ ꯄꯨꯡ ꯀꯌꯥꯗ ꯍꯧꯒꯠꯄꯗꯤ ꯈꯪꯗꯔꯦ ꯗ꯭ꯌꯨꯇꯤꯒ ꯆꯠꯄ꯭ꯔꯥ ꯈꯪꯗꯔꯦ ꯇꯅꯨ ꯒꯨꯗ ꯅꯥꯏꯠ ꯏꯆꯦ ꯁꯥꯔ ꯒꯨꯗ ꯅꯥꯏꯠ ꯑꯩ ꯃꯌꯥꯝ ꯂꯣꯏꯔꯝꯗꯥꯏꯗ ꯃꯁꯛ ꯊꯦꯡꯍꯜꯂꯝꯒꯦꯍꯦ ꯅꯨꯡꯁꯤꯕ ꯃꯁꯛꯇꯨ ꯊꯦꯡꯍꯜꯂꯝꯒꯦꯍꯦ ꯑꯣ ꯃꯥ ꯑꯩ ꯃꯁꯛꯁꯤꯕꯨ ꯑꯣ ꯑꯩ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯄꯨꯡ 3 ꯂꯩꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩ ꯃꯁꯛ ꯐꯖꯕꯁꯤꯡꯅꯤ ꯑꯖꯕꯥꯏ ꯅꯥꯏꯁ ꯍꯤꯔꯣ ꯑꯗꯨꯗꯒꯤ ꯔꯨꯝ 29ꯅꯤ ꯇꯅꯨ ꯒꯨꯗ ꯅꯥꯏꯠ ꯔꯨꯝ 29ꯅꯤ ꯂꯣꯏꯁꯟ ꯇꯧꯗꯣꯏꯁꯦ ꯕ꯭ꯔꯣ ꯗꯤꯖꯥꯏꯅꯤꯡꯗ ꯑꯖꯦ ꯕꯥꯏ ꯅꯥꯏꯁ ꯍꯤꯔꯣ ꯑꯠꯆꯥ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯇꯦꯛ ꯀꯦꯌꯔ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯃꯥꯏ ꯗꯥꯏꯗꯤ ꯒꯨꯗ ꯅꯥꯏꯠ ꯏꯆꯦ ꯁꯥꯔ ꯒꯨꯗ ꯅꯥꯏꯠ ꯏꯆꯦ ꯇꯅꯨ ꯒꯨꯗ ꯅꯥꯏꯠ ꯃꯊꯪꯗ ꯐꯪꯅꯔꯁꯤ ꯑꯩꯈꯣꯏ ꯃꯗꯨꯗꯤ ꯉꯁꯤꯗꯃꯛꯇ ꯑꯣꯏꯅ ꯃꯌꯥꯝ ꯀꯥꯏꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯌꯨꯄꯥꯁꯦ ꯍꯤꯔꯣ ꯃꯥꯜꯂꯤꯅꯦ ꯑꯩꯁ ꯊꯥꯒꯠꯀꯅꯨꯍꯦ ꯍꯤꯔꯣꯒ ꯃꯥꯜꯂꯤ ꯀꯥꯏꯅ ꯑꯁꯤ ꯃꯥꯟꯕꯅꯦ ꯕꯥꯏ ꯕꯥꯏ ꯏꯆꯦ ꯕꯥꯏ ꯕꯥꯏ